ꯃꯆꯥꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯄꯗ ꯃꯈꯣꯡꯁꯦ ꯁꯦꯛꯑꯒ ꯑꯉꯥꯡꯁꯦ ꯌꯥꯝ ꯋꯥꯅ ꯊꯣꯛꯂꯛꯑꯦꯕ ꯀꯩꯅꯣ ꯃꯥꯅ ꯃꯈꯣꯡ ꯁꯦꯛꯏꯁꯦ ꯃꯈꯣꯡꯗ ꯅꯥꯔꯤꯖꯥꯠꯂ ꯈꯜꯂꯦꯕ ꯑꯗꯩ ꯍꯣꯏ ꯂꯥ ꯆꯠꯂꯁꯦꯅ ꯑꯉꯥꯡꯁꯦ ꯀꯞꯄꯦ ꯃꯄꯤꯁꯦ ꯑꯣꯔꯣꯔꯣ ꯇꯥꯔꯛꯏꯀꯣ ꯃꯥꯅ ꯁꯧꯔ ꯄꯨꯊꯣꯛꯑꯦꯕ ꯊꯣꯛꯄꯁꯤꯗ ꯑꯉꯥꯡꯁꯤꯅ ꯒꯦꯠ ꯋꯥꯡꯃ ꯍꯦꯛ ꯌꯧꯕꯒ ꯑꯉꯥꯡꯁꯦ ꯏꯃꯥ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦꯅ ꯇꯨꯊꯈ꯭ꯔꯦꯕ 이마 이 와리 리게 아이는 나리제나 다 그래 누가 마는 리레바 마 나랑제 농당 코이는 라이크 팔로에라 깐다 뿡 마팔라다이다 이마나비 아니가 아이가 토일레트 쌀리 아두기 할락바다 코이 사나 낭 나마나 폰 떠라이 낭 레하우고 나 하이데 이마나비 게이도 nga이게 하브다 사나 너희들 쌀로나 다도크래 누가 마이카다 이제 장할리 이마 아두가 마나 이건다 하이나다바 타박 따위 마나 아이기 그노다 야다 피불 남미 아두가 탕주 탐미 아두 탕 Mayambu Kurumjeri and a very good evening. Ipo media miyang tabir puna mupu ahan mamagtada Suraj Khongban tabam na taram na oksha bagalon na ikai khumna bocheri ngasi su every Saturday night live podcast at 6 p.m. mayam gidamagta puduna lakcheri Crime Diaries episode number 9. Episode mapan suba yang video puna mapu taram na okcheri amadi hanan thaga chaw phongdok cheri akhoi Crime Diaries na puthok cheri ba akhoi gi episode 9 na puthok cheri ba akhoi gi show asida mayam na pibirakpa feedback sing akhoi taramna okshay amadi mayam positive comments mayama akhoi pabda aduki mati haraujai aduki mati thagachai aduga makha tabasu mayamna akhoi na puthok chariba series 9 puthok chariba episode 6 da mayam gi apam pamda akhoi na due consideration toroga akhoi ni hena promote tongnoba hena phajana mongda design tawjarake mayam gi apamba nungaiba pumnamak akhoi da phongdok piduna ngasi gi akhoi gi pangthok chariba Crime Diaries series 9 puthok chabasida mayam gi support chauna nizari amadi mayam gi su apam pamda phongdok pinabagi platform ni haina thamjage ngasi gi akhoi gi special episode asida akhoi gi sponsored si specially to bire akhoi gi special sponsor to birak leba zone niatu akhoi gi zone niatu si mayam na akhoi gi vacation chatpa akhoi gi leisure time or akhoi gi any explore to ningba matamda akhoi gi zone niatu by the Park Hotel mayam visit to biraga sigi facilities mayam si lobiyu amadi akhoi discover Nagaland with John Niatu by the Park Hotels haina thamjage aduga hauzik John Niatu by the Park Hotels na mayam da special package sama with only 29,999 which is all inclusive with all the facilities 2 nights stay at the hotel with a special hospitality. They also have the transportation by resort car. They also provide attractive breakfast and dinner with different traditional and other assorted cuisines. And they also have provided local excursion, which is very exciting. Aduga ngasigi akhoi gi sponsor to birak di basi makhoina aduke matik fazana package si design to biri on arrival on the first day they have the local exploration. They also provide a traditional Naga welcome because John Niatu by the Park Hotel has been based at Nagaland in Dimapur, which is at 7th mile Chumukidima, Dimapur, Nagaland. So guys, you may visit anytime and avail this special package of 29,999 which is exclusively free of all the food and accommodation with your excursion and the visit. We have arrival and local exploration on the first day. Second day, we have very attractive scenic escapades and cultural trails which they have. Also, they provide breakfast in the market area with all the local authentic cuisines. Discover Triple Falls viewpoints guided with the tour guide of Kohima Heritage Village and WWII Memorial, which is the War Memorial, with a very exotic food available. And third day, we also have Nature and Farewells, which is again very attractive and attached to the nature, which has got a very unique and beautiful scenic area in the Nagaland.
aduna akhoi ngasi sponsor na tawbirakliba akhoi facilities mayam si mayam only 29,999 da able to view haina haizage loina na akhoi ipo media yengbirwa pumna makna akhoi friend circle relatives aduga akhoi family sing travel tabo matamda yamna sunak dimapur da chatpiraga special package asi able to view haina thamjage aduga ngasi ge akhoi crime diaries episode mapal suba mayam ge support agi hand successful oina pangthokpa ngamjabani haina thamjage. We really thank you it's in every individuals, all the subscribers, all the viewers. Aduga akoina amuka hanga chaning basi subscribers amuka helan biba amadi mayamda hena share to biraga akoina pamjari ba akoigi motto every nook and corner da akoigi crime singsi mitigate tawnaba gi pandam da akoina puthokchariba crime diaries mayamna share amadi subscribe to biraga hena viewers hengat piraga mayamda hena aware oiba amadi akoigi healthy society ama oinaba crime hanthaba lamdam ama oinaba gi pandam do mayam punna thaminasi amadi mayam adubu ningba thungnaba pandam do mayam honaminasi habise thamjage ngasi gi title aikoigi oza robitalai masu lengsin duna leizare aduga oza robitalai man ngasi gi thambiriba title si luhongam daida hat pana amana taina bana amada haina thamjari aduga aikoigi ngasi gi title si yamna chamamna bani haibadi crime torisina amani punishment amana phangbagi mawong ni aikoigi oza robitana thambiri base aduna ngasi gi aikoigi sigi episode se chathadringai mangonyana aikoi disclaimer amukaso ningsingjage haibadi below 18 years na avoid tobiyu loinana aikoigi crime diary si mayam da educate tawjaba awareness pizaba amadi mayam gyan taminana bagi kudong chaba da khoina laujaraga platform sidai kudong chaba laujabani aduga aikoina sidai sida any aikoigi claim aduga aikoigi legal platform di nachade mayam na waroi buira aduga crime diaries series 9 yengbiri pumnam bu hana thaga chari amadi hena support toroga aikoigi mayam da awareness thaminna si haibse thamjage ado aikoigi ozada lakcharage haibidi ozana ngasi thamjariba thambiriba ko lohongam daida hat pana amana taina bana amada haibse yamna injustice oiba wakhalon amadi oi ko ja saisa kamaina tawbano haibidi ozana marik chumna si thambigani aduga mayam sina karamba bongda khoina ngakthokpa yagani haibidi injustice oibase adum thokta banate ozana susi puthokpiri besini aduga kayama su crimes amana toroga chingna badagi amada punishment phangiba sugumba sakhoi karamba bongda ozagi ngasi gi wakhalon ozana thengnaru budagi kamaina avoid togani kamaina aware ohogani akhoi kamaina measures lakhotkani habla taminasi oza thambiyo hoje hatpana amana tainabana amada haibase ahan maktada media gi viewers sing adu subscribers sing aduga crime diaries pu hek hawbade ngasi faw lepta yengbiriba kuding makta ai ikokno na khuramjari ado ahanbada kano ngasi je wari je makhan makhan ni ado comment da hairakpa mana pamba line dugi ke singneba ina lidoi je ado ahanbada khoi kano je comment je yam nungai comment bibirakpa jing khoi yam thongna oi ado comment je pabda khoi yam no eba khoi gi thang jangai bada yam ware na haiba haina comment pirakpa ai yam thaga sei adi ai samak su thang jangai bada yam wai ba aduga phi saraga tai haiba jing ai yam nungai ai samak su phi sara hore aduga thabak toroga taabada thabak loiba khangaude harakpa gai dei laisabi gaina khoida wakhal loksing yam oire si taabadei icham chamna lairambado khoida yam khanda halle ga na hairakpa dei nupi gai na mu akhoi yam khandaru de ado icham chamna lai thoi ado manipur sida ju iram dam sida ju su yamna wana hingba mayam thokpoi re na nupi mayam na comment pirapado yam nungaye aduga khoigi jenda haina lairubagi wari episode to taroga jenda lairamba lairuraba nupi mayam aingonda phone tawreba as yam kappaga tai haye moije akoina yam wana lairakibado jenda masida yam tang thoadi na akoina khuthega parakhebado na wari do tabada yam kappe na admaina phone mayam ju tawire aduga kaino je yamna aingon akhoi gai ju comment je pare yam no ebako khoi gi icherobitana pungani waili de sing taktab je nungai te pom gi tem nei sing tham biyo ga hai ko ado khoi gi tupi gi wafam yana dong nei sing gi wafam je yana je ba di sing je kap se ai sing asa ba dum pi ri ne ba do aina aingon da direct camera thari ngai de sing thak pa je kitang bebar thokte mayam da na aina khoi gi ai gi kaino je suras ulli ngai da mana wa ngai ngai da ai mu sing thauri ne ba ko aduna sing gi wafam je yana ra je aduga amana khoi gi kaino je aingonda khoi gi
yam tu chunggiba kamel amju yawe ko sum aibu masak khangbirambo mina aina salauna sum matang kamel je parakpada mitai pi thalak tarakpa ko mai hai mana haibse ai maming du di kawre ba Serobita jai ju thogdong gi unarure yam phabani yam sambani magi thamoida minungsi gi thamoi panbani na kamerang khopire ba ko habde ai gi sam jaba mi bu minungsi laijaba thamoi ju masa khangbi ba do ado ai ngon yamna ai pi ta le ba ko oza gi quality du ni akoi appreciate to birak lisu adagi yam nokning bom na ai je akoi gi ipwa arambai gi losing purel akoi korongan ba khuman je ma le si je ga ko akoi yam no e ba ko ado dagi कोई कनो जिंदा ट्रांसजेंडर हम खंगना जो ट्रांसजेंडर की ओइबा थोकिबा केसिंग लायरगदी लिबिरो ओन हाय याम लाए ओन हाय छंदने ट्रांसजेंडर केस याम लाए बा अदगी मु कोई मोइजे आइनो हायम का हाइजगे बको masana nupa ne ba wakal na nupi ne ba adon moi ju nupi oina wakhan je moi gi wakhan je nupi oin leijagram ni na moi ju apam nungsi phaurei ko damaina nungsi naru raga pesa nung saga se mam lok thok pi raga lap thok ki bagi adum beta seng na complain taw raga khoina ka pesa lok thok ki ba adamaina pesa ma gi lobi gi bado khoina ga thobi gi ba ko adum ba su mam lai ai adum yaw ra ke si aduga amu khoi gi boarding da thok pa thogdo khoi boarding da lei ri ba khoina section na ba boarding da thok pa thogdo paikhat pi ro na amazu comment yaure adagi parents amna ju khoi jajing boarding da thammi jingje khoi da section ba ya ba topic pai bi ro na adugi ai ngasi di boarding da khoi thaurian bai chayana ba misi da lei gi da ba nupi msa amagi case aduga boarding da warden na adumaina samsa chapi gi bai case ai yaujara ke aduga mu lai sabi gai da section na ba lai sabi gai ju jam section dre lang ba khot pa ngau thok pa maning tam ba yam hengalak pa lai sabi mam bu di yam masagi kano yam section jaba phije saksa adum ba mam ju lai adu ngau thok pa mam ju lai rakpani na lai sabi jing je kaya mu yam na thina hatpi gi habje moina section na ba ai sigi wari ju achumani asoi ba khara yaw bu ta thok na ba sigi matang da lai sabi gai jina section na ba case anim jung hapjage duga gi kaino je mayam na kaino khara ju khoi gi mu naha oiriba nupi ma khainaraga khoi lamdam jing asi leiba khainara leiba nupi jing jina thengnariba awa ba sugumbagi ju case yaubiro haiba ko adu su yaujage aduga aroiba da mu khoi ju mayam na yamna kaino tawna yengnariba dum khoi ipwa ma khangna nupi ani moi wakhan chanaraga lo laga am nungsi chana na leibagi amakha ojik se mayam na manipur sida phongphong sari dana ko sigi ju isi gi mod thambiu hai si ju ai aroi bada dum thamjage ko ado phare hujikti hat alhongam daida hat pana amana taina bana amada haiba wari je ai hana hujage ko si ke ase thambiu moi ji athapa khungang amada ne ba asimnaw ji moi nupi nga ta humpoe aduga mapa se leigidre ado mama se mapa mang jam nuksina longna jarakhiba sura nomaga macha jingje thakjaramaga macha jingjena pisak pi ngai da mapa ji leigidaba naraga adu leigidabdagi manem boksu leigidre bada moigi leiri maku boksine mama jine macha nupi ahum jine leiba ko macha nu pa ju ya haudraba aduna nupi jina kaino je akhoina ma unaba chatpa je jiki mama ji unaba chatpa je labuk se pungmuk gai thaujalli ko pungmuk se labuk lambi je gai thawe ba aduga ongsu sida yana gai sangba yadre na khong lambi na ne labuk se pungmuk ka amuk chat leba adugi dudane ba mana law khawra le rami je almaina ma je atom law sing sujadana mai no pa se ek lai gi dab dai phanek machu thokpam set khidre ki gidre kumai raw yeng gidre suba nom ba je kadai da suji gi hayeng na kadai da na adum smai surga macha sing jang wana man hona rakpane ba e machan pi hanji kitang hujik thodok thoktoi ba machan pi je dai trawnga mo haire trawnga ta tuk ma je mu class su 10 tammi bani ko adu ma je masak ma taw phajai inkhalak pagi to la dana nuksira dana ngaura dana mi di ma je piktak tawi mayang kang tak tai ko magi photo jing da koina di masak ti ho na tre magi photo jing da thengna da maina masak phajaraga koi gi mai inkhalak pa class 9 10 se nupa se am hai ba ma ju inkhalak pa nupa se thamba mama jina di phone pa henda ba lona pairam mena mama jin kana na pirak phone mage nusinari banu pa ga dune pirak phone che adu mama jin hamba da magi da message thana na me khona na mena mama na phone pa henda mina mu pa na pira lona mu pai ba mama jin thu gai ba amai tau dana mama jin ma cha je kada da soi da ge ne am check sanjaba do emina pungpang sudab ne hai gi ni haidana yam section jai banang yam angang oi di sigi matam na te na dai mana ju nongan baga thabak su chale nungdang hale aduna masa jing than bajing ngam da bani na adai masa pe han da maroi na chak thong do na naw goi samina ro nang school chana ro ana taw na mana sin nazar mi ne ba masa na pije lai bagi ko
ꯑꯗꯣ ꯏꯃꯨꯡ ꯃꯥꯡꯒꯣꯟꯗꯤ ꯂꯣꯏꯅꯃꯛ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅꯃꯛꯄꯨꯗꯤ ꯍꯣꯠꯅꯖꯩꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯃ ꯈꯪꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ nupa amakaka magazi nungsinayba nupasina mazi am pamjai yam nungsijai mana nungsina phongdokpasida mana yabirakpase asuki matik mazi haraujai mangonda koi gai matamda yabiraktradi na mamana bagai gi mangdaga mazi am ai yam ikainda ko mana yaraktradi gana yam wana honaraga haeba adu yare adai mabanse sahi mukse am phajana nungsina jai toina ju unade adaidi phone nung lo lon khara tauna dana khona dana torga school da hek moini school halakpa hek lon khara unna admaina torga kano taweba moise adu nupa yam khanjai ma jam nungsijai aduga yam thajadana sahi munungsina matungsida nupijina nupa ja toknaraji haireba nupa yam nungai gite yam ikai gi adaidi magi phone number je block thamjanbire adai ma ji ikai banina amadai tawsu ma di ikai jare saga saga tawu nupa nateba ma je adaidi ma jina oh ai kari iran gi no nang smai tawiri jibona adai mama na bataina ema du nupa adai koibane na pangai da juhaire ko adam nupa ji gi mayum je moi gi yum hingon je yon thokre du moi je pat law kaino je farm leiraga farm tor leibane ba pasida aduga mabok hoigi jida moigi ka masama lauraga yum masam khak maboigi hingon jida moije saeba aduga ka masam khak saraga moine aduda maboigida nongnini leininge haigana aduda leiba ada yamna di farm da lei ada maje aduda gi di magi madi kaino class 11 tamme matam jida nupaji ko ada madi ikai dana dum magi kaino college amda maji mamingi oina dum tamaga college di ka dreba aduga maje khoigi farm da yam leire ikai dana ne mamana bagaina kumai rauk sau jai ju yadre ama har ju yadre maje dum nungai jadana dum kari gi no mana na dum nungai jadaba dai mamana bagaina themi kholi adu tawba mayam je made dum wakhanjina ungaga sahi mukse ma je am wana leli ko yam thajadana no manu pisna phone tawreeba es maina ibani hanjannaraji ai ju imana sai mandana no pamda thamba yaroi kholoina numito yam phui phone ju thugai aduda aina toknaraji na hairambani na ona tension lei mandana ado jiti aina gyam ta na tuminna leirabani ne imana ju ko haidre aduna ka ima khangdre ai ju no pa koi den leire aduna ibani yam haina koina ji duga unaba khotpadi tawroisi toina aduga phone su yam haina wai sana ji khosi gaina ma da ma hare asnu pa se harau bada mana du haibira pajida ko de mama na bgai mana phone tawna khotna mana hanjana ji haire adu tawre asai yam nungai khole adu tawena ai awa bas loi kau thokre duga mana koi nga ma jinjak thaba napi phan baga kai je nupi jiga phone je law thare dana bai je sa raga thabak se tawda ma je awa baga khangjadre ba ko adai nupi snai ma lai na pat muthak khini ade ai nek tawti bok tawkanu ko aina whatsapp tharak din nang tharakanu ga harga mana tawkpa se tum ngai jaba nupa jina damaina laire duga tha ni muk lairaga hanjanar matung tha ni muk laira nom unajila ona nupi jina nung dawara mama kawe ba ko adu sapda banje mogi kaino jda wai sa leiring ai jida nupi jina haire a chakje khoi mani jing mamit phaina yengam mengonda sai hanjan bada nungai ra roi aduna ngasidi ibani sielaji haire ba ko adaidi nupa jidi ta sekna di mogi mayamba ma lohong bada ngai gi bagi paisa ju khara moidi wa ba adai matam du ma ju class 11 khaktam mimi nupi ju 10 khatani hujik nupi jen matam da mam pana harau roi da matam oi ba adubu nupi jina idi hanjan ma ngam roi mana phu bada loirani ai mana phu bada loirani mami su phaina yengame adu na nupa jina di nupi ji mama je asine di hobadi natte ba ko ada adamai haibji da ho phare nang na bu ka dawra di yare ibani pham nu honara leminara loire na amaina banji siele dai sien banu mika je ma je harau jadana adai mama na ba mayam pau ep dana tawraga magi nupa se koi yen kak pai tuka lam khak hang ne ba moi gi kaithen ma sa jida aduda mai ka tap thaba mana nga potha bang khotom phamungam thar ka ma sam leiba aduda thai nupi je thai nung dang asma mana ba lak tana adai ma kai chaningi khotningi yen chaningi na yen ga thong da moi chamin na dan harau dana mana nga wai wana khangjagi ba mayam to adu mayam je mama na ba jingjina nupi je da wari ga li ba smain tawi ma di mai rauk cha se ju ya de nang ga tokna gi ba jahi dang wana khang bani khoi mayam chang themini se am phare nang na smai hai bi rak tan hanjan na dana si sieli je na bani aspan thung yaure am phare mai awa ko ani ga na tawi ba dai ahing jima juma ban je tum dana wari watai ga je sa dana adum tawe dai nupa je am nungai je am harau je mana punsi da nupa jing na khwai dagi nungai ba mikup se ju ki nupa jina hai ba ko nus aina nus khwai dai nusi je ba nupi je thungna ba
ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯅꯤ ꯐꯪꯉꯣꯏ ꯈꯪꯖꯗꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯏꯕ ꯑꯗꯩ ꯅꯪꯅ ꯉꯋꯥꯏ ꯁꯨꯃꯥꯏꯅ ꯕꯥꯏ ꯄꯤꯊꯣꯔꯛꯈꯤꯕꯗ ꯑꯩꯅ ꯀꯞꯈꯤꯕ ꯑꯍꯤꯡ ꯇꯨꯝꯈꯤꯗꯕ ꯑꯗꯩ ꯅꯪꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯉꯥꯏꯈꯤꯕ ꯑꯩꯅ ꯅꯣꯏꯔꯣꯝꯗ ꯆꯠꯄ ꯅꯪ ꯎꯅꯤꯡꯗꯅ ꯅꯪꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯑꯗꯩ ꯑꯩꯅ ꯅꯪ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯂꯨꯝꯃꯒ ꯌꯦꯡꯕ ꯀꯥꯟ ꯅꯨꯃꯤꯠꯁꯦ ꯋꯥꯔꯤ ꯁꯥꯔ ꯈꯣꯠꯂꯒ ꯃꯕꯥꯅꯤꯁꯦ ꯑꯍꯤꯡꯁꯦ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯑꯁ ꯑꯩꯁꯨ ꯏꯃꯥꯅ ꯉꯥꯡꯕꯩꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯅꯪ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯃꯥꯅꯒ ꯅꯣꯡꯉꯥꯜꯂꯦ ꯑꯗꯩ ꯍꯥꯏꯗꯣꯛꯄ ꯆꯧꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯍꯣꯔꯦꯟ ꯊꯤꯟꯕꯩꯅꯦ ꯀꯥꯏꯅ ꯁꯦꯝ ꯁꯥꯗꯅ ꯃꯃꯥ ꯍꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗꯅꯦ ꯃꯥꯅꯒ ꯍꯥꯏꯀꯣ ꯏꯃꯥ ꯊꯤꯜꯂꯛꯑꯔꯣꯏꯒꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯣꯡꯉꯒꯦ ꯍꯥꯏꯌꯣ ꯃꯣꯏꯁꯨ ꯋꯥꯕꯅꯤ ꯑꯗꯣ ꯁꯣꯝꯗ ꯍꯣꯡꯉꯒꯦ ꯍꯥꯏꯌꯣ ꯏꯃꯥ ꯑꯩ ꯃꯥꯁꯦ ꯊꯤꯜꯍꯟꯅꯤꯡꯗ꯭ꯔꯦꯒ ꯍꯥꯏ ꯍꯦ ꯉꯥꯡꯅꯨ ꯇꯥꯅꯤꯡꯗꯦ ꯃꯤ ꯑꯍꯜ ꯂꯃꯟꯅ ꯊꯨꯅ ꯂꯨꯍꯣꯡꯁꯤ ꯊꯤꯜꯂꯛꯑꯣ ꯍꯣꯔꯦꯟ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯑꯗꯨ ꯍꯥꯏꯗꯣꯏꯅꯣ ꯅꯪꯅꯤ ꯁꯣꯏꯗ ꯅꯕꯥꯅꯤ ꯑꯗꯨꯝ ꯂꯨꯍꯣꯡꯗꯧ ꯂꯩꯔꯝꯅꯤ ꯀꯥꯏꯅ ꯃꯃꯥꯁꯤꯅꯒ ꯉꯥꯡꯉꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯗꯒ ꯃꯥꯅ ꯑꯁ ꯅꯪ ꯅꯣꯏ ꯃꯥꯗ ꯐꯣꯟ ꯇꯧꯕ ꯏꯃꯥ ꯑꯩ ꯊꯤꯜꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯌꯨꯕ ꯑꯩ ꯅꯪ ꯆꯠꯈꯤꯗꯣꯏꯁꯦ ꯑꯩ ꯀꯥꯏꯅ ꯑꯁ ꯅꯪꯅ ꯆꯠꯈꯤꯗꯣꯏꯁꯦ ꯑꯩ ꯈꯪꯗꯦ ꯃꯥ ꯆꯤꯟꯗꯨꯡꯁꯨ ꯏꯟꯈ꯭ꯔꯦꯀꯣ ꯅꯪꯅ ꯆꯠꯈꯤꯗꯣꯏꯁꯦ ꯍꯣꯔꯦꯟ ꯊꯤꯟꯕꯅꯦꯅ ꯆꯠꯈꯤꯗꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯔꯣꯏꯗꯕ ꯈꯣꯡꯆꯠ ꯇꯧꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯅ ꯍꯥꯏꯌꯣ ꯅꯪꯒ ꯍꯥꯟꯅ ꯍꯥꯏ ꯑꯁ ꯏꯃꯥꯅ ꯆꯩꯔꯛꯀꯅꯤ ꯆꯦꯟꯕꯩꯐꯧ ꯁꯥꯎꯔꯝꯗꯣꯏꯅꯤ ꯍꯣꯔꯦꯟ ꯐꯨꯗꯣꯏꯅꯤ ꯉꯥꯡꯗꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯥꯝꯃꯕ꯭ꯔꯥ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯝ ꯄꯥꯝꯃꯕ꯭ꯔꯥ ꯉꯥꯡꯉꯛꯀꯅꯤ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯤꯜꯂꯝꯗꯥꯏ ꯌꯧꯔꯦ ꯃꯥꯅꯒ ꯃꯥꯏ ꯂꯩꯖꯕ ꯄꯩꯁꯥꯒ ꯄꯤꯗꯅ ꯅꯨꯄꯤꯁꯤꯅꯒ ꯈꯨꯏꯔꯝꯗꯅ ꯇꯧꯔꯒ ꯑꯁ ꯈꯔ ꯊꯨꯅ ꯍꯣꯡꯁꯦꯅ ꯍꯥꯏꯌꯨꯀꯣ ꯅꯪ ꯒꯥꯅ ꯑꯩꯗꯤ ꯌꯥꯝ ꯋꯥꯅ ꯅꯪ ꯉꯥꯏꯔꯝꯗꯣꯏꯅꯤ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯊꯤꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯅꯔꯦ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕꯁꯦ ꯊꯥ 3ꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯂꯦꯞꯅꯩꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯩꯁꯦ ꯊꯥ 3 ꯉꯥꯏꯗꯣꯏꯁꯦ ꯊꯣꯡ ꯋꯥꯅ ꯉꯥꯏꯗꯣꯔꯤꯗꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯆꯦꯜꯂ ꯃꯇꯨꯡ ꯃꯕꯥꯅꯤꯁꯦ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯐꯣꯟ ꯆꯠꯈꯤꯗ꯭ꯔꯦꯕ ꯃꯥꯅ ꯑꯁ ꯀꯩꯒꯤꯅꯣꯅꯦꯅ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯅꯝꯕꯗ ꯃꯥꯁꯦ ꯋꯥꯏꯑꯦꯕꯀꯣ ꯑꯗꯩ ꯃꯃꯥ ꯍꯣꯏꯗ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕ ꯑꯗꯩ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅꯅꯦꯕ ꯐꯣꯟ ꯆꯠꯈꯤꯗ꯭ꯔꯤꯁꯦ ꯑꯗꯩ ꯃꯣꯏ ꯃꯃꯥꯒꯤ ꯃꯄꯥꯝꯗꯨꯗ ꯍꯥꯟꯅ ꯃꯣꯏ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯗꯅ ꯑꯗ ꯃꯣꯏꯒꯤ ꯄꯥꯠꯇꯨꯗꯤ ꯈꯣꯡꯅ ꯆꯪꯕ ꯂꯧꯕꯨꯛ ꯃꯔꯛ ꯃꯌꯥꯏꯗ ꯂꯩꯕ ꯐꯥꯝꯅꯦꯕ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯌꯥꯗꯕꯅꯤ나 ꯃꯃꯥ ꯍꯣꯏꯒꯤ ꯃꯄꯥꯝꯁꯤꯗ ꯃꯥꯏ ꯀꯥ ꯃꯆꯥ ꯑꯃ ꯁꯥꯏꯕ ꯃꯥꯁꯨ ꯑꯗꯨ ꯁꯥꯕꯒꯤ ꯈꯣꯠꯄꯒꯤ ꯊꯋꯥꯏ ꯌꯥꯎꯁꯜꯂꯦ ꯑꯗ ꯃꯥꯁꯨ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯁꯨꯝ ꯐꯤ ꯅꯨꯡ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕꯩ ꯆꯤꯟꯕ ꯑꯣꯏꯔꯝꯃꯅꯤꯗꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥ 3ꯃꯨꯛ ꯂꯩꯔꯒ ꯃꯃꯥ ꯍꯣꯏꯁꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯊꯣꯛꯇꯅ ꯍꯩꯊꯤꯜ ꯂꯩꯊꯤꯟꯕ ꯆꯠꯂꯦꯕ ꯑꯗꯨꯗ ꯃꯥꯅ ꯏꯃꯥ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯂꯧꯕꯤꯔꯛꯎ ꯃꯥꯒꯤ ꯐꯣꯟꯁꯦ ꯆꯠꯈꯤꯗ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯃꯣ ꯈꯪꯗꯦ ꯄꯥꯎꯁꯨ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯨꯍꯣꯡꯕ ꯃꯌꯥꯁꯦ ꯊꯥ 2 ꯈꯛ ꯉꯥꯏꯁꯜꯂꯛꯑꯃꯤꯅ ꯀꯩ ꯇꯥꯟꯅꯕꯒꯤ ꯈꯣꯠꯄꯒꯤꯅ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯁꯤꯅ ꯍꯩꯊꯤꯜ ꯂꯩꯊꯤꯟꯕ ꯆꯠꯄꯗ ꯅꯝꯕꯔꯁꯦ ꯂꯧꯔꯛꯑꯦꯕ ꯑꯗꯩ ꯃꯥꯅ ꯇꯧꯔꯦꯕ ꯑꯁ ꯅꯪ ꯐꯣꯟ ꯆꯠꯈꯤꯗꯕꯗꯣ ꯑꯩ ꯌꯥꯝ ꯋꯥꯏ ꯀꯩꯒꯤꯅꯣ ꯅꯪ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯥ ꯏꯕꯥꯅꯤ ꯂꯨꯍꯣꯡ ꯃꯌꯥꯒꯤ ꯀꯩ ꯇꯥꯟꯅꯒꯗꯕ ꯃꯇꯝꯁꯤꯗꯅ ꯑꯁ ꯑꯩꯈꯣꯏꯗꯣ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯦ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯆꯦꯟꯕ ꯃꯇꯝꯗ ꯅꯃꯥꯟꯅꯕꯤꯈꯩꯅ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯑꯗꯨꯒ ꯅꯪꯅ ꯄꯨꯡꯉꯥꯡꯗꯁꯨ ꯉꯥꯡꯕ ꯑꯗꯨ ꯇꯦꯟꯁꯟ ꯂꯩ ꯑꯗꯩꯗ ꯐꯣꯟꯗꯣ ꯂꯧꯁꯟꯈ꯭ꯔꯦ ꯋꯥꯔꯤ ꯄꯨꯡꯁꯥ ꯁꯥꯅꯨ ꯇꯥꯅꯤꯡꯗꯦꯅ ꯑꯗꯨꯒ ꯑꯎꯟꯄꯣꯠꯀꯤꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯏ ꯃꯊꯥ ꯁꯥꯅꯩ ꯂꯩꯇꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯆꯥ ꯑꯣꯟꯁꯤꯟꯅꯔ ꯑꯩꯈꯣꯏ ꯄꯨꯀꯞꯇꯁꯨ ꯀꯞꯃꯤꯟꯅꯔꯦ ꯑꯗꯨꯗ ꯑꯩ ꯐꯣꯟꯒ ꯇꯧꯔꯛꯄ ꯑꯝꯇ ꯆꯪꯗꯦ ꯑꯗ ꯑꯩꯁꯨ ꯐꯤ ꯀꯩꯁꯨ ꯁꯥꯏ ꯑꯗꯨꯒꯤꯅꯤ ꯑꯗꯨꯝ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯧ ꯂꯩꯔꯕꯁꯤꯕꯨ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦ ꯏꯃꯥ ꯍꯣꯏꯅ ꯁꯨꯝ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯨꯗ ꯐꯣꯟꯒ ꯄꯦꯄꯥ ꯇꯧꯅꯕꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯎꯈ꯭ꯔꯅꯦꯅ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯑꯗ ꯃꯥꯅꯁꯨ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ 4 5ꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯦꯗꯅꯀꯣ ꯑꯗꯨꯗꯁꯨ ꯃꯥꯅ ꯍꯥꯏꯈꯤꯕ ꯅꯪ ꯀꯔꯤꯝ ꯄꯣꯔꯛꯀꯅꯨ ꯄꯣꯔꯛꯇ ꯌꯥꯗꯕ ꯈꯛ ꯄꯣꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯁꯥꯕꯅꯦ ꯈꯣꯠꯄꯅꯦ ꯄꯩꯁా ꯋꯥꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯂꯨꯍꯣꯡꯈꯤꯕꯩꯁꯨ ꯄꯩꯁꯥ ꯄꯨꯊꯩ ꯑꯗꯣ ꯅꯣꯏꯔꯣꯝꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣꯅ ꯂꯨꯄꯥ 1,00,000 ꯑꯎꯟꯄꯣꯠꯀꯤꯅ ꯅꯜꯂꯛꯄꯗꯨꯁꯨ ꯏꯃꯥ ꯍꯣꯏꯁꯨ ꯂꯩꯇꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯂꯨꯍꯣꯡꯒꯗꯕ ꯊꯥ ꯑꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯄꯤꯅꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯑꯔꯣꯟꯁꯦꯟ ꯈꯔꯁꯨ ꯄꯤꯔꯛꯅꯕ ꯇꯧꯒꯦ ꯈꯣꯠꯀꯦ ꯒꯥꯏꯅ ꯍꯥꯏꯔꯦꯗꯅ ꯑꯗꯨꯁꯨ 4ꯅꯤ 5ꯅꯤ ꯂꯩꯕꯒ ꯑꯗꯨꯏ ꯐꯣꯟꯁꯦ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯀꯔꯤꯅꯣꯅꯦꯅ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯃꯥꯁꯨ ꯌꯨꯝ ꯀꯩꯀꯩ ꯁꯥꯕ ꯈꯣꯠꯄꯁꯦ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯣꯏꯔꯝꯃꯅꯤ ꯐꯣꯟ ꯂꯧꯁꯟꯈꯤꯕ ꯐꯔꯦ ꯑꯩꯁꯨ hꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯕ ꯊꯥ 2 ꯈꯛ ꯉꯥꯏꯔꯕꯁꯤꯕꯣꯅ ꯌꯨꯝ ꯀꯩ ꯁꯥꯕ ꯈꯣꯠꯄ ꯃꯥꯁꯨ ꯑꯗꯨꯗ ꯊꯑꯣꯏ ꯌꯥꯎꯁꯜꯂꯦꯀꯣ ꯑꯗꯩ ꯂꯨꯍꯣꯡꯒꯗꯕꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯈꯛ ꯉꯥꯏꯁꯜꯂꯦ ꯕꯥꯇꯣꯟ ꯅꯝꯃꯨꯔꯦ ꯑꯗꯩ ꯕꯦꯟ ꯄꯥꯔꯇꯤ ꯄꯩꯁꯥ ꯄꯤꯈ꯭ꯔꯦ ꯑꯆꯥꯄꯣꯠꯀꯤ ꯀꯩꯒꯤ ꯂꯣꯏꯅꯕ ꯀꯦꯃꯦꯔꯥ ꯅꯝꯕꯒꯤ ꯒꯥꯔꯤꯒꯤ ꯀꯩꯒꯤ ꯑꯦꯗꯚꯥꯟꯁ ꯄꯤꯗꯅ ꯈꯣꯠꯇꯅ ꯂꯣꯏꯅ ꯃꯣꯏꯁꯦ ꯂꯣꯏꯔꯦꯀꯣ ꯑꯗꯨꯀꯥꯟꯗ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯃꯥꯅ ꯕꯥꯇꯣꯟ ꯅꯝꯃꯨꯔ ꯍꯜꯂꯛꯄꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯌꯥꯝ ꯃꯤ ꯎꯁꯤꯠꯇꯅ ꯅꯪꯅ ꯂꯨꯍꯣꯡꯗꯣꯏꯗꯣ ꯇꯣꯛꯊꯣꯛꯎ ꯅꯪ ꯏꯀꯥꯏꯕ ꯅꯪꯅꯤꯡꯗ꯭ꯔꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯌꯦꯅ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯂꯨꯍꯣꯡꯕꯗꯣ ꯉꯝꯃꯔꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯪ ꯐꯣꯟ ꯇꯧꯀꯣ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯂꯧꯅꯤ ꯁꯤꯅꯦꯕ ꯑꯗꯩ ꯈꯟꯅꯔꯦ ꯀꯔꯤ ꯑꯩꯅ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯥꯟꯅ ꯆꯦꯜꯂꯨ ꯌꯥꯗ꯭ꯔꯥ ꯃꯁꯥ ꯌꯥꯅꯔ ꯆꯦꯜꯂꯤꯃꯤ ꯅꯪ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥꯅ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤꯕ ꯆꯠꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯃꯔꯝ ꯈꯪꯕ꯭ꯔꯣ ꯑꯩꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ ꯑꯩꯅ ꯊꯝꯃꯣꯅ ꯊꯝꯃꯤꯅꯦ ꯃꯥꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯅꯪꯗꯤ
ibani kainariꯉꯩꯗ mana matha sadana nangdi hanjannagibani ada soidana siengibani lawbudi aina lawni aduna yam thuna nang lohongbudo haido khosine ba dai mapanje phagire lohongbaje khoidi lohongbai loin thorang loire baton namdana de pesa mayam changi me nang phagire nang pesa do la kya no pige gaina ga yam sitana tawnare bako nupa je am saungninge adama tor phone je thamgre adaidi adu hairamaga hojiki nupa je block pire ko dai man halla halla tawbusu chupai pairak tre atopa number dai tawbudu su ma je am saungninge da saungningai mai aina sai nupi phone je satkidramnina moigi makhura gi number am kha mapa lai gidre dana nupi dugi mai makhura jiga nupa ji mama pa ga han gai pau hongna baje sigi mama nupa ji gi di ma khatang phone pai mama pam ta phone pai de ba adugi number yaw baje mana thoklok tawre ba ma ju saungning bai mai na mana phajana e khat kaka ai je kaino ga ma ga sien ba lohong doi ba nupa duni ma lai bram ta pahan bi gera kaka nupa am smai phone tawre kholei lohong am dai jitabu gaina hek hairam madi hagada ba ma saungning mandana ne kaino mai nu jiki nupi ji maming je ma leibra am thung pai lo na phalau hai re ba adai makhura jana he usittaba nang kana no ma long doi nu pa duni na ma je saungning dana ko adai di atang usittaba na ma pan warak tra ha adum bawang sangang makhura ngon do phone tawraga pai lo gai no usitri nang gi do na har ga tham gre ba phone je adai di nupi jina nungdang phone tawre ko ado nang na smai khato nda phone tawra I pai lo ga no usitana hai ba khotpa nang di aina lai roi nang lohong bodo na sana ai yaning di lohong ngamoy na noi halaman ta haidoro aina haidok pudi ngamdre chumme nang na nangodo phone tawre mabanje aina noi khaton da mai saurei maram dudi kai no khangbra nupa am na smai phone tawre khole smai haire e na mana haire bako chumme ado nupa do chumme ai ga ma ga sielani ibani toknari ngai da ne aina wakhan pothabam khangdar mai mamang da na saungning da nang ji hanjanna ji haigibani mai mang da sien ge na aina saungning da sielubani jikti soire aduna ai chuma nungsi ibani kai nang amaroi ibani siela dhammi sine ba nupi na jo adai di nupa je nupi na conference pi re aduga moi om je khatna re bako conference da khatna re adai di khatna re aduga thamna re phone je dai di mana mama da hai re ima smaina nupa am phone tawre do conference pi do ba siela ni hai yam thukna moi mayum dam da sat la hai ru so e bungo mado nang na nupi do pam da na badram tawne harakani phone gi wa bu harakani lo maya yeng chitangai re adun madu gi wa do to o kaim hai ru no eng sida ngare lohong ba adu ek haru bada wajaw mu thongna rakani na ne mama oijina hayu yadre ba ko adu phare phare lohong da ju kuidra mina na ma ju lai ne ba adagi adu gi matung ni mari ni mangani lai raga lohong da ba mangani mu khak ngai re da na ko adu kan jida som da na kamai taw ba ton cha na gre ko adai som da na mi gi mama ji di yang wa ja bani na mana ju oh mana mayum pan doi matam je yam ding ngal li da ko ma se ana ma ji am nungai je de ba ngangi sai mama na phui nang ju pusien matam la nayum pan matam la sum bazai na tawno tawno na kayarak nupa koi ga nu nupa koi ra di nang na cng na matam nang na nayum pa lage na matam khan ba ya ba na te adum nong ma de te thokhini na aina nang phone khra thugai kayarak tawro ba na tra nang na pa ju lai ba na te na naw mayam je nang na kon ga dam ne do nang tai je kai no na ma na bi gai loi skun chal la ga I kai ba na ai na tawdana mama jna ngange ba nong di lohong bai je soidana lak tor ba ne do manung matam chana chacha di phaidana na ji ka em leiba suna te imung ji noi gi lai lai chu tam bai ne ko pai ne nong magi sura ga ina honara ga nang na ada mama jna selu ramina mama ngani suan ning de do selu ro yum du ju kuina tham ning de na ne ai nang lak pa ngamoi ana tawdana mama jna dum hoi na dum lohong ba ji ya ga ga ma thwai da di nungai tam ni na ko mai tor ga mama jna nong mana sengbu ma lai ja nong mana baltil lam lai ja tor ga khaga lang jhalak pana on poche sujal le ba dai kang dong gi paisa ga je advance ga je piningai lai ta na yang wana pija da na ho nei ba adai ama dai milising manga ama dai tara ga pu da na tawre lohong ba jina din numit trawani khangai chalabni na moi ju baton do loi chat pa loi re ba numit si smai tawe ahing ji mana mapan thoke na hogalak pada macha nu pi je thong je hang dok toi gi maning thong lom da ni da mapan thok nei ji de ada maning thong je mana macha nu pi hang dok toi tawram me ba nang dia hing ji da kai dai cha kai no na mama jnai ima ai mapan thoke taw bani da phone ju cha section ge na taw bani na hai tawro ha ga ma ju mapan thoro ma de hala tum me ba ma thabak se sur bagi wa bani na mon ek tai na dum tum me ba adagi nupa ma dum ma ga dum wari chanai ba ado jik lohong doi ba nupa jini lohong bagi khongdong bagi tana bani ima na dum hai ba angai di phone je pa helam de ba lohong dora bani na ba ne awar pata na janu na phone je pa helle ba ada nupa ji ga ne na dum lai je ba mama ji adu ga di ayuk che ta yam ngan na ayuk si da ma cha nu pi yai ma jina
ima akhoi laite na hareba kaino haijibo na maning ya ka yengune na hare laite ima na hare kaino ne na haraga moije thangna bai khot pai je koyang hangnai ba adugadi chenjalaga moile kai gi mimna snoi bema do pukhi da sira ta haure na ekta chelak pone ba dai mama ne macha ga june mapu ne moije ekta pai thoga chenai moige hek ketang salaga thongal amani khak sala leire ba moige khun pukhi jam chawi ko adu ekta siraga ising je ta le ram me da mama je smathai jam nungai te ko ma je pura ngau ga manai macha no pi je u ba dai lokhat ke har su mayam jina macha no pi ne ising da mai ta le ba mai am lokhat ninge ba ngai ko kanogi mi lakini duga khoi ne ta paining e thengning na paiba yaba na te forensic science ki team lakani police lakani moina lokhat ka mi pai ron na dai mama je pukhi da ne sia jam sian tha doi hon nei mama yam jang dong phan nei tawe ba adagi di moi khun je sawra ba khun ne khulanyung gi mi je ta yom gra longam dai da nu pi le sabim sa ma siram me hab jita ko admai taw dana tawe aduga dia som dana kamai tawe habda long doi ba bor je sigi mayum jida yung anna nu pa ma gaim sa thro la eba pau phawna bra nu pi jiga na hang phawna da ba yang kui re mai phone chatte na hai ki ko adai mu kaim ta jo haram de maro mari ale ga mu nu pa ma ga nu pi ani ga muk la e ko nang aseng bahayu nabani ngarang pau phawna bra phone da khana gi bra nang khorom da la ambra sum hang ne ba noi kai do ba yaur ge noi jibon tra no pi do smai na pukhi da ta si ra ga le ra me na hai ba aduna la o wangang na si na aseng bahayu kholo na hai ra me da na mo adu am su sakhre ba mo ani du su mu ko mana ai ge ti exchange ba de nga si bo unadri phone bo phawna de mana phone je dum switch off lai gi nong ni ning phawram ni adai switch off dum lai gi ni ju phawna da ba ai kui re ko le na hai ba adai di hale ga di moi ji mi kitang yam na lai ko manga tuk tare ni pan lai adu lao sala da wangang nok ji kholu se na moi ji ngang na re ba ngai ko kano tau gi ji men da na pa ngang na ji kho si na hai lao la ga ngang na si ada na moi ji ko ma sakre da na ko adai di moi khun gi club secretary dei pradhan moi ju member lo yom chan na re asa dui ma pham da sa lu ya ba na te mi ji na ta yom da na le hore adu nang na hat pa ne na aduga makura da nang na sakak na phone taw ra mi adugi nu pi du nang ga khana gi kharani gi mamang da na aduna nang asi ba je mana khungal ani mana hato maga thadaram bani aduna mabani poloi minane na khul manga to ki mi ni lai hori do nang chalu ba ya roi wari chana ba kai su oi roi ana nang aseng ba hayu na moi gi mi ga juna jung hang ne ba ko ai sunga da te ado smaina lai nu pa ngo bani phone taw ra mi conference bi nei khana gi nga chi gi mangani gi mamang da adudi pot lai re phare adudi police ta phagana khoi wari je sar ga nu pa ma to phagal anji na hare adubu adu wari myam do nang na sari salanu khoi khara satlaga moi mi gaida adum ba man leina khoi hairu ge moina kauri bani na khoi mi bok chatabdi phajade na mama ne mapa ne moi mi khara satle bako chat pajida yang ga ba mi myam ji yom chan na ko ta na san pa prokti kai gino mara le ramina langam dri mi putoro na san pa ga poloi mi na ga doi mi lohong ga ba yeng chita ngar ba baton chat khaba nupi jibu mana lukhabi masane na pam da na laite lai re na pam da na mana hatu do ambani putoro na san pa poro na akta amana ngang chalam manung sai chalak taw dana adai mapa da ga phu dana taw dai mi atai je chalu nupa puro la ona loi thado khraga mama ga pa ga phajal law dana taw dai amana ngang amana mama ga pa ga je akta pakhat pa thakat po loi re bako adai di nupa je lak te na akta moi mi mam je la e ba moi mayim ji da ko adai di kaino jina ma jina mu SCD na moi police station moi khun ko liba police station jida moi je chatlaga phana police station lamda ma je la len jang ja doina te ba wari sabam jaga thi re ne ba ada sangaga wari je chana ba na chatpa sida jumu police station da jumu mi ji am le rama ba sida di ya roi ana adai mu asom da jumu mathang thang na bagi police station ama da ju ne moi na sangen lak pa da ju mi je moi am le rame ba adai di moi je atopa police station khara lamna ba moi ama da ko chatle ba adu doina ma je changjare ba ko ai wari je kak ta di phajana li ja ge na adu ju saigi police station asom dana saigi nupa je police la noi mi khara la wari chana je na police na pau pi da amni na mara lai rabani na sida la hab da yadraga police toina satpa na yum je thugai dana ko kai dana loire samna sa le pot sai ka kai mam se dai di kai dore police sing dina jumangon sida amana mu hang nang na hato yong gani aduna na tra nang sida lai je ha nara lai bai na tra
ꯑꯗꯨꯗꯨꯅ ꯑꯃꯅ ꯉꯥꯡ ꯑꯃꯅ ꯆꯩꯗꯩ ꯐꯨꯕꯁꯨ ꯌꯥꯎꯔꯦ ꯀꯣ ꯅꯪꯅ ꯍꯥꯞ ꯁꯣꯏꯔꯝꯒꯅꯤ ꯅꯪꯅ ꯍꯥꯞꯇꯅ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯌꯣꯅ ꯐꯨꯁꯨ ꯐꯨꯔꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯩ ꯃꯥꯅ ꯑꯩꯅ ꯍꯥꯏꯁꯤꯗꯗꯤ ꯑꯝꯇꯗꯤ ꯇꯥꯕꯤꯌꯨ ꯑꯁꯦꯡꯕꯁꯦ ꯑꯝꯇꯪꯗꯤ ꯄꯨꯊꯣꯛꯄꯤꯌꯨꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯐꯣꯟꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯂꯩꯅ ꯑꯗꯩꯗꯤ ꯄꯨꯂꯤꯁꯈꯩꯁꯤꯅ ꯃꯣꯏꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯈꯤꯕ ꯑꯗꯩ ꯃꯦꯁꯦꯖ ꯊꯥꯅꯈꯤꯕ ꯃꯌꯥꯝꯁꯦ ꯆꯤꯡꯊꯣꯛꯄ ꯌꯥꯏꯗꯅ ꯑꯗꯨ ꯆꯤꯡꯊꯣꯛꯄꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯗꯤ ꯋꯥꯔꯤꯁꯦ ꯁꯥꯔꯝꯗ꯭ꯔꯦꯕ ꯏꯟꯊꯤꯉꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯃꯁꯤꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯕꯩ ꯑꯍꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯀꯣꯜꯂꯤꯁꯦ ꯆꯣꯡꯊꯣꯔꯛꯑꯦꯀꯣ ꯑꯗꯩ ꯄꯨꯂꯤꯁꯈꯩꯁꯤꯅ ꯃꯁꯤꯗꯤꯅ ꯂꯩꯔꯦ ꯃꯁꯤꯗꯤꯅ ꯐꯥꯒꯠꯂꯨꯔꯦꯕ ꯅꯨꯄꯥ ꯑꯃꯁꯦ ꯐꯥꯒꯠꯂꯨꯔꯦ ꯑꯗꯩ ꯋꯥꯡ ꯄꯥꯎ ꯆꯠꯊꯔꯦ ꯑꯗꯨ ꯆꯠꯊꯕ ꯀꯥꯟꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯦꯕ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯊꯥ 3 ꯈꯛ ꯉꯥꯏꯔꯤ ꯑꯗꯣ ꯑꯩꯅ ꯅꯨꯄꯤ ꯆꯦꯟꯕ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯩ ꯑꯗꯣ ꯑꯩꯅ ꯅꯨꯄꯤꯁꯦ ꯆꯦꯟꯕꯗꯩ ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯅ ꯃꯕꯥꯅꯤꯁꯦ ꯍꯟꯖꯟꯅꯔ ꯆꯦꯟ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯁꯨ ꯑꯩ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯁꯨ ꯃꯥ ꯅꯨꯡꯁꯤꯕꯅꯤꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯄꯥꯎꯁꯦ ꯐꯥꯎꯅꯔꯦ ꯑꯩꯅꯁꯨ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈꯤꯕꯁꯦ ꯑꯩ ꯉꯝꯃꯣꯏ ꯑꯩꯅ ꯂꯧꯒꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯑꯩꯅ ꯃꯥꯅ ꯑꯃꯨꯛ ꯆꯦꯜꯂꯁꯦ ꯍꯥꯏꯔꯦ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯁꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯊꯥ 3 ꯈꯛ ꯉꯥꯏꯔꯤꯕꯅꯤ나 ꯑꯗꯨꯒꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯩꯅꯔꯦ ꯑꯗꯨꯗ ꯂꯣꯠꯈ꯭ꯔꯁꯦ ꯆꯦꯜꯂꯒꯅ ꯅꯨꯃꯤꯠꯁꯦ ꯍꯥꯏꯅꯕꯅꯤ ꯑꯗꯩꯗ ꯑꯩꯅ ꯃꯥ ꯀꯣꯏꯕꯁꯦ ꯑꯩ ꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯕꯁꯦ ꯈꯪꯗꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯄꯥꯝꯂꯣꯝꯗ ꯄꯥꯎ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯅꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯈꯔ ꯋꯥꯁꯦ ꯊꯣꯛꯅꯔꯦ ꯑꯗꯩ ꯑꯩꯅ ꯃꯥꯅ ꯃꯔꯣꯝꯕ ꯆꯦꯟꯁꯤ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯑꯗ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯥꯛꯑꯣꯅ ꯑꯍꯤꯡꯗ ꯀꯧꯊꯣꯛꯑ ꯃꯥ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯅ ꯃꯥꯁꯦ ꯀꯧꯊꯣꯛꯑꯒ ꯃꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯃꯥꯅ ꯏꯜꯂꯛꯄ ꯆꯨꯅꯤꯁꯤꯅ ꯑꯗꯨꯝ ꯃꯉꯛꯁꯦ ꯂꯥꯛꯑꯒ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯝꯕꯅꯤ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯗꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯥ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯃꯥꯅ ꯁꯨꯏꯁꯥꯏꯠ ꯅꯣꯠꯀꯁꯦ ꯏꯔꯒ ꯐꯤꯝꯄꯥꯟꯗꯒ ꯊꯝꯃꯝꯃꯦꯕ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕꯅꯤ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒ ꯀꯅꯥꯝꯇꯗ ꯃꯁꯤꯗ ꯇꯥꯏꯅꯕꯤꯒꯅꯨꯒꯥꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯏꯔꯒ ꯊꯝꯃꯝꯃꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟꯁꯤꯅ ꯃꯥꯅ ꯄꯨꯔꯒ ꯃꯌꯨꯝꯗ ꯃꯣꯏ ꯃꯌꯨꯝꯒꯤ ꯁꯥꯏꯖꯟ ꯃꯊꯛꯇ ꯑꯣꯞ ꯊꯝꯃꯒ ꯊꯥꯡꯒꯠꯂꯝꯃꯦꯕ ꯑꯗꯨꯒꯁꯦ ꯄꯨꯂꯤꯁꯀ ꯆꯠꯂ ꯂꯧꯔꯨꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯦꯡꯉꯣ ꯍꯥꯠꯄꯅ ꯑꯃꯅ ꯇꯥꯏꯅꯕꯅ ꯑꯃꯗ ꯇꯥꯏꯅꯗꯅ ꯃꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯔꯨꯔꯦ ꯂꯩꯇ ꯂꯨꯍꯣꯡꯗꯣꯏꯅꯦꯅ ꯁꯥꯖꯕ ꯌꯨꯝ ꯑꯗꯒꯤꯗꯤ ꯂꯣꯀꯞꯇꯁꯨ ꯂꯩꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯩ ꯑꯃꯨꯛ ꯐꯨꯁꯨ ꯐꯨꯕꯤꯔꯦ ꯄꯨꯂꯤꯁꯅ ꯍꯪꯉꯦ ꯑꯗꯩ ꯃꯃꯥ ꯃꯄꯥꯗꯣ ꯑꯁꯣꯝꯗ ꯃꯤ ꯃꯌꯥꯝ ꯆꯪꯗ ꯐꯨꯔꯛꯏꯃꯤ ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯍꯦꯛꯇ ꯃꯃꯥꯁꯦ ꯋꯥꯟꯗ ꯂꯥꯛꯅꯗꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯅ ꯗꯥꯛꯇꯔꯗꯒ ꯌꯥꯝ ꯀꯨꯏꯅ ꯃꯃꯥꯁꯦ ꯂꯥꯌꯦꯡꯉ ꯂꯩꯌꯦꯕ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯃꯥꯗꯤ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯊꯣꯛꯂꯛꯑꯦꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯣ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯑꯦ ꯃꯣꯏ ꯀꯩꯅꯣ ꯂꯩꯀꯥꯏ ꯈꯨꯟꯁꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯌꯦꯡꯉꯨꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯀꯩꯀꯥ ꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨ ꯎꯕꯗ ꯃꯤꯁꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯅꯤ ꯃꯗ ꯇꯤꯜꯂꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯇꯝꯗꯨꯗꯤ ꯏꯔꯥꯡ ꯂꯥꯡꯕꯅꯤꯅ ꯃꯃꯥ ꯍꯣꯏ ꯀꯩ ꯍꯣꯏꯁꯦ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯅꯣꯂꯦꯖ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯃꯤꯇꯤꯡ ꯌꯥꯎꯗꯅ ꯑꯗꯩ ꯀꯣꯔꯠꯇ ꯊꯣꯝꯖꯤꯟꯗꯅ ꯃꯣꯏꯒꯤ ꯙꯔꯅꯥ ꯐꯝꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯍꯣꯠꯅꯩ ꯑꯗꯨꯒ ꯈꯔ ꯇꯞꯊꯔꯀꯥꯟꯗ ꯃꯃꯥꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯂꯧꯕꯅꯦꯕ ꯑꯃꯨꯛ ꯇꯞꯅ ꯑꯗꯩꯗꯤ ꯅꯨꯄꯥ ꯃꯁꯥꯁꯤꯁꯨ ꯑꯩꯈꯣꯏ ꯎꯅꯔꯨꯏ ꯃꯥꯁꯦ ꯑꯗꯨꯀꯥꯟꯗꯗꯤ ꯂꯣꯀꯞꯇꯩ ꯊꯣꯛꯈ꯭ꯔꯦ ꯑꯃ ꯅꯨꯄꯥꯗꯨ ꯖꯦꯟ ꯌꯧꯈ꯭ꯔꯦꯕꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯊꯤꯟꯈꯤꯕꯗ ꯋꯥꯖꯕꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯈꯪꯈꯤ ꯃꯥ ꯆꯦꯜꯂꯦꯅ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ ꯀꯌꯥꯝ ꯍꯔꯥꯎꯖꯈꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯝꯃꯤꯕ ꯏꯆꯝ ꯆꯝꯖꯅ ꯃꯤꯅꯝꯕ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒ ꯂꯩꯖꯕ ꯃꯥꯅꯒ ꯍꯟꯖꯟꯅꯁꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯍꯔꯥꯎꯖꯈꯤꯕ ꯑꯗꯩ ꯃꯥꯅꯒ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯝꯇꯐꯥꯎ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏ ꯌꯥꯈꯤꯕ ꯀꯌꯥꯝ ꯋꯥꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯉꯥꯏꯈꯤ ꯑꯗꯩ ꯃꯥꯅ ꯐꯣꯟꯃꯨꯛ ꯑꯣꯞ ꯊꯝꯖꯤꯟꯈ꯭ꯔꯦ ꯀꯔꯤꯝ ꯍꯥꯏꯕꯤꯔꯝꯗꯅ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯛꯄ ꯂꯣꯏ ꯊꯥꯖꯩ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯔꯨꯕ ꯑꯩꯁꯦ ꯑꯔꯥꯟꯕ ꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯀꯥꯟꯗꯨꯗ ꯅꯨꯄꯥꯗꯨꯅ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯉꯛꯈꯤꯕ ꯑꯗꯣ ꯌꯨꯝ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯌꯨꯝꯁꯦ ꯀꯩꯗꯧꯉꯩꯗ ꯄꯥꯏꯔꯒ ꯆꯠꯂꯣꯏ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯃꯣꯏꯅ ꯑꯁꯦꯡꯕꯗꯣ ꯈꯪꯉꯀꯥꯟꯗ ꯊꯨꯒꯥꯏꯕ ꯂꯥꯛꯑꯣ ꯑꯗꯨꯅ ꯍꯦꯛꯇ ꯅꯪꯍꯧꯔꯣꯏꯗꯕꯗꯧꯅ ꯌꯨꯝꯁꯦ ꯄꯥꯏꯔ ꯆꯠꯈ꯭ꯔꯅꯤ ꯊꯨꯒꯥꯏꯕ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯃꯔꯥ ꯂꯩꯇꯕ ꯌꯨꯝꯁꯦ ꯊꯨꯒꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯗꯤ ꯂꯩꯇ ꯋꯥꯅ ꯁꯥꯖꯕꯅꯤ ꯏꯃꯥ ꯏꯄꯥ ꯋꯥꯈꯜ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯍꯦꯛꯇ ꯃꯣꯏꯒꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯅ ꯑꯩ ꯄꯨꯊꯣꯔꯛꯎ ꯍꯥꯠꯀꯅꯦꯅ ꯑꯗꯩ ꯑꯩꯒꯤ ꯏꯄꯥ ꯃꯥꯜꯂꯦꯅ ꯅꯨꯄꯥ ꯑꯃꯁꯨ ꯆꯤꯡꯊꯣꯛꯇꯅ ꯍꯥꯠꯀꯅꯦꯅ ꯇꯧꯅꯗꯅ ꯃꯄꯥ ꯅꯠꯇꯦꯅ ꯃꯁꯛ ꯇꯥꯛꯅꯗꯅ ꯑꯗꯩ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯑꯁꯦꯡꯕ ꯈꯪꯉꯒ ꯅꯣꯏ ꯑꯩꯈꯣꯏꯁꯨ ꯈꯨꯟꯗꯩ ꯇꯥꯟꯊꯣꯛꯀꯦ ꯑꯗꯩ ꯅꯣꯏ ꯃꯌꯨꯝ ꯁꯤꯒꯦꯔ ꯃꯩ ꯊꯥꯒꯦꯔ ꯇꯧꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯌꯣꯝꯅꯗꯅ ꯍꯦꯂꯥꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯆꯧꯕ ꯂꯥꯜ ꯑꯃꯅꯤ ꯃꯗꯨꯗ ꯇꯧꯈꯤꯕ ꯑꯁꯦꯡꯕ ꯁꯨꯛꯈꯪ ꯈꯪꯗꯅ ꯇꯧꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯔꯥꯟꯁꯨ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯩ ꯃꯇꯝꯗꯨꯗ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯗꯣ ꯍꯥꯠꯂꯝꯃꯦꯅ ꯑꯗꯨ ꯇꯧꯔꯦꯅ ꯑꯩꯁꯦ ꯈꯕꯔꯗ ꯍꯥꯞꯅꯈꯤꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯏꯖꯠ ꯏꯃꯥꯟꯅꯕ ꯑꯗꯩ ꯃꯌꯥꯝ ꯈꯨꯟ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯡꯈꯤꯕ ꯏꯖꯠ ꯃꯌꯥꯝ
ana adugi pakhatkiba thukatkiba khoi mungda tagiba awabadudi amu hana hala aroina mana haiba dai mu lokap sida babani je ka di pundi hai police station sida lokap sida ka di punda bida laina ba ama hatliba nu pa jiga ada mabani mapan thokpa toilet sa pakho ba thengnai hai ba jigi nu pa je ko mana yam hatning hai nu pa je adai da mana nu pi jina landa ba nu pi oiramadi aina magi da mukta nu pa je hatpa ngamni adubu mara leibagi moyani tawna jaba thabakta aina nu pa je halaga ai mo awaba taba hongna de na ma je laman khumdabani hai ba nu pi duna landa bo di mana khumning bado ada mana tawe ado koi manipur sida admaina aseng baje khangding ai de heng ne somba yum mai thaba daidi yum sidokpa de sumba je hek thoe ba ko aduna ji nu pa do yam nungai te ado lai sabi jing sida sigi wari sida aina haining badi koi siel le harga amaga jung phone tawna amaga jung unna sigi thabak sima tokpi ro siel lu re hairadi siel lu nu pa sida leiba ta bani duga sielaga lohong lemna de haga amaga mu unna ma dam leining torga se ha swa tokpi ramme yangu mama mangjari je adai yangu mi myam na jo enu pi ma halam me habda nungai na ponte ba adai yangu aseng bodo khanga kan da di siri ba ma do kana na nung sipidori adai mama ka su khangja da ba mi gi wana hona jaba mama duna kayam warau jai mi gi lekai gi minok mai cha isa ju siba aduga mi gi minok mai cha ju ana tawdna mama duna kayam ma thwai do nungai ja haude ko ai cha du da ai warau i manga mama ingon da ma kitang bok ta na de kitang bo hai de mana manung da sana rami balila mayam je nupa duga ni longdoi nu pa du gani na dung wai sana dan long bai ta na ri mena har ga dung wai chara ga longdoi nu pa ga na pau phong na ram da ba khang da bani na khoi ju ma na da mai manung da koi di khang da mi na mi mayum da thugai ro re si do ure ma na hali boi ning da na adu ga yengu amana oiram me khoi ju kayam di kai re na dai moi nu pa mayum du na mu ke sawe ba moi yum nung thugai bai pesa singo na adu mai na jung tong ne adu yam thina awa ba ta gi ba ko adu na lai sa bim sa jing je mina kong singbiu ahing da kaida nupa chielorga amaga una bathok je thokpi ganu sumaina ma khakna te ko ai mathang mathang myam li rakhige manipur je sumaina lohongam dai da hatom banu pi se yam kharab jane ba aduma laire duga wi mathang gi wari je sina muk top top pi ko ma jina kamai tawge da wi moi gi je mapa ne mama ne mabungam ne ma ne moi che laibane ma ji class 12 tharam dai ni ko magi wari jina mu itop topi ko manipur je pungang ngak gi ba thakdok ne ba adagi moi je wai mama pan sura sajabani aduga admaina sum sura noma dum leijabani mama oi ji nongan ba thabak chali nungdang halai tawi ada kharani je ma je pekha mayani na thau mari je ima ai like pa ge har mai ka dai thok tholak te ba adum mama jina hek changura ju dum tum ma ge lairam ba yam ba aduna adai mama jina jo tummo dudi aiju kano tumura ge na mama ju thaba hala sak cha khom cha dum tumgi ba adai nongan ba ge yang mam ngai da mama oi thabak cha cha ba da mai sum taw bane ba ada ma si yam thaja da na ne nong ma koi gi nomi se ma je halaktre na nung dang je moi je koi thi nei ba ko ada mabung jina koi gi moi nganu khong ma nge na koi thi ba ma pa di laite thabak ma pham da hing le khia da nganu to mange khole na phone taw de phang na ba thiu kholo na ma pa jina harak padagi mabung ne koi thi ba da mabung jina hai nga sai nung din nung loiram ma je smaina hempam ma khong da ma le hawi ma ado mana sepa phanek to di asigi manju na ba si jini purit to ju ado ma si hong do amme ma ado di phi hong ama kai dom salam mani na ado moi je class 12 che hayeng dai hog doi ne ba ado gi hog da gi moi okto da pe kha center do ado bong mana bi gai moi pulap sa mina se na aina bagi koi gi chat khri boy ning da moi jo sam lai thoi ko tare ni pan ta sa lai halakte adai de mana bi gai je sam hang nei ama da e lak pro khopra na hang na lakte asigi ubra khopra unade ngasi de thengna de sum hai ko adai thenge pung tara sai ta salai adai sien gramane na moi che lai re en thong na gyan ta gidre da duk wana pom lap taw don ko tan hona raga tuep sida ju tha do ga chela di phadong ni be ka hayeng da ngai kan sida isa je am gyan ta de khoina suk yam wana su de nom don hona raga na mama jna warau jai ko na mama na bigai ju da hangi kara kai de nu pa koi khole na e adu dai koi bani nu pa je anium hai re ba adu phare hai do pala ga khang ge hana lai na re ayuk si mama jna wai nung ga tai dana dai ma pa ju la o mana na san pi do sien gi ba ma leng kau dana ma pa ju hing halak dana adai le kai ge han laman khara hai dana pham dana moi si lai na re ko lakte pung di ma pan tara ta sale ko adai phone ko ma na bi gai da ju tawi hangu moi ma koi na banu pa gai ju da hangu na adai moi na ju kano magi da du main sep taw bani
ꯑꯗꯨ ꯑꯩꯈꯣꯏꯗꯗꯤ ꯌꯥꯎꯗꯦ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯇꯧꯔ ꯍꯪꯉꯣꯅ ꯍꯥꯏꯔꯛꯄꯗ ꯍꯪꯕꯗꯅꯦ ꯆꯦꯟꯗꯦ ꯑꯩꯗꯤꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯃꯅꯁꯨ ꯑꯗꯩ ꯑꯃꯅꯁꯨ ꯑꯃꯨꯛ ꯊꯦꯡꯅꯈꯤꯗꯕ ꯀꯨꯏꯔꯦ ꯃꯥꯗꯣ ꯑꯩ ꯁꯤꯅꯤꯡꯉꯦꯗ ꯍꯥꯏꯔꯝꯕꯅꯤ ꯑꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ 마가 꼬이나버니 하는 누빠지 모이도 마юм다 아니력술라 아메 마지디 모이나 마사 캉네바 아도 마제 거기 티카눔가 따우바 시엔바 누빠 마기 가이 다이버 오에나 마기 기 티카 누빠제 마기 보스 하이타레네고 시가 볼레로가 따우다나 라메바 아도 누빠지나가 에스 마인 타바 하피게 콧게 타바 엠 따우데나 주기 누피지기 마붕제 하이바두다 이 타바 하펑아메 이 타바 하피게 콧게 가나 뭉기 마땡 빵게 콧게 가나 마제 하이럼메바 아도 주기 아두기 가이 타우리바 마가 꼬이네 하이바 바캉 무사즈나 하이리에버고 아이가디 꼬이나드레 ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯨꯒ ꯃꯥꯒ ꯀꯣꯏꯅꯈ꯭ꯔꯕꯅꯤ ꯑꯩꯒꯗꯤ ꯇꯣꯛꯅꯔꯦ ꯁꯥꯔꯗꯨꯒ ꯀꯣꯏꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯑꯦꯕ ꯃꯃꯥ ꯍꯣꯏꯁꯨ ꯉꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯄꯨꯡ 12 ꯃꯈꯥꯏꯃꯨꯛ ꯇꯥꯕꯨ ꯍꯥꯏꯗꯣꯛꯄꯁꯤ ꯂꯥꯛꯇ꯭ꯔꯦꯕ ꯑꯗꯩ ꯃꯄꯥꯁꯤꯅ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯠꯇꯣꯛꯑꯒꯁꯨ ꯌꯥꯝ ꯍꯨꯟꯗꯣꯛꯅꯩ ꯑꯗꯨꯀꯥꯟꯗ ꯂꯩꯁꯥꯕꯤꯁꯦ ꯍꯥꯠꯂ ꯍꯨꯟꯗꯣꯛꯑꯝꯃꯦ ꯌꯦꯠꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ ꯆꯦꯡꯈ꯭ꯔꯦ ꯂꯩꯅꯔꯒꯅ ꯃꯄꯥꯁꯤꯅ ꯁꯨꯝ ꯀꯣꯏꯅ ꯆꯠꯂꯒ ꯁꯨꯝ ꯆꯠꯄꯁꯤꯗꯅꯦ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯒ ꯑꯗꯨꯝ ꯊꯣꯡꯒꯥꯜ ꯑꯃꯅꯤꯈꯛ ꯂꯥꯞꯅꯔ ꯂꯩ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯌꯥꯝ ꯆꯥꯎꯏꯀꯣ ꯁꯦꯟꯗꯟꯁꯦ ꯇꯥꯔꯝꯕꯅꯦꯕ ꯄꯨꯈ꯭ꯔꯤ ꯃꯊꯛ ꯃꯄꯥꯟꯁꯤꯗ ꯑꯃ ꯑꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯕꯦꯝꯃꯩ ꯁꯦꯟꯗꯟꯅꯤꯅꯦꯅ ꯃꯥꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯥꯝꯃꯗꯤ ꯀꯗꯥꯏꯅ ꯌꯦꯡꯕꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯝꯃꯦꯕ ꯁꯦꯟꯗꯜ ꯑꯃꯅ ꯑꯗꯩ ꯃꯥꯅ ꯆꯩ ꯋꯥ ꯀꯣꯛ ꯑꯃ ꯄꯥꯏꯔ ꯀꯣꯛ ꯊꯤꯟꯕꯗ ꯑꯍꯥꯟꯕ ꯊꯤꯟꯕꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯅꯤꯁꯨꯕ ꯊꯤꯟꯕꯗꯗꯤꯅꯦ ꯕꯨꯡ ꯂꯥꯎ ꯐꯥꯎꯒꯠꯂꯛꯄꯅꯦꯕ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯍꯦꯛꯇ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯩꯈꯣꯏ ꯕꯦꯝꯃꯁꯤꯗ ꯂꯩꯔꯦꯅ ꯂꯥꯎꯕꯅꯦꯕ ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯁꯨ ꯌꯣꯝꯁꯟꯅꯔꯛꯑꯦꯀꯣ ꯑꯗꯩ ꯃꯣꯏꯅ ꯂꯧꯈꯠꯄꯁꯤꯗꯤ ꯌꯥꯝ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗꯅꯦꯕ ꯂꯩꯔꯝꯃꯤꯁꯦ ꯑꯁꯤꯕꯁꯦ ꯂꯧꯈꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯩꯁꯥꯕꯤꯁꯤꯅ ꯁꯦꯠꯂꯝꯕ ꯐꯅꯦꯛꯁꯦ ꯁꯤ ꯃꯈꯥꯒꯤ ꯀꯩꯅꯣꯁꯦ ꯃꯈꯣꯡꯗ ꯆꯦꯠꯅ ꯃꯈꯥꯒꯤ ꯈꯥꯎꯁꯦ ꯃꯈꯣꯡꯗ ꯆꯦꯠꯅ ꯁꯨꯃꯥꯏꯅ ꯀꯤꯁꯜꯂꯦꯗꯅ ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯝꯕꯅꯦꯕ ꯃꯥꯅ ꯄꯣꯛꯄ ꯑꯉꯥꯡ ꯈꯣꯏꯔꯤꯁꯦ ꯀꯛꯇ꯭ꯔꯤꯀꯣ ꯃꯃꯥ ꯃꯆꯥ ꯁꯝꯅꯔꯤꯕ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯕ ꯑꯉꯥꯡꯗꯨꯁꯨ ꯌꯥꯎꯔꯝꯕꯗꯨꯗ ꯐꯅꯦꯛꯅ ꯌꯥꯝ ꯆꯦꯠꯅ ꯀꯤꯁꯜꯂꯒ ꯌꯥꯎꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯦ ꯑꯗꯩ ꯃꯃꯥꯁꯦ ꯉꯁꯥꯏ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯌꯣꯝꯁꯟꯅꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯌꯣꯝꯁꯟꯅꯔꯦ ꯑꯗꯩꯗꯤ ꯃꯃꯥꯁꯦ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯃꯆꯥꯁꯨ ꯁꯤꯕ ꯏꯁꯨ ꯀꯥꯏꯕ ꯃꯤꯈꯩꯁꯤꯅ ꯆꯨꯔꯣꯝ ꯇꯧꯔꯒ ꯉꯥꯡꯅꯩꯀꯣ ꯂꯩꯁꯥꯕꯤꯗꯨꯅ ꯃꯆꯥꯗꯨ ꯌꯥꯎꯔꯝꯃꯃꯤꯅ ꯑꯗꯩ ꯃꯃꯥꯁꯤꯅ ꯃꯤ ꯃꯌꯥꯝꯅ ꯍꯪꯅꯔꯛꯀꯗꯕ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯊꯥ 10 ꯅꯆꯥꯁꯤꯅ ꯃꯤꯔꯣꯟꯕꯕꯨ ꯂꯩꯁꯥꯕꯤꯁꯦ ꯅꯪ ꯀꯩꯗꯧꯕꯩ ꯈꯪꯗꯅꯤ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯃꯃꯥꯅꯤ ꯅꯪꯗꯤ ꯈꯪꯐꯝ ꯊꯣꯛꯏ ꯐꯤꯕꯝ ꯃꯑꯣꯡ ꯃꯇ꯭ꯔꯤ ꯍꯣꯡꯉꯛꯄꯅ ꯑꯃꯅꯁꯨ ꯉꯥꯡ ꯃꯥꯁꯦ ꯍꯦꯛꯇ ꯇꯧꯐꯝ ꯆꯥꯐꯝꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗ ꯃꯣꯏꯒꯤꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯋꯥꯡ ꯆꯥꯎꯋꯦꯕ ꯑꯗꯨꯒ ꯃꯁꯥꯁꯨ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯧꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯤꯔꯣꯟꯕꯗ ꯑꯩꯈꯣꯏ ꯆꯥꯅꯤꯡ ꯇꯣꯡꯕ ꯃꯥꯟꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯈꯪꯗꯕ ꯂꯩꯌꯦꯕ ꯑꯗꯨꯝꯕ ꯁ꯭ꯇꯥꯏꯜ ꯑꯣꯏꯕ ꯑꯗꯩ ꯃꯥꯅꯁꯨ ꯑꯃꯨꯛ ꯄꯩꯈꯥ ꯃꯌꯥ ꯊꯥ 2-3ꯁꯦ ꯁꯤꯁꯦ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦꯕ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯂꯩꯈꯤꯕꯁꯦ ꯃꯃꯥꯁꯤꯅ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯃꯃꯥꯁꯦ ꯃꯊꯟꯇ ꯈꯜꯂꯤꯀꯣ ꯑꯩꯕꯨ ꯆꯤꯡꯅꯈꯤꯕ꯭ꯔꯅꯦ ꯃꯥꯏ ꯃꯕꯨꯛꯁꯤꯕꯨ ꯈꯤꯇ ꯇꯣꯡꯊꯣꯛꯄ ꯎꯈꯤꯕ꯭ꯔꯅꯦ ꯃꯥꯅ ꯐꯃꯨꯡꯗ ꯂꯩꯈꯤꯕ ꯑꯅ ꯃꯃꯥꯁꯦ ꯃꯊꯟꯇ ꯄꯪꯈꯟꯗ ꯈꯜꯂꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤꯁꯤ ꯌꯥꯝ ꯀꯨꯏꯅ ꯁꯤ ꯍꯛꯆꯥꯡꯁꯦ ꯂꯧꯗꯗꯅ ꯄꯣꯁꯃꯣꯔꯇꯦꯝꯒ ꯇꯧꯔꯒ ꯑꯉꯥꯡꯁꯤꯗꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯗꯤ ꯀꯛꯑꯝꯗ꯭ꯔꯤ ꯃꯥꯒ ꯁꯝꯅꯔꯝꯃꯤ ꯃꯥꯅ ꯄꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯍꯥꯠꯄꯁꯦ ꯈꯪꯈꯤꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯀꯅꯥꯅꯅꯣ ꯀꯩꯅꯣꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒ ꯀꯣꯏꯅꯔꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅꯤꯒ ꯍꯥꯏꯕꯗꯨ ꯐꯥꯒꯠꯇꯅ ꯖꯦꯜ ꯆꯪꯉꯨꯏ ꯑꯗꯒꯤ ꯑꯃ ꯅꯨꯄꯥ ꯑꯃꯁꯨ ꯐꯥꯒꯠꯇꯅ ꯂꯣꯀꯞꯇ ꯂꯩꯔꯨꯏ ꯃꯥꯒꯗꯤ ꯇꯣꯛꯅꯕ ꯀꯨꯏꯈ꯭ꯔꯦꯅ ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯤꯒꯠꯅꯔꯒ ꯑꯁꯦꯡꯕꯁꯦ ꯑꯗꯨꯝ ꯃꯥꯒꯤꯁꯦ ꯆꯞ ꯆꯥꯕꯤ ꯈꯪꯈꯤꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯅꯤꯅ ꯊꯥꯗꯤ ꯁꯨꯖꯜꯂꯛꯄ ꯃꯕꯨꯛꯇꯤ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯉꯥꯎꯔꯛꯇꯅ ꯇꯧꯐꯝ ꯈꯪꯗꯗꯅ 마제 안강지 볼락바데 부키다 송다리브라 아다이디 마북 틴발랭바 토럭바자 마나 아이다 시가자노나 부키다 송다다 부키 마능다 포이브라 나트라가나 마기 눅시나바 누파도가 시엘라지 콜라지엔 시엘라가 안강지 볼락바데기 하토가 마맘자 플럽 타다람이브라 칸기드레바 좀 아두가 얌나 마마즈네 암씩 너저리디 마탄다 시바 숭나나테 마람디 샤비마나 파니액 마코기 마톤기 카이노제 마이 마콩데 암 찌에나 키찰람바도 안강지 타하우다나바네바 시 아두디 마콩도 마카다 찌에나 파니액도 키찰람니나 시다나 파니액 셀레 마카다나 카이노도 키찰람니 안강도 타하우드레다나 아두기 카이노제 마북 텐나 랭나 ತರꯛಪ 마tam두다 마나 아두기 카이노제 수캉 캉오에 마이 키찬가니 하비제 레차비 마나 캉오에 아두나 카나곰바 카라나 안강지 포 마퉁다 하다람바니 마맘사제 푼나 안강지 ꯄꯣꯛꯑꯦꯁꯦ ꯈꯪꯅꯕ ꯑꯉꯥꯡꯁꯦ ꯃꯃꯥ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯀꯩꯅꯣ ꯄꯣꯛꯄꯗꯩ ꯈꯥꯡꯉꯝꯗꯅ ꯆꯣꯡꯊꯔ ꯁꯤꯕ ꯃꯥꯟꯅꯕ ꯑꯅ ꯊꯥꯗꯔꯝꯕꯅꯦ ꯑꯉꯥꯡꯁꯦ ꯌꯥꯎꯅꯅ ꯃꯃꯥꯁꯤꯅ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯑꯗꯨꯕꯨ ꯈꯪꯈꯤꯗ꯭ꯔꯦꯕ ꯃꯤꯍꯥꯠꯄꯗꯨꯗꯤꯀꯣ
sumaina yam sathina thawdok se thokhreba akhoi gi lamjida ko aduna laisabi jing ja suki matik section ba mathau tai ba pang na ga lai thokpa ya ba nate chela jena nupa amna hai ga na hekta thokpa ya ba nate ba adai nupa ama mung thamba si ju yam asoba soiba amane ba kana no kaino khangba nate ba ko adumaina lai simaga aduna laisabi jing section laning dana asi gi si ani je libani aduga koi gi boarding gi thawdok se amuk lijage ko thambio koi gi boarding gi thawdok sida han bagi thawdok si smai tawbane mapa ji thabak tawi masa ji sipai ado masa ji moi manga ji amadi pokpada ngai thani phadri bako ado masa ahum mana boarding da thamme ba masa nupi ani ga masa nupa amaga amana masa nupa atom ben class 1 ni adai masa class 2 adai masa nupi amana class 4 adai thawdok thoiba masa nupi na class 6 ne bako amaina ahum ji mana thamjai mai tolop syam saujaba nati adubu angang ama yumda le hawriba angang kaino ani sigi manungda amana chahi ani khare helapda ngai ri ahummo aduga amana popda ngai ni dana adugi maju office da leiba adagi mai no pijo angang apikpam ju sen ba apikpam ju pokpa du da masa jingji kaino soiba tare na mana boarding da moi ahumje pulap thambane ba ado mamang chahi dagi boarding je thambane ado maga thabak tawmina ba moigi kaino amagi amana ba amagi masa ju thammi ado moigi mari matani mai thabak tawminari ba mana dugi ado yam phai khole na boarding je thambane aduga boarding ji founder oidiba nupa je sije school lamada boarding dugi manakta school lamda oja oi school du ju mai masa homework se pulap tamme ba aduna school du ju oja oire adudi na monda thambane ba aduga maje khoigi mai nupi ju angang no sien bagi abai ngang ju am chin ba ko mai nupi hona ga dama hona dama sa nupi duna harani gi mamangda ni humni gi mamangda ai yam inge baba pudija sithila ona phone tawra ame ba ada numito maje mai nupi gi sai singa thongpi daga bijara mago office se kharanga na salage angang ge juja sithin ge na maje kanna hona ba kanda jida ayuki pung taruk makhai sai tarak pa jida ngasai gi magi mamana ba habak tawmina ba se kina phone tawra e ba smai tawdna angang do kau balang bata gidre hai amta la o hai ana adudi doctor dam to pukhalamo hayu he kaidaro jano na haire ko ai ju satke tawbani ngasi jena adaidi doctor da pukhabada kana roi haire I haiba kaino haijibo na adai mana ai phone tawrage moigi sa du dana phone je tawbada ji ki boarding gi founder ma sa je sidi pairak tre ba manau pa ji paire ba ada moigi je boarding je satani phumuk leiba aduga mama na kuk oiba mai nupi na nupi gi warden oiba moi mayum ji dum tawbane ba ado hujiki nupa ji founder masa je handak ta thabak khalle ba handak ta di matam du da thabak handa ngai ba aduga mai manau pa du di nong ta yaw de ba boarding gi thabak se ado phone nungai chana ba ma tawa boarding da ngang then ba mi una ba loimbak hujik founder masa je ga tawri me ba aduga manau pa je noina pai e ba no me se phone je nong ta parak ta ba mana ko ado kaino angang do ko bulang bata gi tre hai du bo amta yam thuna doctor pukhalamu hai ba pukhalbada kana roi tuna lao hai rakwa kaino pukhabada kana roi bo kaino noi hai do na majina law khatle ba ko yam thuna pukhalamu soiba nga ma thodi noi kai dog ge ngo noi akhoi lak pa ngai ram ge hai da ana tawre ba ko adai di law khalakanu auri ala siram bani yam thuna law hai rak pane mi kari ana phone je law na re adai di ma ongam ni sidi na moi mi hambada moi mi manga tu khak satle ba satle moi je yaure duga di ngang ji law dharaga tum halla thamame ba ko dei magi masanu pa ju masanu pi ju moi hum lai mi dana aduna ada boarding ji da magi kaino me am lai ba ji founders gi mari mata me am lai ba ko aduna moi gi mari mata me am khoma thamame ba adai moi ji law na re khole kamai si bano khopano aduna thori yalam bani angang nasanu pa mak su yauri mi law dha ba hangu nasada ana dai kari angang pisak pikpa class 6 ka kari bajina kari thorian ba kari no bo khang panate noina kainom soi tarang gane moi je launa re dai moi boarding gi mari mata mi ma mana han khoma thamam bado adu gai duna ga mai thado kani na sa jam thun pugo mi gi boarding ji manghan ba thoriya la ga ju season ba chalo yam thun pugo ga na taw khale ba moi daga dai di ma ongam ni masidi moi ju mi mam la on ko re ko yom chan na re dai di moi mi yam khalak ba dai di masa gi founder gi kaino founder ja ham da uram ga lot khre ba adai founder gi mari mata ma am ju thong thong lot khre ba mi je thom chan na rak ba dai ko adai di masanu pa jina haire hange kamai mai taw bano na masanu pi jida hana hange masanu pi yai ma leiba jida ko si jina ju se liba salwar je sidi magi tarang manung da hapa cha thok pada set pa salwar ni
मा ngarang si setkide ana haire mana adaidi aina ngarang ibani tuminnai ise ga iga du ngarang de ma je tumba sukjang jangakte aina kaidore ju pau ise tumba sangak de hangbada moina e asauba ga tuminna gre hai ai ju tuminna ra boi ningdana aidi adum tumme aduga madi marak marakta koi sarna maji computer tambi bani mathanda mai ka da haeba adagidi mapaje adum suspect lai gre bako duga ayuk aina hawgalakpada ise je tumammi ai nakta junate mana nongta tumdaba kitang chatlaga chatho leiba amung ama dani mana tumammi je ado aina kaurammi ise je hawgalon ma ta haude ada ai ju sarna ai nganga anena saroina hawdok sara janena ai dum brush torga lai pa ba thoe haire bako adai manau pa sidam hange manau pa jana haire ko ngarang ji khoi saroi gari car ji am thawi hing ji am thawdok thawjin yam tawi moi je phone su yam tongnagi ai phajana di ta de kai hai nei no di aduga khoi ayukta sargi mama ngarang suna na gi tabje ayuk sim sangamdre na hawalaktre adai di aina sara khoi se di na lai pa bji da sar da hange kaubalang bata de na se do tum hawi hai adai nga lai ga mu hangi aduju kaubata de mu hai adu dai di mu aina hangmandana akhoi sarje sangre aduga sangra ga maji mini kun muk leraga tholei tholaga kaimbo pakhatabida ai noi mari manga law he na smain kaurai magi satri ma sire hadi thakat ba pakhat palaidana adu kaim tawdabida ai noi mari manga da law he na kaurai de asoba noi mari manga da law he na che do kanom tawre na habde ai ju senjalli ada akhoi gi maningi chaksangi maning da pakhal lama tap thai wana tap thabani inem nem ba pakhani adu da akhoi che je magi suni jina mai phi no toraga mai yale rame ai di thori ala si ba ju kaino ju khangdri aduna akhoi che je thori chong ba sum sana bada soidana pan gra mane na e che je makhori je la mani na ra ni na aina makhong ju mai thangatli ada moi atai aso ga ina phi je thoi admai tau bani haire ba ngang jana ko adai di moi je moina mana ngarang setkiba phi du di ngoi thi thina da batil lam da ting le rame ba angang gi phiron je ting ni je kari gi na da mama du na nungai ta dan subi ge tau bani hai ba adu di angang jina sira kan da hongi brahma phi maron je karam gan da hong bano kana na hongi kai da boi sira kan da bu angang ma phi maron hongi no na khanare dai di mapa san am thamoi chong na hai ko moi gi je mana isa ji soidana computer tambi ge khopi ge na harga mathanda laibada isa je soidana ijal mangalam gani adai angang jina haidok kani khot kani na ngang narak padai soidana hat po eram gani aduga tumba hogalak tre tum adum si le ramena haige tawbada moi je amuk khanaraga siraga di moi thangjal labani ado amuk mayam angang ge loi lak pa thokra kanda brush nung tawri ngai da ko aduga main thangjal la moina tumba saga thambani moi je aduga amuk doidi tumba de hogalak tamne hadi postmortem tawra adi khangane na mu thawri mu yan jan bani moi ai khangi moi gi kaino je na mapa jina haiba adai di yam thamoi soi mapa jina do mayam baji jiki manau pa jen jangi moi boarding sidoi mayam thomjal laktana adagi kaino ju manau pa jen jangi mama jen jangi admaina moi khara sange duga founder masa jidi adum thiba khangi dreba koi matam du da thawdok se kui gre sahi nipan mapan phagre ko adum matam du da tha ani muk phogdi kaino je jiki founder masa je adum thiba khangi de police na pha bangam gi deba adui matung da di koi ju pau phangi dreba amaina angang do dum mathai mangre hada mapa jin haiba adu wana isa ahum tham gi free thirak pa boarding gi kayam waram gani ado isa du ju sigre isa aduna kari imbo khoida khoiga pau phongno ban nang dramina isa adu kamai taroga siri no mana kamai halino isa gi kari gom pimbo aina ta hauda baje na mapa je mathai je saebo ko ikhut mangna laman khum majra haraju aina adu laman khum raga aina mu jen changrani aina thaiba aigi isa mari ai nupi nam kari o hauba dei ai nupi ju angang pokpa thani khak ngai mina I nauri banina wanda lakna dana nga lai tana doctor da pukhatpa ana tawdan dei isa ani ju mafam du da school do tamhan ba chat ado mai kai da chalhaning dramina isa ani ju sahi mange school ju tamdre isa nupi ju sire ana tawdra mapa ji am thina wakhan nungai haude ba yam lai na hat pado koi boarding ji thammi je section na bani soida na bani phana bani na thamjari ne ba aduga adumai na thodok je tholak pa ji da di mapa du da mathamoi de am sak hauwe ba ko aduma muk lai re ko adagi amagi thodok sina ne sina kamai tawge da yam nuksi mapa ji di so thawbani aduga yam imphan dagi haidaba mafam amani aduga mana
imphal bawje nungtigi maje gari bhara ju laitaba imphal da bhara da laine bagi paisa ju laitaba dai likso je mi gi da thamadi mi gi da thambe paisa mu lodoi mi dana adu ju laitaba aduna mana likso je mammi ngai dagi ahing pung ahum sai da nongalam da hawgalaga haweba mana mayum dagi likso je imphal baw thawba je nungtigi pung ani neba da imphal je da numi chupam nung sa marak da likso je thawraga nungdang pung tek tek ga mayum tana mu thawdar toi neba likso je adma yang wan hona jaba da magi je macha je ahum ni nupi ani nupa ma nupa ji pi sahi ani mukta suri duga acha nupi ani je smana boarding du da thamme ba boarding ama da ko aduda moi gi jina mu akhoi gi warden ani thawdok se akhoi gi school ga pun ba boarding ne school manung da dum boarding taw san ba school ju ling khat ba aduga top top pa warden puri ba du na ne ba thawdok tholi jina aduga mama jina ngang nupi ja ji gi mama jina kolik yo le ba ma jina macha nupa atom ba ji mapam da sinara maga kolik se makokta ko mana thongalaga puri se aduga yum changaga konse apamba yaubra na khalali neba adu wana thang dharuraga khan gai khallaga pamde har bus yoi neba si makhong na nem ju chatli se sumai toraga mapa ju wana li so thauruba aduga nungdang se sai sing ja khom ma samin naraga sumang jida gi phakse tharaga matai manau se macha pikpa je sungreraga enga sigi nangna kaya talakpa dai nangina kaya talakpa na magi kon yon ba thengna ba enga sigi na khara tonge de adu imungduna adu gyam la hawe ga na dai likso thawba mainu bajna jo asnga sidi enupi ma do thilli nupa ma do asuk ga na no mugi wari ga jili dana bani na si wai je chani jina hayang mi yor kanda phadoini ga na chaja dana awab ji potha jai ba adai moi pekha do ndakti test to ma adu phange ya da phange ye adu moi cha duna mathang dadi reng sandong male ga hai khole ga na dai angang gai do boarding da kai awat pa phone tawrak pra kholak pra kai na dai macha una ba sat pa je macha du na ga ko macha nu pi je ma ju class 6 ne ba baba nang kaw da na ga li so thawram sang ka ni ko mana ba ma mong da ikai je moi gi di car da gari macha da loi lai baba na ga mai tawe da ma pa jina ga okto ga wai je ra ga macha gai boarding gi suti tha da lau ba sat pa khot pa ga ji di ma je okto da ga sa chai ba adai mu mana marakta pose adu wale ga na boy kolom pi ge na sang ba ga se an likso thawraga halakpada likso jina lapna ga thamamaga sangjai ba amai ga toraga honai da nupi smana ai ga likso thawminari ba gai dudi macha gai dom ta phajana semde government school mi tam na da bada tamhalli ado ibani na wana honnar ju isani di boarding da ju thamme private school aring ba ju tamhalle ga na wakhan ji nungai jaba macha ani ji gi wakhan ji da ko ada ayuk si mapa ji numisi likso thaw chakre ko adu likso thaw chakre duga ayuk si mama jina kolik yuan ba sakena hobe we honar pada machan pi je phone tawre ba peri tawre wa singang mangam boy ngam da boy ima ji am ta thuna la o ai isa nungai te hai ba kai no nang na khon gai ning ni idu bon hai kai kari yoina nari no da hai ro na ima khoi sa lai hai ba ya de lak ta la o hara tham gare ba ai ma ongam ni na nupi ji ma mathan da satli ko aham ba de adai chat pa ji da macha nupi ji nare ma macha ngamdre yumda pugro na moi founder jana haire ba an hoi na macha nupi ji tholak pada makhong je siaga ngang je yang wana thole ba kaina ma na makhong se ji makhong da nari jalang khalle ba adai hoi lala sala je na ngang je kappe ma pi ji oro tare iko mana sauro pu thoe ba tok pa ji ngang na get wang me yo ba ngang ji ma ai chat pa ngamdre na tu da gare ba ima ai wari lige ina nari je na dagre duga mana li re ba ma arang je nungdang khoina laik pa loi ra kan da pung ma pala dai da imana bi ani ga ai ga toilet ta sali adugi halak pada khoi sana nang na mana phone tawrai nang le hau go ana hai da imana bi gai du ngai ge habda sana noi di chatlo na thado khre duga mai ka da ai ju changhalli ima aduga mana ingon da haina da ba thabak tawi mana aigi kaino da ya da people nammi aduga thang ju thammi adu thangna ba da di ngasai somda nu pam cha gai tummi ba so oja gi ka dra ma yai ne ba somda nu pim cha gai tummi ni na mana kitang law ba di ta doi mina bun jin namme ma aduga thang ju thammi aduga aigi khota thang kitang ju leli i tho i nai ai adumai hana lelaga khangbra si sumai lenga me dun nang wam tang angano ana taraga pibun ji ma namjal laga mana ingon da haina da ba thabak tawi ima piron ju loi ana mama je wai je li de ba mama je mathai je sai ko aduga loiraga ima mana sana I san bi re aduga kanamta da haidok pa yaroi nang khai thu di nang hat kada me duna tumina chalaga tummu so hai ima ai je
ꯃꯌꯥꯝ ꯊꯣꯛꯏ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯅ ꯀꯥꯐꯧꯁꯦ ꯆꯠꯄ ꯉꯝꯗꯗꯅ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯑꯗꯨ ꯏꯃꯥꯟꯅꯕꯤꯈꯩ ꯇꯥꯒꯤꯅꯦꯅ ꯏꯀꯥꯏꯖꯗꯅ ꯀꯩꯒꯤꯅꯣ ꯍꯪꯉꯛꯀꯅꯦꯅ ꯑꯩꯅ ꯏꯃꯥ ꯑꯍꯤꯡꯁꯦ ꯅꯥꯁꯨ ꯌꯥꯝ ꯅꯥꯏ ꯑꯩ ꯃꯄꯥꯟ ꯊꯣꯛꯄꯗꯁꯨ ꯌꯥꯝ ꯊꯨꯞꯄꯦ ꯌꯥꯝꯁꯨ ꯅꯥꯏ ꯑꯗꯨꯒ ꯏꯃꯥ ꯑꯩꯅ ꯏꯃꯥꯟꯅꯕꯤꯈꯩ ꯇꯥꯒꯤꯅꯦꯅ ꯃꯈꯣꯟꯁꯨ ꯊꯣꯛꯍꯟꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯅ ꯅꯝꯃꯒ ꯑꯩꯁꯦ ꯀꯞꯄꯤ ꯏꯃꯥ ꯑꯍꯤꯡ ꯆꯨꯞꯄ ꯑꯩ ꯉꯔꯥꯡ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦꯅ ꯃꯥꯁꯤꯅ ꯋꯥꯔꯤꯁꯦ ꯂꯤꯔꯦꯕꯀꯣ ꯃꯃꯥꯁꯤ나 ꯑꯉꯥꯡꯁꯦ ꯄꯨꯁꯜꯂ ꯆꯪꯉꯛꯑꯦꯀꯣ ꯃꯥꯅ ꯈꯜꯂꯦ ꯍꯥꯏ ꯃꯃꯥꯁꯤꯅ ꯍꯥꯠꯂꯒꯦ ꯁꯤꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯅꯨꯄꯥꯁꯤꯀꯣ ꯑꯗꯩꯗꯤ ꯆꯪꯉꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯥꯔ ꯋꯥꯔꯗꯦꯟ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯕꯁꯤꯗ ꯀꯔꯤꯒꯤꯅꯣꯅꯦ ꯅ ꯍꯥꯏꯌꯦ ꯀꯧꯊꯣꯔꯛꯑꯣ ꯋꯥ ꯉꯥꯡꯅꯒꯦ ꯃꯥꯅ ꯉꯔꯥꯡ ꯑꯉꯥꯡꯁꯤꯗ ꯀꯩꯗꯧꯕ ꯅꯣꯏ ꯅꯃꯥꯡꯗ ꯍꯪꯅꯁꯤ ꯃꯥꯗꯤ ꯂꯩꯇꯦ ꯑꯗꯨ ꯇꯧꯗꯦꯅ ꯍꯥꯏꯕꯖꯥꯠꯅꯦ ꯑꯗꯩꯗꯤ ꯀꯧꯊꯣꯔꯛꯑꯣ ꯋꯥ ꯉꯥꯡꯅꯒꯦ ꯑꯉꯥꯡꯅ ꯀꯩ ꯍꯥꯏꯅꯣꯒ ꯇꯧꯕꯁꯤꯗ ꯑꯉꯥꯡꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯅ ꯑꯉꯥꯡꯅ ꯃꯆꯤꯟ ꯄꯨꯛꯇꯤ ꯊꯤꯕꯗꯨꯕꯨ ꯂꯧꯒꯅꯨ ꯆꯠꯂꯣ ꯑꯗꯨ ꯁꯛꯄꯗꯤ ꯑꯉꯥꯡꯗꯣ ꯄꯨꯕꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄꯗꯣ ꯃꯣꯏꯁꯦ ꯂꯤꯛꯁꯣ ꯊꯧꯏ ꯈꯣꯠꯂꯤ ꯃꯃꯥꯅ ꯀꯣꯜꯂꯤ ꯌꯣꯜꯂ ꯑꯗꯨꯃꯥꯏꯅ ꯀꯣꯏꯆꯥ ꯆꯥꯕꯅꯦ ꯀꯥꯏꯅ ꯎꯁꯤꯠꯇꯕꯗꯣ ꯑꯗꯩ ꯃꯃꯥꯁꯤꯅ ꯃꯄꯥꯁꯨ ꯀꯧꯔꯦ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯥꯏꯊꯔꯛꯑꯣꯅ ꯑꯗꯩ ꯃꯄꯥꯁꯤꯁꯨ ꯂꯥꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯈꯠꯅꯩ ꯄꯨꯊꯣꯛꯎ ꯌꯥꯗꯦ ꯑꯗꯩꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯐꯨꯕꯤꯗꯅ ꯌꯣꯠꯆꯩꯅꯒ ꯀꯟꯗꯅ ꯌꯥꯝ ꯊꯨꯅ ꯅꯆꯥꯁꯦ ꯄꯨꯔ ꯆꯠꯈꯣ ꯁꯤꯗ ꯋꯥꯊꯣꯛ ꯆꯥꯎꯍꯟꯒꯦ ꯍꯥꯏꯔ ꯁ꯭ꯀꯨꯜꯁꯦ ꯃꯨꯊꯠꯀꯦ ꯍꯥꯏꯔ ꯑꯉꯥꯡꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕꯗꯣ ꯂꯧꯒꯅꯨ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯇꯧꯕꯤꯔꯦꯕ ꯑꯗꯩ ꯃꯃꯥꯁꯤꯅ ꯍꯦꯛ ꯅꯣꯏꯒꯤ ꯑꯣꯖꯥꯁꯦ ꯄꯨꯊꯣꯛꯇ꯭ꯔꯤꯕꯣ ꯑꯩꯗꯤ ꯍꯜꯂꯣꯏ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯑꯅ ꯉꯥꯏꯈꯠꯂꯛꯏꯅꯤꯀꯣ ꯑꯗꯩꯗꯤ ꯃꯤꯁꯦ ꯁꯨꯝ ꯌꯣꯝꯁꯟꯅꯔꯛꯄꯗꯒꯤ ꯃꯣꯏ ꯃꯌꯨꯝꯂꯣꯝꯒꯤꯁꯨ ꯃꯤꯁꯦ ꯃꯌꯥꯝ ꯀꯧꯔꯦꯀꯣ ꯃꯌꯥꯝ ꯀꯧꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯌꯦꯡꯕ ꯈꯣꯠꯄꯗ ꯂꯣꯏ ꯈꯪꯉꯦꯕ ꯃꯥꯁꯦ ꯂꯧꯕꯤꯈ꯭ರೆ ꯍꯥꯏꯕꯁꯦꯀꯣ ꯑꯗꯩ ꯑꯉꯥꯡꯁꯦ ꯈꯔ ꯑꯃꯅ ꯄꯨꯂꯤꯁꯇ ꯄꯨꯔꯒ ꯀꯝꯄ꯭ꯂꯦꯟ ꯇꯧ ꯆꯠꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯣꯖꯥꯁꯦ ꯄꯨꯊꯣꯛꯎ ꯍꯥꯏꯕꯁꯦ ꯄꯨꯊꯣꯛꯃꯟꯗꯅ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯊꯨꯒꯥꯏꯗꯅ ꯈꯣꯠꯇꯅ ꯈꯠꯅꯗꯅ ꯃꯣꯏꯁꯦ ꯇꯧꯔꯦ ꯂꯥꯁꯇꯕꯨꯗꯤ ꯐꯥꯎꯟꯗꯔꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯈꯣꯠꯀꯅꯨ ꯄꯨꯊꯣꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦꯅ ꯃꯥꯁꯨ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯣꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯖꯥꯠꯅꯦꯕ ꯋꯥꯔꯗꯦꯟꯗꯣ ꯃꯣꯏꯅ ꯁꯣꯝ ꯅꯩꯅꯔꯤꯉꯩꯗꯣ ꯃꯣꯏ ꯊꯩꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯑꯁꯣꯝ ꯃꯥꯒꯤ ꯂꯝꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯥꯁꯦ ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯥꯁꯦ ꯖꯦꯜ ꯆꯪꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯗꯨ ꯋꯥꯅ ꯀꯣꯟ ꯌꯣꯟꯗꯅ ꯂꯤꯛꯁꯣ ꯊꯧꯗꯅ ꯊꯝꯖꯔꯤꯕ ꯃꯆꯥ ꯕꯣꯔꯗꯤꯡꯁꯤꯗ ꯊꯝꯃꯗꯤ ꯁꯣꯏꯔꯔꯣꯏꯅ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯨ ꯊꯝꯖꯔꯤꯕ ꯑꯗꯨꯒ ꯄꯨꯡꯃꯥꯡ ꯃꯥꯡꯉꯒ ꯊꯥꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯗ ꯃꯃꯥꯁꯤꯅꯒ ꯑꯩꯈꯣꯏꯅ ꯎꯅꯕꯗ ꯁꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯆꯠꯄꯗ ꯊꯣꯛꯄꯗ ꯍꯦꯛ ꯊꯧꯗꯣꯛ ꯊꯣꯛꯑꯦ ꯍꯥꯏꯕꯒ ꯄꯥꯎ ꯄꯤꯔꯛꯑꯅꯤ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯅꯤ ꯖꯦꯜꯁꯦ ꯁꯦꯝꯕ ꯑꯗꯩ ꯄꯨꯂꯤꯁꯇ ꯊꯣꯝꯖꯤꯟꯕ ꯀꯣꯔꯠꯇ ꯔꯦꯄꯤꯁ ꯄꯨꯊꯣꯛꯄꯗ ꯊꯣꯝꯖꯤꯟꯕ ꯑꯗꯩ ꯂꯝꯗꯨꯗ ꯔꯦꯂꯤ ꯌꯥꯝ ꯆꯥꯎꯅ ꯆꯠꯈꯤꯀꯣ ꯃꯥꯏꯀꯩꯗꯨꯒꯤ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅꯅꯦꯕ ꯆꯠꯇꯣꯏꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛ ꯁꯨꯝꯕ ꯑꯃ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯗ ꯒꯥꯔꯤ ꯊꯥꯎ ꯇꯦꯟ ꯍꯥꯞꯄ ꯈꯣꯠꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯍꯣꯠꯅꯗꯕꯁꯨ ꯌꯥꯗꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯣꯛꯂꯛꯄꯅꯤꯅ ꯑꯗꯩ ꯑꯗꯣ ꯃꯌꯥꯝꯗꯤ ꯃꯥꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯊꯧꯗꯣꯛꯁꯦ ꯊꯣꯛꯄ ꯀꯥꯟꯗ ꯈꯛ ꯈꯪꯕꯅꯤꯅ ꯀꯔꯤ ꯇꯧꯒꯗꯒꯦꯁꯦ ꯈꯪꯗꯦꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤꯒꯤ ꯊꯦꯡꯅꯔꯝꯃꯤꯅ ꯖꯦꯜꯁꯤ ꯁꯦꯝꯃꯁꯤ ꯑꯗꯩ ꯁꯤꯗ ꯁꯨꯃꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯁꯤ ꯑꯗꯨ ꯇꯧꯔꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯊꯧꯅꯥꯁꯦ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯔꯦꯄꯤꯁꯁꯦ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯐꯪꯈꯤꯅꯕ ꯕꯦꯜꯗꯩ ꯀꯩꯗꯩ ꯊꯥꯗꯣꯔꯛꯇꯅꯕ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯖꯁꯇ ꯆꯦ ꯄꯤꯁꯟꯗꯅ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯦꯇꯔ ꯍꯦꯛꯇ ꯏꯔꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯇꯅ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯦꯅ ꯂꯥꯎꯗꯅ ꯑꯗꯩ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏ ꯆꯦ ꯄꯤꯁꯟꯗꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇꯨꯕꯨ ꯀꯣꯜꯂꯤꯕ ꯑꯦꯁ ꯄꯤꯗ ꯑꯗꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯑꯣ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯏꯅꯦꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯃꯃꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝ ꯅꯧꯔꯤꯕ ꯏꯆꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯃꯥꯕꯨ ꯇꯥꯛꯄꯤꯔꯤꯕ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯃꯛꯅ ꯁꯨꯃꯥꯏꯅ ꯃꯌꯣꯟ ꯊꯗꯠꯄ ꯑꯩꯈꯣꯏꯁꯦ ꯂꯩꯇꯦ ꯂꯥꯏꯔꯦ ꯀꯩꯁꯨ ꯇꯧꯔꯛꯄ ꯉꯝꯃꯣꯏꯅ ꯃꯥ ꯎꯁꯤꯠꯇꯕꯅꯤ ꯏꯆꯥꯁꯦ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯆꯥꯛꯈꯠꯂꯛꯑꯦ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯊꯧꯗꯣꯛꯇꯨꯃ ꯊꯣꯛꯑꯦ ꯏꯆꯥꯁꯨ ꯃꯥꯡꯍꯜꯂꯦ ꯏꯆꯥ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯂꯩꯔꯦ ꯏꯆꯥꯁꯤꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯅꯣꯡꯃꯒꯤ ꯃꯩꯁꯦ ꯆꯥꯛꯈꯠꯂꯛꯑꯦ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛ ꯃꯥꯊꯣꯛꯂꯛꯑꯝꯃꯕ ꯑꯩ ꯏꯈꯨꯠꯁꯤꯅ ꯑꯩꯅ ꯊꯥꯡ ꯊꯤꯜꯂ ꯍꯥꯠꯀꯗꯝꯃꯤ ꯍꯥꯠꯀꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯥ ꯄꯨꯊꯣꯔꯛꯎꯅ ꯅꯩꯅꯕꯅꯤ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯍꯥꯠꯂꯝꯃꯗꯤ ꯑꯩꯅ ꯉꯁꯤ ꯆꯥꯛꯏꯁꯦ ꯈꯔꯗꯤ ꯑꯩ ꯄꯦꯟꯒꯗꯝꯃꯤ ꯀꯣꯛꯀꯗꯝꯃꯤꯅ ꯁꯨꯛ ꯅꯧꯔꯤꯕ ꯏꯆꯥꯁꯤꯕꯨ ꯀ꯭ꯂꯥꯁ 6 ꯈꯛ ꯇꯝꯃꯤꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯐꯥꯎ ꯁꯨꯗ꯭ꯔꯤꯕ ꯏꯆꯥꯁꯤꯕꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯥꯡꯍꯟꯕꯅ ꯏꯆꯥꯁꯦ ꯍꯌꯦꯡꯋꯥꯏ ꯃꯤꯔꯛ ꯇꯤꯟ ꯉꯝꯈꯤꯗ꯭ꯔꯥ ꯃꯄꯥꯟ ꯊꯣꯛ ꯉꯝꯈꯤꯗ꯭ꯔꯥ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯀꯩꯅꯣꯁꯤ ꯎꯔꯒ ꯑꯍꯤꯡꯗ ꯀꯩꯗ ꯐꯨꯛ ꯍꯧꯒꯠꯂꯦ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯃꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯛꯇꯅ ꯃꯀꯣꯛꯀꯤꯁꯨ ꯂꯥꯏꯌꯦꯡꯉꯦꯅ ꯇꯧꯗꯅ ꯑꯗꯩ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄꯒꯤ ꯁꯨꯗ꯭ꯔꯦ ꯅꯣꯝꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯟꯕꯒꯤ ꯑꯣꯛꯇꯣ ꯚꯔꯥꯒꯤ ꯄꯨꯂꯤꯁꯇ ꯆꯠꯄꯩ ꯀꯣꯔꯠꯇ ꯆꯠꯄꯩ ꯑꯗꯨꯒꯤꯅ ꯄꯨꯔ ꯂꯥꯛꯑꯒꯁꯨ ꯍꯣꯠꯅꯔꯦ ꯏꯆꯥꯁꯨ ꯃꯥꯡꯉꯦ ꯄꯩꯁꯥꯁꯨ ꯄꯨꯊꯔꯦ ꯁꯨꯔꯝ ꯆꯠꯂꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯉꯥꯎꯕꯗꯧꯅꯁꯨ ꯂꯩꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥꯝꯒꯤ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯌꯥꯝ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅ ꯆꯦꯡ ꯈꯔ ꯄꯤꯔꯛ ꯑꯂꯨ ꯈꯔ ꯄꯤꯔꯛ ꯆꯥꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯉꯁꯤ ꯇꯥꯔꯤꯁꯦ ꯀꯅꯥꯝꯇꯩ ꯃꯆꯥꯗ ꯇꯥꯗꯕ ꯑꯣꯏꯖꯅꯣꯅ ꯌꯥꯝ ꯊꯤꯅ ꯃꯃꯥꯗꯣ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯐꯧꯋꯦꯕ ꯑꯗꯨꯃꯥꯏꯅ
ngang apik pa kaya sumaina manipur da boarding da thaudo kaya thoki ba ko si loidri yang wali ai adum mathang lirake ado yang ware ai ju break am lauraga roi bagi special wari ji mai lijage pani me ameng ta don le break matem da lojage Welcome back after the break. Ipo media ki series 9 na pangthok chariba Crime Diaries episode 9 yengbiro puna mupu amuka hana taram nok chari wari si makha jatha jarak poina akhoi gi oza robita leimagi anoba special oiba akhoi gi episode ngasi gi mapan sube episode sigi special oiba wari dum amuk tamina si aroi bagi wari je eno ne ma je koi gi sigi wari ji aina yam special oina ai thamjage aduga koigi naha oina koigi nupaga khainaraga mapamda leiriba mauna jingda koigi pukning thongna oina ba amjage aduga leisabi jingdana mu mitna kong oina ba moigi tunggi punsida masada sumji thoktana ba thamjage hairiba inaw nupi je handak kaktang koigi women source stay home ji organization da changjara ami ado ma je mapurebna pura sakre mana magi wari ji mana ise soidana aigi wari ji crime diary sida libiyo aduga aina thengnarakpa thengang wari myam je maje thajadana maraibak thina ahumlak mayum palle ko sumaina yumban yam graba laibak thibadagi khanghowdana sumba khoigi iraibak se thoktana ba seksal hojanu mayam jina du isi oina ju khoigi thongna hapiyu moida khoije thongna sumba isi oidagi kaino je thongna hapina ba mi je leitadana khanghaudadana sumaina yumban je mathang yam thokibani aduga kanagumba mana hairamada am phajab wa hayimna ko koigi khainaraga bu leiradi isa yoga leijage habaje koigi nayum palo na amana mu nupa semjalak amana mu haijalak makura maton mane mandon sagai gi natai gi lekai gi mayam adai mu nupa na hana ju mapure bu leite haradi eta phone tok salakan number pirakani ngairam gani thabak subam jabang khangoi yadraju yadena saujalakani machin maka thiraga campaign message sajalakani adai badnam sandorakani sumba mayam jigi khainaraga na ha oriba nupi jingna yamna wan leiba mi nupi mayam jida sije thongna oina ba ma gi wari jilibi yona mana kanamnadi sum masam sai wari jili thohan ning dedana ko madi ajana libiu ai isena libi wari do taraga mayamna aingonda comment pibiro du paraga ai punsi thongna oijage aina paliba yumjina aroibani kaigumba handak aina satliba jina aroibani stajida muk yana dadana ai je tholak agadi isegi manakta ai sidribau laigani punsi oina ju yum paloi na ma hairamme ba ko magi wari smain tawbane koigi maje sahi ani mana tha ni khak ngairi ngaida mamaji mapaga saunaraga maji hundoga mapam sakhiba aduna magi masiemga mabungam ga lei moi ani di khara dum saure matamduda sahi adum tare ni pan taras mai sure maga yam kanna bako moi ni di puhiba adu khom khaidriba tha ni khak ngari ba mabudi thambiramba aduna mana mamas yam warauja bako adum almaina mapajina mangonda mana gyan tarak pakanda sahi mari ahum mari saida dum mama atombi malolamme hai aduga mapaji matamduda koi mapalamda jiri da gai thoba ado masai gari ga leraga paisa jam pai bajane ba pochai hondo khonjin kuira bagi wari ni nupi ji masaji ji sei kontra ga manga truk surabane ado mana pisak pingai gi wari ni dana ko hore je dukan da jiri da koi gi tata ga leraga gari thawra pochai hon ba leira ba hai baje tata ga masai leira ba ji na khulabane ba ado maina aduga kaino ji magi mama ji jiri ni ngola tombi ji laure dukan da mama jina hana mayum pan ba da mama tombi je sina po omba masaju porakpa nupa mai masaju porakpa atombi gi mama pa ju lakpa ade atombi du gi manau pa ju lakpa manau pa nu pi ju lakpa moi pulap se moi mung ji da leiram me tana ado ma jina pido anna khoi gi mana mama se atombi ni khangai je khoi gi mama macha magi kaino se
ꯃꯃꯥꯁꯤꯅ ꯏꯔꯩ ꯂꯩꯇꯕ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯄꯣꯛꯄ ꯅꯠꯇꯦꯁꯦ ꯃꯁꯥꯅ ꯈꯪꯉꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯤꯒꯤꯅ ꯃꯃꯥꯗ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯐꯤꯔꯣꯜ ꯂꯩꯕꯤꯌꯨ ꯑꯗꯨ ꯇꯧ ꯑꯣꯏꯅꯗꯅ ꯀꯦꯅꯗꯅ ꯇꯧꯕ ꯃꯥꯒꯤꯅ ꯑꯗꯨꯒꯤꯁꯦ ꯐꯪꯗꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯖꯤꯔꯤꯒꯤ ꯑꯩꯈꯣꯏ ꯂꯤꯛꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯩꯈꯣꯏ ꯉꯥ ꯃꯇꯨꯝ ꯑꯃꯈꯛ ꯍꯥꯞꯄ ꯑꯗꯒꯤꯗꯤ ꯇꯦꯡꯀꯣꯠꯇ ꯆꯥꯛ ꯑꯣꯜꯂ ꯆꯥꯕꯒꯤ ꯑꯗꯨꯃꯥꯏꯅꯒ ꯃꯥꯁꯦ ꯃꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀꯁꯦ ꯑꯣꯜꯂꯒ ꯆꯥꯔꯒ ꯑꯩꯈꯣꯏ ꯄꯨꯛ ꯊꯟꯗꯦꯒ ꯍꯥꯏꯕꯁꯤ ꯉꯝꯗꯕ ꯆꯔꯥ ꯋꯥꯟꯒꯦꯕꯨ ꯍꯥꯏꯕꯁꯤ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯍꯥꯏꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯃꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯦꯒ ꯃꯥꯒꯤ ꯃꯌꯥꯝꯕꯒꯁꯦ ꯃꯕꯨꯡꯒꯁꯦ ꯁꯤ ꯍꯦꯛ ꯃꯔꯛ ꯃꯔꯛꯇꯗꯤ ꯂꯥꯛꯏ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯀꯩꯅꯣ 4ꯒ ꯁꯨꯔꯛꯄꯩ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯃꯥꯒꯤ ꯃꯃꯥꯁꯦ ꯑꯇꯣꯞꯄꯗ ꯃꯌꯨꯝꯁꯦ ꯄꯥꯟꯊꯣꯛꯎꯔꯦꯗꯅ ꯃꯥ ꯍꯨꯟꯗꯣꯛꯑ ꯊꯝꯃꯝꯃꯒ ꯃꯄꯥꯒ ꯀꯥꯏꯅꯔꯒ ꯆꯍꯤꯃꯨꯛ ꯂꯩꯔ ꯃꯥꯁꯦ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯑ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯃꯣꯏ ꯃꯃꯥꯁꯦ ꯑꯃꯨꯛꯁꯨ ꯑꯍꯥꯟꯕꯗ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯣꯏ ꯃꯄꯥꯁꯤꯅ ꯄꯥꯈꯪ ꯑꯣꯏꯔꯒ ꯃꯃꯥꯁꯤꯅ ꯃꯧ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯧꯕꯅꯦꯕ ꯃꯃꯥꯁꯤꯁꯨ ꯃꯌꯨꯝꯁꯦ 3ꯂꯛꯅꯦꯕ ꯄꯥꯜꯂꯤꯁꯦ ꯑꯃꯨꯛꯁꯨ ꯑꯗꯣ ꯃꯣꯏ ꯃꯄꯥ 2ꯔꯛ ꯁꯨꯔꯦ ꯃꯄꯥꯒ ꯑꯗꯨꯒ ꯃꯄꯥꯁꯤꯗꯒꯤ ꯑꯃꯨꯛ ꯈꯥꯏꯅꯔ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯄꯥꯜꯂꯦꯗꯅꯀꯣ ꯑꯇꯣꯞꯄꯗ ꯄꯥꯜꯂꯨꯔꯒ ꯃꯥꯁꯦ ꯃꯆꯥ ꯑꯃ ꯌꯥꯎꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯆꯍꯤ 3 ꯁꯨꯕ 4 ꯁꯨꯕꯁꯤꯗ ꯑꯗ ꯃꯆꯦ ꯍꯣꯏꯁꯤꯗꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯍꯧꯕ ꯑꯗꯨꯒ ꯃꯆꯦꯒ ꯃꯕꯨꯡꯒꯁꯦ ꯃꯃꯥꯁꯤꯅ ꯆꯦꯜꯂꯒꯁꯨ ꯑꯃꯨꯛ ꯃꯄꯥ ꯃꯌꯨꯝꯗꯁꯨ ꯄꯨꯔꯨꯕ ꯑꯗꯩ ꯃꯄꯥꯝꯗꯁꯨ ꯑꯃꯨꯛ ꯂꯩꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯗ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯃꯥꯁꯤ ꯃꯅꯥꯛꯇ ꯃꯆꯦꯁꯤꯅꯅꯦ ꯅꯪ ꯏꯃꯥ ꯃꯁꯛ ꯎꯅꯤꯡꯗ꯭ꯔꯣ ꯑꯅ ꯄꯨꯕꯁꯤꯗꯅꯦ ꯃꯥꯁꯤꯅ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅꯦ ꯍꯥꯏꯕꯁꯤꯗ ꯁꯨꯡꯆꯪ ꯆꯪꯉꯨ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯩ ꯏꯃꯥ ꯅꯠꯇꯦꯅꯅꯦ ꯃꯆꯦꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯐꯤ ꯀꯩꯅꯣ ꯃꯔꯨꯝꯁꯤꯗ ꯑꯩꯈꯣꯏ ꯀꯞꯄꯒ ꯂꯩꯁꯜꯂ ꯂꯩ ꯍꯥꯏꯌꯦꯕ ꯃꯃꯥꯏ ꯃꯤ ꯃꯌꯥꯝꯁꯤꯅ ꯀꯞꯅꯩ ꯍꯥꯏꯌꯦꯕ ꯑꯗꯨ ꯎꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯌꯥꯝ ꯋꯥꯔꯧꯖꯈꯤꯕꯗꯣ ꯃꯄꯥꯅꯒ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯤꯕ ꯋꯥꯔꯤ ꯅꯃꯥꯅ ꯅꯪꯁꯦ ꯃꯕꯨꯛ ꯊꯛꯏꯉꯩꯗ ꯍꯨꯟꯗꯣꯛꯑꯝꯗꯅ ꯅꯪꯅꯗꯤ ꯅꯕꯨꯛꯁꯦ ꯂꯥꯝꯈꯠꯂꯒ ꯑꯍꯤꯡꯗ ꯅꯣꯡꯁꯨ ꯋꯥ ꯆꯨꯕ ꯁꯪꯒꯣꯝꯁꯨ ꯂꯩꯇꯕ ꯅꯪꯅ ꯀꯞꯇꯅ ꯑꯍꯤꯡ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯅꯪꯁꯦ ꯊꯦꯝꯃꯦ ꯑꯗꯩ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯗ ꯑꯃꯗ ꯑꯃꯨꯛ ꯃꯕꯨꯛ ꯄꯤꯊꯛꯄ ꯑꯃꯗ ꯑꯃꯨꯛ ꯃꯕꯨꯛ ꯄꯤꯊꯛꯄ ꯅꯪꯁꯦ ꯃꯤ ꯊꯣꯡ ꯊꯤꯜꯂ ꯃꯤ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯃꯤꯒꯤ나 ꯃꯆꯥꯗꯣ ꯃꯕꯨꯛ ꯄꯤꯛ ꯊꯟꯅ ꯊꯛꯑꯒ ꯇꯨꯝꯃꯒ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯃꯥꯁꯨ ꯍꯨꯟꯗꯣꯛꯑꯝꯕꯅ ꯑꯗꯨꯃꯥꯏꯅ ꯃꯄꯥꯅꯒ ꯋꯥꯔꯤ ꯂꯤꯕꯗ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯩꯗꯤ ꯈꯜꯂꯒ ꯃꯄꯥꯁꯦ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯃꯥꯒ ꯇꯤꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯅꯪꯁꯦ ꯂꯩꯔꯝꯃꯨ ꯃꯆꯦꯁꯦ ꯆꯦꯜꯂꯕ ꯑꯗꯨ ꯆꯦꯜꯂꯒ ꯃꯃꯥꯒꯤ ꯃꯄꯥꯝꯗꯩ ꯆꯦꯜꯂꯒ ꯊꯤꯜꯂꯛꯄꯅ ꯃꯣꯏꯗ ꯊꯤꯜꯂꯛꯑꯦꯗꯅ ꯑꯗꯨꯅ ꯅꯆꯦꯁꯤ ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯟꯗ ꯌꯥꯗꯦ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯍꯜꯂꯛꯑꯣꯏꯅ ꯍꯥꯏꯔꯝꯃꯒ ꯃꯥꯁꯤ ꯏꯝꯐꯥꯜꯒꯤ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯊꯝꯃꯝꯃꯦꯗꯅ ꯊꯥ 5 ꯇꯔꯨꯛꯁꯦ ꯃꯇꯝꯗꯨꯗꯤ ꯐꯣꯟꯁꯨ ꯂꯩꯕ ꯅꯠꯇꯦꯗꯅ ꯃꯥꯅ ꯊꯥ 5 ꯇꯔꯨꯛꯁꯦ ꯃꯄꯥꯁꯦ ꯍꯜꯂꯛꯄꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯕꯕꯥꯗꯨꯕꯨ ꯄꯥꯎꯁꯨ ꯐꯥꯎꯅꯗꯦ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯑꯩꯁꯦ ꯂꯧꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯇꯧꯁꯟꯅꯔꯒ ꯊꯝꯕꯤꯔꯝꯃꯤꯕ꯭ꯔꯥ ꯃꯥꯅ ꯑꯩꯁꯦ ꯌꯣꯛ ꯉꯝꯗꯗꯅ ꯑꯗꯩ ꯏꯃꯥ ꯑꯇꯣꯝꯕꯤꯅ ꯑꯩꯁꯦ ꯁꯤꯗ ꯊꯝꯈ꯭ꯔꯣꯅ ꯊꯝꯃꯝꯃꯤꯕ꯭ꯔꯥꯅ ꯃꯊꯟꯇ ꯑꯗꯨꯝ ꯈꯜꯂꯒ ꯄꯤꯛꯈ꯭ꯔꯕ ꯃꯥꯅ ꯆꯍꯤ 8-9 ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯄꯥ ꯉꯥꯏꯕꯗ ꯋꯥꯖꯈꯤꯕꯗꯣ ꯃꯥꯒꯤ ꯇꯥꯏꯕꯪꯁꯤꯗ ꯃꯥꯒꯤ ꯃꯄꯥꯗꯩ ꯍꯦꯟꯅ ꯃꯥꯒꯤ ꯀꯅꯥꯝ ꯂꯩꯖꯗꯦꯅ ꯃꯥꯅ ꯈꯟꯖꯔꯕꯅꯦꯕ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯡꯃ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯊꯥ 3 ꯌꯨꯝꯗꯨꯗ ꯂꯩꯔꯀꯥꯟꯗ ꯅꯣꯏꯔꯣꯝꯗ ꯀꯣꯏꯔꯨꯁꯨ ꯂꯥꯛꯑꯣꯏ ꯉꯁꯤꯗꯤꯅ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯏꯝꯐꯥꯜꯒꯤ ꯀꯩꯅꯣꯁꯤꯅ ꯄꯨꯏ ꯍꯥꯏꯌꯦ ꯃꯣꯏꯁꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯄꯨꯕꯁꯤꯗ ꯃꯥꯅ ꯆꯪꯈꯤꯕꯁꯤꯗ ꯃꯥꯟꯗꯣꯞ ꯈꯜꯂꯝꯃꯦ ꯃꯣꯏ ꯁꯨꯃꯥꯡꯁꯤꯗ ꯃꯄꯥꯒꯤ ꯑꯁꯇꯤꯁꯦ ꯍꯌꯦꯡ ꯑꯣꯏꯔꯝꯃꯦꯕ ꯃꯤ ꯃꯌꯥꯝ ꯄꯨꯡꯉꯧ ꯐꯅꯦꯛ ꯀꯩꯀꯩ ꯁꯦꯠꯂ ꯇꯤꯜꯂꯝꯃꯦꯀꯣ ꯑꯔꯥꯡꯕꯝ ꯀꯩꯀꯩ ꯐꯝꯗꯅ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯐꯝ ꯊꯥꯔꯒ ꯐꯣꯇꯣ ꯈꯤꯜꯂꯒ ꯂꯩ ꯄꯔꯦꯡꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯅꯩꯗꯅ ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯝ ꯑꯩ ꯏꯄꯥꯁꯦ ꯁꯤꯔꯦꯁꯦ ꯈꯪꯉꯕ ꯆꯦꯟꯖꯜꯂ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯐꯣꯇꯣꯁꯤꯗ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯈꯨꯟꯒꯤ ꯃꯪꯐꯝꯁꯦ ꯁꯤꯗ ꯆꯦꯜꯂꯒ ꯑꯃꯨꯛ ꯃꯄꯥꯒꯤ ꯄꯣꯠꯂꯣꯏꯐꯝꯁꯤꯗ ꯃꯥꯁꯦ ꯑꯃꯨꯛ ꯍꯦꯛ ꯂꯥꯎꯒꯩ ꯀꯞꯄꯗ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯉꯒ ꯃꯌꯨꯝꯗ ꯄꯨꯔꯛꯅꯩ ꯍꯥꯏꯌꯦꯕ ꯃꯄꯥꯁꯤꯅ ꯃꯥꯒꯤ ꯇꯥꯏꯕꯪꯁꯤꯗ ꯃꯄꯥꯗꯩ ꯍꯦꯟꯅ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯍꯥꯏꯔꯝꯕ ꯑꯃꯈꯛ ꯉꯥꯏꯕ ꯃꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯗꯩ ꯃꯥꯁꯦ ꯃꯃꯥ ꯑꯇꯣꯝꯕꯤꯁꯨ ꯈꯜꯂꯦꯒ ꯑꯗꯨꯝ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤ나 ꯑꯗꯩ ꯃꯥꯁꯤꯅ ꯑꯃꯨꯛ ꯃꯆꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯗꯅ ꯃꯆꯦ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯃꯥꯁꯦ ꯆꯥꯎꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯁꯦ ꯃꯥꯁꯦ ꯆꯍꯤ 13-15 ꯁ꯭ꯋꯥꯏ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯁꯦ ꯂꯩꯉꯣꯏ ꯄꯦꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯃꯣꯏ ꯂꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯗꯨꯒ ꯃꯆꯦ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩ ꯑꯗꯣ ꯃꯥꯁꯨ ꯃꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄꯅꯤꯅ ꯃꯆꯦ ꯍꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨ ꯀꯩ ꯂꯩꯕꯅꯤꯅ ꯁꯨꯝ ꯀꯩꯁꯨ ꯂꯩꯍꯟꯅꯤꯡꯄꯣꯟꯇꯦꯗꯅ ꯑꯗꯨꯒꯤ ꯃꯥꯁꯦ ꯂꯩꯐꯝꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯍꯧꯖꯤꯛ ꯈꯨꯟꯁꯤꯗꯩ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯃꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯀꯣ ꯌꯥꯗꯕꯁꯦ ꯃꯌꯥꯝꯁꯤꯅ ꯐꯩ ꯈꯣꯠꯂꯤ ꯌꯥꯎꯔꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯂꯩꯐꯝꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯇꯁꯦꯡꯅ ꯐꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯅꯁꯨ ꯑꯩꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯃꯥꯅ ꯊꯥ 5 ꯇꯔꯨꯛ ꯑꯩꯅ ꯌꯥꯗꯕꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯩ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯖꯔꯒꯦꯅ ꯆꯦꯜꯂꯦꯗꯅ ꯆꯦꯟꯕꯗꯩ ꯃꯥꯁꯦ ꯊꯤꯟꯗ꯭ꯔꯦ ꯑꯗꯨꯝ ꯂꯧꯈꯠꯂꯦꯀꯣ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯥꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯪꯍꯧꯗꯕ ꯉꯁꯥꯏ ꯌꯨꯁꯦ ꯐꯖꯅ ꯊꯛꯄ ꯅꯨꯄꯥ ꯑꯣꯏꯔꯝꯃꯕ ꯑꯗꯩ ꯌꯨꯁꯦ ꯐꯖꯅ ꯊꯛꯑꯒ ꯑꯗꯨꯝ ꯃꯉꯣꯟꯁꯤꯗ ꯅꯩꯕ ꯅꯁꯥꯅ ꯆꯥꯅꯕ ꯆꯥꯛ ꯄꯨꯈꯝ ꯑꯃꯐꯥꯎ ꯄꯣꯔꯛꯇꯕ ꯅꯪꯕꯣ
ꯑꯣꯟꯄꯣꯠꯁꯨ ꯑꯝꯇ ꯍꯥꯄꯛꯇꯕ ꯂꯨꯍꯣꯡꯁꯨ ꯂꯨꯍꯣꯡꯗꯕ ꯑꯅ ꯇꯧꯗꯅ ꯑꯗꯨꯝ ꯉꯥꯡꯕ ꯅꯩꯕ ꯌꯨꯁꯦ ꯊꯛꯆꯜꯂꯒ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯗ ꯅꯪ ꯆꯠꯐꯝ ꯀꯥꯏꯗꯅꯣ ꯅꯪ ꯀꯅꯥꯗ ꯆꯪꯗꯣꯏꯅꯣ ꯅꯪ ꯂꯩꯐꯝ ꯀꯔꯥꯏ ꯂꯩꯒꯦ ꯑꯗꯨꯝ ꯑꯩꯅ ꯐꯨꯔꯁꯨ ꯍꯥꯠꯂꯁꯨ ꯅꯪꯗꯤ ꯑꯗꯨꯝ ꯁꯤꯗ ꯂꯩ ꯇꯥꯝꯅꯤ ꯀꯥꯏꯅꯒ ꯑꯩ ꯑꯃꯅ ꯐꯨꯔꯦ ꯍꯥꯏꯕꯗ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥꯅꯣ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯣꯏꯁꯤꯕꯣ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯁꯦ ꯉꯥꯡꯕ ꯑꯗ ꯃꯥꯅꯁꯨ ꯃꯆꯥꯗꯤ 2 ꯁꯨꯖꯟꯈ꯭ꯔꯦ ꯃꯥꯁꯦ ꯅꯨꯄꯥ ꯉꯥꯛꯇꯀꯣ ꯈꯥꯡꯅ ꯃꯥꯗꯤ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯂꯩꯉꯣꯏ ꯄꯦꯛꯄ ꯑꯗꯨꯝ ꯆꯠꯂꯦ ꯍꯩꯅꯗꯗꯅꯀꯣ ꯑꯗꯩ ꯄꯩꯁꯥꯁꯨ ꯃꯉꯣꯟꯗꯩ ꯂꯧꯕꯗꯩ ꯃꯔꯨ ꯃꯌꯥꯝ ꯀꯦꯝꯒꯩ ꯂꯩꯉꯣꯏ ꯄꯦꯛꯔꯣ ꯍꯜꯂꯛꯑꯒ ꯁꯨꯝ ꯅꯩꯕ ꯊꯕꯛ ꯆꯠꯂꯤꯃꯛꯇꯨꯗ ꯅꯨꯄꯥ ꯈꯔꯒ ꯒꯥ ꯇꯧꯔꯦ ꯂꯩꯉꯣꯏ ꯄꯦꯛꯐꯝꯗ ꯑꯗꯩ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔꯈꯩꯒ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤꯅꯤꯅꯦ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯂꯤꯗꯣ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗꯒꯩ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯕꯗꯅꯥꯝ ꯃꯌꯥꯝꯁꯦ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯁꯨꯡ ꯉꯝꯗꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯋꯥꯅ ꯈꯥꯡꯉꯝꯃꯤꯀꯣ ꯐꯨꯕ ꯅꯩꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯩꯗꯤ ꯁꯨꯔꯦ ꯁꯨꯐꯝ ꯈꯪꯗꯕꯤ ꯕꯗꯅꯥꯝ ꯄꯤꯕꯤꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗ ꯑꯩ ꯁꯨꯛ ꯇꯣꯟꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯏ ꯃꯌꯨꯝꯁꯤꯗꯅ ꯃꯥꯁꯦ ꯁꯨꯔꯒ ꯏꯁꯥ ꯏꯊꯟꯗꯅꯁꯨ ꯆꯥꯏꯁꯤꯗꯁꯨ ꯑꯗꯨꯏꯗꯤ ꯑꯩ ꯃꯥꯒꯤ ꯃꯄꯥꯝꯗ ꯑꯩ ꯁꯪꯇꯞꯂ ꯀꯔꯤꯅꯣ ꯑꯝꯇꯪ ꯁꯥꯔꯒ ꯑꯩ ꯑꯗꯨꯝ ꯏꯆꯥꯅꯤꯁꯤ ꯌꯣꯛꯑ ꯂꯩꯖꯔꯨꯔꯒꯦꯅ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯉꯝꯃꯟꯗꯗꯅ ꯃꯄꯥꯝꯁꯤꯗ ꯆꯠꯂꯕ ꯑꯗꯨ ꯆꯠꯂꯀꯥꯟꯁꯤꯗ ꯃꯆꯥ ꯑꯅꯤꯁꯤꯒ ꯂꯩꯕꯁꯤꯗ ꯃꯥꯅ ꯂꯩꯉꯣꯏ ꯄꯦꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯆꯥ ꯑꯅꯤꯁꯤ ꯃꯥꯅ ꯍꯦꯛ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯕ ꯃꯄꯥꯁꯤꯅ ꯍꯨꯔꯥꯜꯂ ꯑꯃꯨꯛ ꯄꯨꯈꯤꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯗꯒꯤ ꯑꯉꯥꯡꯁꯦ ꯍꯨꯔꯥꯜꯂ ꯑꯃꯨꯛ ꯂꯧꯔꯨꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯊꯕꯛ ꯁꯨ ꯍꯜꯂꯛꯄꯗ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅꯕ ꯑꯗꯨ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯦꯀꯣ ꯃꯣꯏꯒꯤ ꯃꯤꯈꯩꯁꯤꯅ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯅꯦ ꯍꯣꯏ ꯀꯩ ꯍꯣꯏꯁꯤꯅ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯂꯧꯊꯣꯛꯀ ꯂꯧꯁꯤꯟꯒ ꯇꯧꯔꯦ ꯑꯗꯣ ꯂꯧꯔꯨꯔꯅꯨ ꯌꯥꯔꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯃꯥꯅꯗꯤ ꯃꯆꯥꯁꯦ ꯌꯣꯛꯆꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯆꯥꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯧꯒ ꯀꯩꯗꯨꯅꯗꯤ ꯂꯩꯍꯟꯅꯤꯡꯄꯣꯟꯇꯦꯕꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯏꯆꯥ ꯑꯅꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯁꯦꯡꯕ ꯃꯄꯥꯒꯤ ꯌꯨꯝꯗꯨꯗ ꯂꯩꯖꯔꯁꯅꯨ ꯑꯗꯨꯒ ꯁꯤꯗ ꯄꯤꯗꯣꯟꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯗꯣꯏꯅꯤ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯅꯤꯅ ꯑꯗꯣ ꯑꯩꯅ ꯍꯌꯦꯡ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯜꯂꯒ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯐꯝ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯍꯤꯡꯒꯣꯜ ꯌꯨꯝ ꯑꯃ ꯀꯩ ꯑꯃ ꯁꯥꯔꯒ ꯏꯆꯥꯈꯩꯁꯦ ꯂꯧꯒꯦꯅ ꯃꯥꯁꯦ ꯑꯃꯨꯛ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯨꯖꯗꯅ ꯂꯩꯔꯦꯕꯀꯣ ꯃꯥꯁꯦ ꯊꯕꯛꯁꯦ ꯐꯖꯅ ꯁꯨꯔꯦ ꯃꯥꯟ ꯍꯥꯞꯄ ꯈꯣꯠꯄ ꯊꯥꯕ ꯅꯨꯡ ꯂꯩꯉꯣꯏ ꯊꯥꯕ ꯈꯣꯠꯄꯁꯦ ꯆꯠꯂꯦ ꯑꯗꯩ ꯂꯩꯉꯣꯏꯁꯨ ꯄꯦꯛꯑꯦ ꯅꯨꯡꯁꯨ ꯀꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥꯁꯦ ꯐꯖꯅ ꯇꯥꯟꯖꯔꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯃꯔꯨꯞ ꯊꯥꯡꯒꯞ ꯌꯥꯎꯖꯗꯅ ꯃꯅꯥꯏꯒ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯆꯍꯤ 3-4ꯁꯦ ꯃꯥꯁꯦ ꯂꯩꯔꯝꯃꯤ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯦ ꯀꯣꯏꯒꯦꯁꯦ ꯄꯨꯍꯥꯏꯗ ꯍꯥꯏꯔꯛꯄ ꯂꯩꯉꯣꯏ ꯄꯦꯛ ꯆꯠꯄꯗꯁꯨ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯩ ꯅꯨꯄꯤ ꯈꯥꯏꯅꯈꯤꯕꯁꯨ ꯌꯥꯎꯔꯦ ꯅꯨꯄꯤ ꯂꯩꯕꯁꯨ ꯌꯥꯎꯏ ꯄꯥꯈꯪꯁꯨ ꯌꯥꯎꯏ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯄ ꯑꯗꯩ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯒꯤꯗꯤ ꯑꯀꯣꯏꯕꯒꯤ ꯃꯣꯏ ꯂꯩꯉꯣꯏ ꯄꯦꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯩ ꯃꯣꯏꯒꯤ ꯃꯅꯦꯝ ꯃꯗꯣꯟ ꯃꯌꯥꯝꯅꯁꯨ ꯅꯍꯥꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯃꯥꯅ ꯈ꯭ꯋꯥꯏ ꯁꯥꯎꯕꯁꯦ ꯑꯗꯨꯅꯦꯕ ꯅꯪ ꯅꯆꯥ ꯑꯅꯤ ꯂꯩꯔꯤ ꯅꯣꯡꯃꯗꯤ ꯃꯃꯥꯏ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯤ ꯊꯧꯅꯥ ꯂꯩꯅ ꯄꯩꯁꯥ ꯇꯥꯟꯖꯔ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯀꯅꯥꯝꯕꯨ ꯍꯥꯏꯕꯤꯈꯤꯗꯕ ꯅꯌꯨꯝ ꯄꯥꯜꯂꯣꯁꯦ ꯑꯃꯁꯨ ꯂꯣꯏꯅ ꯍꯥꯏꯕꯤꯕ ꯍꯦꯛ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝꯕꯨ ꯍꯦꯛ ꯈꯪꯗꯕ ꯑꯗꯩ ꯃꯥꯅ ꯌꯥꯗ꯭ꯔꯦꯗꯅ ꯐꯣꯟ ꯅꯝꯕꯔꯁꯤꯅ ꯃꯣꯏꯒꯤ ꯈꯪꯅꯕꯈꯩꯁꯤꯅ ꯄꯤꯊꯣꯛꯈ꯭ꯔꯒꯅꯦ ꯐꯣꯟꯁꯦ ꯊꯛꯆꯜꯂ ꯆꯥꯁꯜꯂꯒ ꯃꯄꯨꯔꯣꯏꯕꯁꯦ ꯂꯩꯇꯕꯅꯤꯅ ꯍꯥꯏꯔꯛꯇꯣꯏꯕ ꯐꯣꯟ ꯇꯧꯔꯛꯇꯣꯏꯕ ꯑꯗꯩ ꯎꯅꯁꯤ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯑꯗꯨ ꯇꯧꯒꯦ ꯅꯪ ꯂꯩꯉꯣꯏ ꯄꯦꯛꯑꯒ ꯉꯁꯤꯒꯤ ꯐꯪꯗꯣꯏ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯑꯩꯒ ꯀꯣꯏ ꯆꯠꯂꯨꯁꯤ ꯑꯗꯨ ꯇꯧꯔꯨꯁꯤꯅ ꯑꯗꯨꯝ ꯄꯥꯏ ꯍꯥꯏꯕꯤꯔꯛꯄ ꯑꯗꯩꯗꯤ ꯃꯥꯅ ꯐꯣꯟꯁꯦ ꯀꯛꯊꯠꯂꯁꯦ ꯉꯥꯡꯉ ꯈꯣꯠꯂ ꯀꯛꯊꯠꯂꯦꯗꯅ ꯃꯆꯤꯟ ꯃꯈꯥ ꯊꯤꯔ ꯀꯥꯝꯄꯦꯟ ꯃꯦꯁꯦꯖꯀ ꯊꯥꯖꯤꯜꯂꯛꯇꯅ ꯑꯃ ꯇꯧꯗꯅ ꯑꯗꯩ ꯂꯝꯕꯤꯗ ꯉꯥꯏꯗꯅ ꯑꯗꯩ ꯑꯍꯤꯡꯗ ꯉꯥꯏꯗꯅ ꯐꯣꯟ ꯃꯥꯅ ꯑꯃꯃꯨꯛ ꯕ꯭ꯂꯣꯛ ꯊꯝꯃꯁꯨ ꯑꯃꯃꯨꯛ ꯇꯧꯁꯜꯂꯛꯄ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯦ ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯆꯠꯂꯣꯏ ꯑꯗꯨ ꯑꯗꯥꯅ ꯌꯨ ꯊꯛꯆꯜꯂ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯂꯩꯉꯣꯏ ꯄꯦꯛꯄ ꯆꯠꯂꯦ ꯆꯠꯐꯝ ꯈꯪꯗꯕꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯦꯕ ꯃꯥꯅꯗꯤ ꯃꯌꯨꯝꯁꯦ ꯄꯥꯟꯖꯅꯤꯡꯗꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯅꯦꯝ ꯃꯗꯣꯟ ꯂꯩꯉꯣꯏ ꯄꯦꯛꯃꯤꯟꯅꯕ ꯑꯃꯅꯁꯨ ꯀ꯭ꯋꯥ ꯆꯥꯊꯣꯛꯎꯅꯤ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯎꯅꯤ ꯅꯨꯄꯥ ꯑꯝꯗꯩ ꯁꯦꯝꯕꯤꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯇꯛꯀꯅꯤ ꯌꯥꯗ꯭ꯔꯦꯗꯅ ꯃꯥꯅ ꯁꯥꯎꯕꯤꯅꯤ ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯅꯔꯥꯏꯕꯛ ꯐꯕꯅꯦ ꯑꯗꯨꯅꯤ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯎꯁꯤꯠꯇꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯕ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯉꯣꯟꯗ ꯀꯣꯏꯒꯦꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯊꯕꯛ ꯃꯐꯝꯗ ꯑꯃꯗ ꯍꯦꯛꯇ ꯃꯤ ꯑꯃꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗꯕ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨ ꯃꯥꯅ ꯌꯥꯗꯦꯕ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯊꯥ ꯃꯨꯛꯇꯤ ꯅꯨꯄꯥꯁꯦ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯐꯔꯦ ꯐꯣꯟꯁꯨ ꯅꯝꯕꯔ ꯁꯤꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯉꯥꯏꯔꯝꯗ꯭ꯔꯦ ꯐꯔꯦꯗꯥꯅ ꯂꯩꯔꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯁꯟꯗꯣꯔꯛꯄꯅꯦꯕ ꯃꯥꯁꯦ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯣꯇꯦꯜꯗ ꯄꯨꯗꯅ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯩ ꯈꯣꯠꯃꯤꯟꯅꯩ ꯑꯗꯨꯒ ꯑꯩꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕꯅꯦ ꯑꯗꯨꯅꯦꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯁꯟꯗꯣꯔꯛꯄ ꯂꯩꯉꯣꯏ ꯄꯦꯛꯐꯝ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝꯁꯤꯅ ꯑꯁ ꯅꯪꯒꯤ ꯋꯥ ꯑꯃ ꯂꯩ ꯅꯪꯒꯤ ꯋꯥ ꯑꯃ ꯂꯩ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯐꯧ ꯌꯥꯎꯏ ꯐꯣꯇꯣꯐꯧ ꯌꯥꯎꯏ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯕ ꯀꯥꯏꯅꯒ ꯃꯤꯉꯣꯟꯗ ꯁꯨꯝ ꯁꯟꯗꯣꯔꯛꯄ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯔꯤꯕꯥꯅ ꯅꯪꯁꯦ ꯍꯣꯇꯦꯜꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯑꯗꯨ ꯃꯥ ꯚꯤꯗꯤꯑꯣꯐꯧ ꯃꯉꯣꯟꯗ ꯂꯩ ꯍꯥꯏ ꯈꯣꯠꯂꯤꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯑꯔꯣꯏꯕꯤꯗ ꯏꯁꯦ ꯀꯥꯈ꯭ꯔꯦꯕꯀꯣ
ꯑꯗꯨ ꯅꯨꯄꯥꯗꯣ ꯀꯧ ꯑꯩꯒ ꯎꯅꯁꯤ ꯂꯥꯛꯑꯣꯌꯨ ꯀꯧꯑꯣꯅ ꯂꯩꯉꯣꯏ ꯄꯦꯛꯐꯝꯁꯤꯗꯅꯦ ꯀꯧꯍꯜꯂꯦ ꯑꯗꯨꯒ ꯍꯦꯛꯇ ꯃꯥꯁꯤꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯐꯨꯕꯅꯦ ꯍꯥꯏꯌꯦ ꯅꯨꯄꯥꯁꯦ ꯏꯍꯤꯡ ꯅꯥꯍꯤꯡꯒ ꯇꯥꯏ ꯍꯥꯏꯌꯦꯕ ꯐꯨꯕꯗ ꯃꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯈꯥꯝ ꯉꯝꯗꯦ ꯍꯥꯏꯌꯦꯕ ꯅꯪꯒ ꯑꯩꯒ ꯀꯔꯥꯏꯗ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯪꯉꯣꯟꯗ ꯀꯔꯥꯏꯗ ꯚꯤꯗꯤꯑꯣ ꯌꯥꯎꯕ ꯅꯪꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒ ꯑꯗꯨꯛ ꯊꯤꯕ ꯕꯗꯅꯥꯝ ꯑꯩꯕꯨ ꯑꯣꯛꯇꯕꯤꯗꯧꯅ ꯁꯟꯗꯣꯛꯄ ꯑꯩ ꯉꯁꯤꯐꯥꯎ ꯏꯄꯥꯡꯒꯟꯅ ꯁꯨꯔꯒ ꯍꯤꯡꯖꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯝꯇꯒ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠꯁꯨ ꯆꯠꯇ꯭ꯔꯤ ꯌꯨꯝ ꯄꯥꯟꯖꯔꯣꯏ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯒꯦꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯕ ꯕꯗꯅꯥꯝ ꯅꯪ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝꯕꯅ ꯍꯦꯛꯇ ꯅꯣꯏꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕꯩꯁꯨ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯇꯧꯕꯤꯕꯅ ꯃꯥꯁꯤꯅ ꯄꯨꯔ ꯃꯥꯁꯨ ꯀꯞꯄꯦ ꯍꯥꯏꯀꯣ ꯃꯌꯥꯝꯁꯦ ꯈꯥꯝꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯃꯥꯏ ꯁꯨꯝ ꯑꯃꯅ ꯑꯃꯨꯛ ꯕꯗꯅꯥꯝ ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯒꯦꯅ ꯃꯥꯁꯦ ꯂꯦꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯃꯥ ꯍꯣꯏ ꯃꯅꯦ ꯍꯣꯏꯁꯤꯅ ꯁꯦꯝꯃꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯐꯩ ꯅꯨꯄꯥꯁꯦ ꯈꯣꯠꯂꯤ ꯐꯩ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯂꯩꯔꯣ ꯈꯣꯠꯂꯣꯅ ꯃꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯁꯤꯟꯕꯗꯨꯗ ꯌꯥꯗꯅ ꯃꯥꯁꯦ ꯃꯌꯨꯝꯁꯦ ꯄꯥꯜꯂꯕ ꯄꯥꯜꯂꯒ ꯑꯃꯨꯛ ꯃꯥꯁꯦ ꯌꯨꯝꯁꯦ ꯄꯥꯟꯕ ꯀꯥꯟꯗ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯑꯃꯐꯥꯎ ꯄꯥꯏꯔꯝꯗꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯋꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯅꯁꯨ ꯂꯧꯋꯤ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯂꯧꯋꯤ ꯍꯥꯏꯀꯣ ꯃꯥꯁꯦ ꯑꯗꯣ ꯃꯥꯅꯒ ꯈꯜꯂꯤ ꯍꯥꯏ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯔꯦ ꯑꯅꯤꯁꯨꯕ ꯑꯩꯒꯤ ꯌꯨꯝꯕꯥꯟꯁꯤꯗꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯦꯅ ꯃꯥꯁꯦ ꯈꯟꯖꯩ ꯍꯥꯏ ꯁꯤꯅ ꯑꯔꯣꯏꯕ ꯑꯩ ꯑꯣꯏꯖꯒꯦꯀꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣꯅ ꯅꯨꯄꯥꯁꯤꯒꯗꯤ ꯀꯥꯏꯅꯍꯟꯕꯤꯒꯅꯨꯀꯣꯅ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯃꯥꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤꯝ ꯄꯥꯝꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗ ꯅꯨꯄꯥꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯂ ꯊꯥꯔꯛꯄꯅꯤ나 ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯆꯥꯅ ꯇꯧꯕꯤꯕ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯅ ꯍꯤꯡꯕꯁꯤ ꯈꯛ ꯃꯥꯗꯤ ꯄꯥꯝꯃꯦꯕ ꯁꯨꯕ ꯅꯣꯝꯕꯒꯁꯤꯗꯤ ꯃꯥꯗꯤ ꯀꯔꯤꯝ ꯀꯤꯕꯤꯕ ꯅꯠꯇꯦꯕ ꯅꯨꯡ ꯇꯛꯈꯥꯏꯕ ꯌꯥꯎꯔꯛꯏꯕꯅꯤ ꯆꯦꯛ ꯁꯥꯕ ꯌꯥꯎꯔꯛꯏꯃꯤ ꯂꯝꯉꯣꯏ ꯄꯦꯛꯂꯛꯏꯃꯤ ꯃꯥꯟ ꯊꯥꯕ ꯆꯠꯂꯛꯏꯃꯤ ꯀꯔꯤꯝ ꯀꯤꯕꯤꯕ ꯅꯨꯄꯤ ꯅꯠꯇꯦꯕ ꯑꯗꯩ ꯃꯥꯗꯤ ꯃꯥꯒꯤ ꯁꯨꯞꯅꯒꯤ ꯉꯥꯛꯂꯧ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯕꯗꯅꯥꯝ ꯑꯃꯅ ꯑꯃꯨꯛ ꯁꯨꯝꯕꯩ ꯃꯩꯁꯥ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦꯅ ꯃꯥ ꯇꯉꯥꯏ ꯐꯗꯅ ꯄꯥꯜꯂꯛꯄ ꯌꯨꯝꯅꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯗ ꯃꯥꯅ ꯃꯃꯥꯗ ꯉꯋꯥꯏ ꯑꯩꯗꯃꯛ ꯃꯥꯅ ꯍꯤꯡꯉꯝꯗꯦ ꯃꯥ ꯃꯌꯨꯝ ꯄꯥꯟꯊꯣꯛꯑꯦꯅ ꯋꯥꯔꯧꯔꯝꯕꯗꯣ ꯃꯃꯥꯁꯤꯅꯁꯨ ꯀꯞꯄꯒ ꯍꯥꯏꯌꯦꯕ ꯑꯩꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯌꯨꯝ ꯄꯥꯟꯈꯤꯕꯅꯤ ꯅꯣꯏꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯄ ꯉꯝꯈꯤꯗꯦ ꯏꯃꯥꯅ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤꯅ ꯃꯃꯥ ꯃꯆꯥꯁꯦ ꯌꯥꯝ ꯀꯞꯃꯤꯟꯅꯩ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒꯦꯗ ꯃꯥꯁꯦ ꯃꯇꯝꯁꯦ ꯌꯨ ꯊꯣꯡꯉꯦ ꯍꯥꯏ ꯌꯨ ꯊꯣꯡꯕꯁꯤꯗ ꯅꯣꯡ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯑꯃꯗ ꯁꯤꯟꯇꯦꯛꯁ ꯑꯅꯤꯁꯤ ꯂꯧꯕ ꯖꯤꯔꯤꯔꯣꯝꯗ ꯄꯨꯕꯒꯤ ꯌꯨꯁꯦ ꯍꯦꯛꯇ ꯑꯣꯔꯗꯔꯁꯤꯅ ꯄꯩꯁꯥꯁꯦ ꯐꯖꯅ ꯇꯣꯡꯉꯦ ꯍꯥꯏ ꯃꯤꯁꯨ ꯅꯦꯛꯄ ꯑꯗꯩ ꯑꯃꯨꯛ ꯑꯣꯛ ꯈꯔꯁꯨ 20-30 ꯑꯃꯁꯨ ꯂꯣꯏꯁꯜꯂꯕ ꯌꯨꯗꯩꯁꯨ ꯇꯣꯡꯉꯛꯄꯗꯩ ꯊꯥ 7-9 ꯂꯩꯔꯒ ꯑꯣꯛ ꯑꯃꯃꯝꯗ 10,000ꯒ ꯄꯤꯗꯅ ꯌꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯇꯣꯡꯗꯅ ꯃꯥꯁꯦ ꯐꯖꯅ ꯄꯥꯏꯔꯦ ꯍꯥꯏꯀꯣ ꯑꯗꯩ ꯃꯥꯅ ꯅꯪ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯃꯥꯒꯤ ꯃꯔꯅꯥꯏ ꯃꯔꯨꯞ ꯊꯥꯎ ꯌꯥꯎꯗꯅ ꯃꯥꯁꯦ ꯐꯖꯅ ꯄꯥꯏꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯏꯁꯇꯣꯟ ꯀꯜꯆꯔ ꯑꯃ ꯍꯥꯡꯗꯣꯛꯁꯤ ꯈꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯃꯥꯏꯀꯩꯗꯗꯤ ꯏꯁꯇꯣꯟ ꯀꯜꯆꯔꯁꯨ ꯂꯩꯇꯦ ꯇꯥꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯣ ꯅꯨꯡ ꯀꯩ ꯄꯦꯛꯇꯅ ꯂꯩꯉꯣꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤ ꯉꯥꯛꯇꯅꯦꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯈꯣꯝꯖꯤꯟ ꯇꯥꯁꯜꯂꯒ ꯏꯁꯇꯣꯟ ꯀꯜꯆꯔꯁꯦ ꯍꯥꯡꯉꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯡꯉꯒ ꯍꯦꯛꯇ ꯑꯣꯔꯗꯔꯁꯤꯅ ꯂꯥꯛꯇꯅ ꯃꯣꯏꯁꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯦꯟꯅꯗꯅ ꯏꯁꯇꯣꯟ ꯀꯜꯆꯔꯁꯦ ꯐꯖꯅ ꯇꯣꯡꯉꯦꯌꯦ ꯑꯗꯨꯋꯥꯏꯒꯤ ꯂꯝ ꯂꯧ ꯌꯣꯜꯂꯛꯄ ꯑꯗꯩ ꯈꯥꯁꯂꯦꯟꯅꯦꯅ ꯂꯩꯔꯝꯕ ꯃꯤꯅꯗꯤ ꯀꯩꯅꯣꯗꯤ ꯍꯤꯡꯒꯣꯜ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯀꯣꯏꯅꯔꯒ ꯁꯣꯡꯉꯒ ꯂꯩꯕꯁꯤꯡꯁꯦ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯔ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏ ꯂꯧ ꯁꯪꯉꯝ ꯑꯃ ꯂꯩꯕꯁꯤꯅ ꯂꯧꯔꯥ ꯑꯃ ꯊꯣꯛꯄ ꯂꯧꯔꯥ ꯑꯃ ꯂꯩꯕꯁꯤꯅ ꯄꯔꯤ ꯑꯃ ꯊꯣꯛꯄ ꯃꯣꯏꯅ ꯈꯥꯁꯂꯦꯟꯁꯦ ꯈꯣꯞꯆꯜꯂ ꯃꯤ ꯅꯦꯛꯑꯒꯁꯦ ꯖꯦꯁꯤꯄꯤ ꯑꯗꯩ ꯐꯣꯔꯆꯅ ꯇꯦꯝꯈꯥꯏꯔ ꯑꯗꯨꯃꯥꯏꯅ ꯂꯝꯁꯦ ꯍꯦꯛꯇ ꯂꯧ ꯄꯔꯤ 5-6 ꯂꯩꯔꯕ ꯖꯥꯠꯅꯦꯕ ꯑꯗꯩꯗꯤ ꯐꯖꯅ ꯄꯩꯁꯥꯁꯦ ꯇꯣꯡꯗꯅ ꯄꯥꯏꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯑꯗꯩ ꯃꯥꯁꯨ ꯀꯩꯅꯣ ꯐꯖꯅ ꯄꯥꯏꯔꯦꯗꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯌꯨ ꯊꯣꯡꯉꯝꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯨ ꯄꯨꯔꯤꯕ ꯖꯤꯔꯤ ꯇꯥꯅ ꯌꯨ ꯄꯨꯔꯤꯕ ꯅꯨꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯒꯤ ꯌꯨ ꯄꯨꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯩ ꯃꯥꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯒꯣꯗꯥꯎꯟ ꯑꯣꯏꯅ ꯐꯝꯕ ꯌꯥꯝ ꯑꯆꯧꯕ ꯍꯣꯜꯁꯦꯜꯗ ꯊꯥꯕꯁꯦ ꯂꯩꯇꯦ ꯗꯨꯀꯥꯟ ꯃꯆꯥ ꯐꯝꯅꯩ ꯑꯗꯨꯝꯕ ꯑꯃ ꯑꯩ ꯁꯣꯝ ꯃꯥꯏꯀꯩꯁꯤꯒꯤ ꯑꯩꯉꯣꯟꯗꯩ ꯂꯣꯏ ꯂꯧꯅꯕ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝꯈꯩꯁꯦ ꯂꯣꯏ ꯊꯝꯃꯒ ꯑꯩ ꯑꯗꯨ ꯐꯝꯃꯒꯦꯅ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯔꯅꯥꯏ ꯃꯌꯥꯝꯁꯦ ꯇꯥꯁꯟ ꯈꯣꯝꯖꯤꯜꯂꯒ ꯐꯝꯃꯦ ꯌꯥꯝ ꯆꯥꯎꯅ ꯒꯣꯗꯥꯎꯟꯁꯦ ꯍꯥꯡꯗꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯨ ꯁꯣꯝꯗ ꯄꯩꯁꯥꯁꯦ ꯐꯖꯅ ꯇꯣꯡꯉꯦ ꯃꯣꯏꯁꯦ ꯅꯣꯡꯃꯒꯤ ꯃꯣꯏꯗ 10,000-30 ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯣꯡꯈꯠꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯣꯍꯣꯔꯤ ꯑꯣꯏꯅ ꯁꯦꯟꯅꯅꯕ ꯊꯝꯃꯝꯃꯦꯗꯅ ꯑꯗꯣ ꯃꯥꯁꯦ ꯉꯥꯎꯕ ꯍꯧꯒꯠꯂꯦꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄ ꯑꯍꯥꯟꯕꯗ ꯃꯤꯅ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯀꯣꯏ ꯈꯣꯠꯂꯤ ꯃꯥꯏ ꯒꯥꯔꯤꯗ ꯍꯥꯞꯄ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯣ ꯑꯣꯔꯀꯦꯁꯇ꯭ꯔꯁꯤꯗꯁꯨ ꯅꯨꯄꯤꯗꯣ ꯂꯥꯛꯇꯅ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯉꯤ ꯆꯥꯒ ꯂꯣꯜꯂ ꯄꯤꯊꯩ ꯃꯕꯥꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯥꯁꯨ ꯃꯥꯏ ꯒꯣꯗꯥꯎꯟꯒ ꯀꯩ ꯁꯦꯟꯅꯗꯅ ꯃꯥꯁꯨ ꯁꯣꯝꯗ ꯆꯤꯟꯈ꯭ꯔꯦꯕ ꯊꯕꯛꯁꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗ ꯅꯪꯒꯤꯅ ꯉꯁꯤ ꯀꯌꯥ ꯇꯣꯡꯕꯅ ꯄꯩꯁꯥ ꯂꯧꯁꯟꯕ ꯈꯣꯠꯆꯟꯕꯒ ꯑꯃꯠꯇ ꯑꯗꯨꯝꯕꯒꯤ ꯃꯥꯒꯤ ꯇꯥꯟꯖꯔꯦ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯥꯒꯤ ꯇꯥꯟꯖꯩꯅ ꯃꯥꯅꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯀꯣ ꯑꯗꯨꯒ ꯄꯨꯟꯁꯤꯁꯦ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ ꯀꯥꯏꯅ ꯃꯥꯅ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯃꯥꯒꯤ ꯁꯅꯥ ꯂꯤꯀꯣꯟꯒꯁꯦ ꯅꯨꯄꯤ ꯌꯨꯝꯒꯤ ꯁꯅꯥ ꯑꯆꯧꯕ ꯑꯗꯩ ꯅꯦꯛꯀ꯭ꯂꯦꯁ ꯑꯗꯩ ꯈꯨꯗꯣꯞ ꯈꯨꯖꯤ ꯂꯣꯏ ꯁꯨꯅ ꯁꯥꯖꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯌꯨꯝꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯦꯕ ꯁꯤ ꯂꯣꯏ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯂꯣꯏ ꯂꯩꯗꯅꯒ ꯍꯣꯠꯅꯖꯔꯦꯗꯅ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤ ꯃꯥꯏ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯦ ꯃꯥ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯊꯕꯛ ꯁꯨꯐꯝꯗ ꯈꯣꯠꯐꯝ ꯃꯤ ꯁꯨꯝ ꯇꯤꯟꯅꯕꯩ ꯂꯥꯛꯄ ꯑꯃꯒꯅꯤ ꯑꯩ ꯅꯨꯄꯥꯅ ꯀꯩꯗꯧꯉꯩꯗꯅꯦ ꯅꯨꯄꯤ ꯀꯣꯏꯔꯣꯏ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯂꯧꯈ꯭ꯔꯖꯥꯠꯅꯦꯅ ꯃꯥꯗꯤ ꯑꯗꯨꯝ ꯂꯩꯖꯕꯀꯣ ꯑꯗꯩ ꯃꯤꯈꯩꯁꯤꯅꯅꯦ ꯅꯪ ꯊꯥꯖꯗꯔ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯂꯥꯛꯍꯧꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯁꯤꯃꯛꯇꯕꯨꯗꯤ ꯑꯝꯇ ꯌꯦꯡꯉꯨꯒꯦꯅ ꯃꯥꯅ ꯆꯠꯄꯁꯤꯗ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯤꯗꯨꯅ ꯆꯥꯛꯀ ꯊꯣꯡꯉ ꯃꯥꯅ ꯏꯟꯖꯥꯡꯒ ꯁꯦꯝꯃ ꯑꯣꯏꯅꯗꯅ ꯃꯇꯩ ꯃꯅꯥꯎꯗꯨꯅꯒ ꯂꯩꯔꯝꯕꯁꯤꯗꯅꯦ ꯃꯥꯁꯦ ꯃꯇꯝ ꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯈ꯭ꯔꯕꯀꯣ ꯃꯥꯁꯦ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯇꯥꯟꯅꯔꯛꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁ ꯑꯩ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯩꯗꯧ ꯂꯩꯕꯅꯤ ꯅꯨꯄꯤꯁꯤꯅ ꯍꯧꯖꯟꯕꯅꯤ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗ ꯊꯤꯅ ꯉꯥꯡ ꯅꯨꯡꯉꯥꯏꯇꯕꯩꯅꯦ ꯀꯥꯏ ꯃꯥꯏ ꯅꯨꯄꯥꯁꯤ나 ꯃꯥꯁꯦ ꯊꯦꯝꯃꯦꯗꯅꯀꯣ ꯃꯥꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯍꯥꯏ ꯃꯥꯅ ꯍꯥꯏ ꯑꯩꯗꯤ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯑꯝꯇ ꯀꯜꯂꯛꯇꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤꯅ ꯍꯣꯠꯅꯗꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏꯕꯛ ꯇꯤꯟꯅꯔꯨꯗꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯉꯥꯎꯁꯟꯅꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕꯅ ꯑꯣꯠꯄꯒꯤ ꯆꯩꯅꯥꯁꯦ ꯈꯥꯡꯉꯒ ꯂꯥꯛꯑꯕꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕꯩ ꯆꯩꯅꯥꯁꯦ ꯄꯤꯔꯛꯀꯅꯨ ꯅꯪ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯀꯣꯏꯒꯅꯣꯅ ꯃꯥ ꯌꯥꯝ ꯐꯖꯅ ꯀꯞꯄꯒ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯄꯩꯁꯥꯁꯦ ꯖꯣꯝ ꯖꯣꯝ ꯊꯣꯛꯑꯃꯤꯅ ꯅꯨꯄꯥ ꯅꯍꯥꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯍꯩꯇꯕ ꯂꯩꯌꯦꯕ ꯅꯨꯄꯥꯅ ꯄꯥꯏꯕ ꯄꯩꯁꯥꯁꯦ ꯌꯥꯗꯦꯕ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯩ ꯅꯨꯄꯥꯁꯦ ꯀꯩꯗꯧꯔꯤ ꯃꯥꯏ ꯀꯔꯕꯥꯔꯁꯤꯅ ꯀꯔꯤ ꯉꯁꯤꯒꯤꯅ ꯀꯌꯥ ꯇꯣꯡꯕꯁꯦ ꯅꯨꯄꯤꯁꯦ ꯌꯥꯎꯁꯜꯂ ꯄꯩꯁꯥꯁꯦ ꯄꯥꯏꯁꯟꯒꯗꯕꯅꯦꯕ ꯅꯨꯄꯥꯅꯕꯨ ꯄꯣꯀꯦꯠꯇ ꯃꯥꯏ ꯃꯁꯥꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤ ꯀꯩꯀꯩ ꯂꯩꯔꯕꯀꯣ ꯄꯣꯀꯦꯠꯇ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕ ꯍꯦꯛꯇ ꯉꯥꯎꯐꯝꯁꯦ ꯊꯤꯔꯛꯑꯦꯕ ꯉꯥꯎꯐꯝꯁꯤꯁꯨ ꯖ꯭ꯋꯥꯔꯗ ꯌꯨꯗ ꯅꯤꯁꯥꯗ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯑꯦꯕ ꯅꯨꯄꯤꯗ ꯉꯥꯎꯕꯅ ꯑꯗꯨꯝ ꯉꯥꯎꯈꯤꯕ ꯑꯗꯩ ꯃꯥꯅ ꯀꯣꯏꯈꯠꯂꯛꯄ ꯅꯨꯄꯤꯁꯤ ꯃꯧ ꯍꯜꯂꯛꯄꯁꯤ ꯀꯣꯏꯈꯠꯂꯦ ꯑꯗꯩ ꯑꯃꯨꯛ ꯃꯧ ꯍꯜꯂꯛꯄꯁꯤꯗꯩ ꯍꯦꯟꯗꯣꯛꯇꯅ ꯃꯥꯁꯦ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯣꯏꯈꯠꯂꯛꯑꯕ ꯆꯦꯜꯂꯨꯕ ꯅꯨꯄꯤꯗꯩ ꯍꯦꯟꯗꯣꯛ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯀꯣꯏꯈꯠꯂꯛꯑꯕꯀꯣ ꯃꯧ ꯆꯦꯜꯂꯨꯕ ꯅꯨꯄꯤꯒꯁꯦ ꯀꯣꯏꯌꯨ ꯌꯥꯔꯛꯇ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯀꯣꯏꯈꯠꯂꯛꯑꯕ ꯑꯗꯒꯤꯗꯤ ꯁꯔꯖꯔꯤ ꯇꯧꯗꯅ ꯃꯃꯤꯠ ꯁꯦꯝꯕꯤꯗꯅ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯇꯣꯟ ꯁꯦꯝꯕꯤꯗꯅ ꯁꯅꯥ ꯂꯨꯄꯥ ꯁꯥꯗꯅ ꯀꯣꯁꯃꯦꯇꯤꯛ ꯂꯩꯗꯅ ꯀꯣꯏꯕ ꯄꯨꯗꯅ ꯑꯗꯩ ꯒꯨꯍꯥꯇꯤꯗ ꯀꯩꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯇꯅ ꯂꯩꯃꯤꯟꯅꯔꯨꯗꯅ ꯊꯥ ꯑꯃꯅꯤꯒꯁꯦ ꯑꯗꯩ ꯃꯥꯒꯤ ꯂꯝꯁꯦ ꯌꯣꯜꯂꯒ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯂꯝꯒ ꯂꯩꯔꯒ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯂꯩꯁꯥꯕꯤ ꯃꯆꯥꯒꯁꯦ ꯂꯝꯒ ꯂꯩꯔ ꯌꯨꯝꯒ ꯁꯥꯔ ꯊꯝꯒꯠꯂꯛꯑꯕꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯥꯏꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯍꯜꯂꯛꯇꯕꯤ ꯊꯥ ꯑꯃ ꯍꯜꯂꯛꯇꯕꯤ ꯋꯥ ꯉꯥꯡꯀꯅꯣ ꯅꯪ ꯂꯩꯒꯦꯗꯤ ꯑꯗꯨꯝ ꯂꯩꯌꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪ ꯋꯥ ꯉꯥꯡꯀꯅꯣꯅ ꯋꯥꯁꯦ ꯉꯥꯡꯕꯁꯦ ꯌꯥꯗ꯭ꯔꯕ ꯑꯗꯩ ꯃꯥꯗꯤ ꯌꯨꯝꯕꯥꯟꯁꯦ ꯑꯅꯤ ꯁꯨꯔꯃꯤꯅ ꯍꯥꯏꯅꯕꯁꯨ ꯏꯀꯥꯏ ꯑꯃꯁꯨ ꯏꯀꯥꯏ ꯐꯒꯗ꯭ꯔꯥ ꯃꯔꯥꯏ ꯐꯖꯔꯛꯀꯅꯤꯅ ꯁꯨꯝ ꯂꯩꯕꯗꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯕꯀꯣ ꯑꯗ ꯃꯥꯁꯦ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯆꯍꯤ 7 9 ꯌꯨꯝ ꯄꯥꯜꯂꯝꯕꯁꯦ ꯃꯥ ꯃꯆꯥ ꯌꯥꯎꯗꯦꯕꯀோ ꯑꯩꯅ ꯀꯣꯏꯔꯤꯁꯦ ꯅꯪ ꯏꯆꯥ ꯌꯥꯎꯗꯕꯅꯤꯅ ꯀꯣꯏꯔꯤꯃꯤ ꯑꯩ ꯏꯆꯥ ꯄꯣꯛꯇꯅ ꯂꯩ ꯌꯥꯕ꯭ꯔꯥ ꯈꯔ ꯍꯥꯏ ꯑꯗꯣ ꯅꯪ ꯂꯩꯅꯤꯡꯉꯦ ꯅꯨꯄꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯅꯤꯡꯉꯦ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯗꯤ ꯏꯆꯥ ꯄꯣꯛꯀꯗꯕ ꯅꯨꯄꯤ ꯄꯣꯛꯂꯛꯀꯅꯤ ꯍꯦꯛ ꯍꯥꯏꯕꯤ ꯑꯗꯒꯤꯗꯤ ꯑꯁꯣꯝꯗ ꯃꯥꯒꯤ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤꯗ ꯆꯥꯛꯁꯦ ꯆꯥꯔ ꯂꯩꯔꯛꯑꯦꯗꯅ ꯑꯗꯨ ꯍꯜꯂꯛꯑꯒꯅꯦ ꯍꯦꯛ ꯃꯉꯣꯟꯗ ꯅꯩꯕ ꯑꯗꯩꯗꯤ ꯆꯥꯛꯁꯦ ꯑꯃꯨꯛ ꯍꯥꯞꯇ꯭ꯔꯒꯅꯅꯦ ꯆꯥꯛ ꯍꯥꯞꯄꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯄꯨꯔꯣꯏꯕꯩ ꯆꯥꯛ ꯍꯥꯞꯅꯤ ꯈꯪꯗꯕ ꯅꯨꯄꯤꯅ ꯑꯃꯨꯛ ꯐꯨꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯝꯃꯦꯗꯅ ꯃꯥꯁꯦ ꯍꯜꯂꯛꯄꯗ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯇꯨꯝꯃꯝꯃꯤ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯩ ꯇꯨꯝꯃꯦ ꯉꯥꯡꯉꯦꯅ ꯇꯨꯝꯗꯕꯤꯗ ꯂꯩꯔꯦꯗꯅ ꯅꯪ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯅꯪ ꯐꯣꯟ ꯃꯦꯠꯂ ꯀꯅꯥꯒ ꯋꯥꯔꯤ ꯁꯥ ꯂꯩꯔꯝꯃꯤꯅꯣ ꯀꯅꯥꯒ ꯃꯦꯁꯦꯖ ꯊꯥꯅꯩꯅꯣ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯩꯕꯨ ꯁꯛ ꯊꯤꯕ꯭ꯔꯥ ꯀꯔꯤꯗ ꯋꯥꯠꯂꯤ ꯅꯪꯅ ꯑꯗꯨꯛ ꯄꯥꯝꯖꯅ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯀꯦꯗꯕꯤ ꯃꯧꯗꯕꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯀꯔꯕꯥꯔꯒꯤ ꯇꯧꯕꯁꯤꯗ ꯅꯪꯅ ꯑꯩꯁꯤꯕꯨ ꯃꯤꯔꯥꯏꯕꯅ ꯃꯥꯁꯤꯕꯨ ꯀꯦꯔꯕ ꯃꯥꯁꯤꯀꯣ ꯄꯥꯔꯂꯔ ꯆꯪꯗꯅ ꯈꯣꯠꯇꯅ ꯃꯁꯝ ꯃꯅꯥ ꯁꯦꯝꯗꯅ ꯃꯥꯁꯨ ꯐꯖꯅ ꯀꯦꯔꯦ ꯅꯨꯄꯤꯁꯦ ꯃꯁꯥꯁꯦ ꯇꯕꯥꯔ ꯑꯗꯨꯝ ꯐꯖꯕ ꯃꯁꯛꯅꯤꯅ ꯈꯔꯒ ꯀꯦꯕꯗꯨꯗꯗꯤ ꯃꯥꯁꯨ ꯐꯤꯔꯣꯟꯒꯁꯦ ꯁꯦꯠꯇꯅ ꯆꯥꯗꯅ ꯐꯖꯅ ꯀꯦꯔꯦ ꯃꯥꯁꯨ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯅꯪ ꯅꯨꯄꯥ ꯀꯣꯏꯅꯔꯝꯃꯅꯤ ꯑꯩꯈꯣꯏ ꯒꯣꯗꯥꯎꯟꯗ ꯃꯥꯟ ꯊꯥ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯒꯤꯗꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯇꯤꯛꯄ ꯂꯥꯛꯄ ꯅꯨꯄꯥ ꯅꯪ ꯀꯣꯏꯅꯔꯝꯃꯅꯤ ꯅꯪ ꯀꯣꯏꯅꯩ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯂꯩꯈꯠꯄꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯌꯥꯝ ꯈꯪꯗꯕ ꯍꯦꯛ ꯌꯥꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯌꯨꯝꯕꯥꯟ ꯌꯥꯝꯃꯒ ꯑꯩꯉꯣꯟꯗ ꯁꯨꯝ ꯐꯠꯇꯕ ꯇꯥꯅꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯈꯥꯡꯉꯒꯦꯗꯅ ꯑꯗꯨꯝ ꯂꯩꯖꯕꯀꯣ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯔꯤꯁꯤ ꯃꯥꯅꯀꯌꯥꯁꯨ ꯍꯥꯏꯔꯦꯕ ꯅꯪ ꯑꯇꯩꯁꯤꯗꯤ ꯄꯪꯀꯣꯏ ꯀꯣꯏꯔꯝꯃꯒ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯁꯤ ꯐꯖꯅ ꯀꯣꯏꯔꯦ ꯄꯩꯁꯥ ꯐꯖꯅ ꯊꯥꯗꯔꯦꯕ ꯃꯌꯨꯝꯗ ꯗꯨꯀꯥꯟꯒꯁꯦ ꯐꯝꯈ꯭ꯔꯦꯕꯀꯣ ꯅꯨꯄꯥꯁꯤ ꯄꯩꯁꯥꯁꯤꯅ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯆꯣꯡꯀꯔꯆꯔꯁꯦ ꯑꯇꯩꯁꯨ ꯃꯥꯒꯤ ꯇꯣꯡꯉꯦ ꯈꯪꯗꯅ ꯃꯣꯏ ꯃꯥꯏꯀꯩꯁꯤꯗ ꯃꯌꯥꯝ ꯍꯥꯡꯗꯣꯛꯅꯔꯛꯇꯅ ꯃꯥꯏ ꯁꯦꯟꯗꯣꯡꯁꯦ ꯍꯟꯊꯔꯛꯑꯦꯕ ꯃꯥꯁꯦ ꯂꯝꯁꯦ ꯌꯣꯜꯂꯒ ꯃꯣꯏꯅ ꯂꯨꯄꯥ ꯂꯥꯛ 2ꯗ ꯂꯩꯈꯤꯕ ꯂꯝꯁꯦ ꯃꯣꯏꯅ ꯌꯣꯝꯗꯗꯤ ꯂꯥꯛ 30-40 ꯁꯤꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔ ꯃꯥꯗꯤ ꯌꯣꯜꯂ ꯉꯥꯎꯈꯠꯂꯛꯑꯦꯕ ꯅꯨꯄꯥꯁꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯀꯌꯥ ꯍꯥꯏ ꯂꯩꯁꯥꯕꯤꯁꯤꯗ ꯅꯪ ꯇꯧꯅꯨꯅ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯎꯁꯤꯠꯇꯅꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯝ ꯈꯨꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯄꯥꯅ ꯄꯥꯝꯃꯃꯤꯅ ꯂꯩꯇꯥꯔꯦꯅꯦꯀꯣ ꯀꯥꯏꯅꯒꯅꯦ ꯑꯗ ꯅꯣꯡꯃꯗꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯃꯊ꯭ꯋꯥꯏ ꯆꯥꯛꯈꯤꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯃꯥꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯒꯥꯔꯤꯗ ꯃꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯦ ꯑꯦꯕꯣꯔꯁꯟ ꯇꯧꯔꯨꯕꯒꯤ ꯆꯦ ꯆꯥꯡ ꯌꯥꯎꯔꯝꯕꯅꯦꯕ ꯑꯗ ꯃꯥꯅ ꯅꯨꯄꯤꯁꯦ ꯐꯣꯟ ꯇꯧꯔꯦꯗꯅ
ꯅꯣꯏꯗꯤ ꯑꯦꯕꯣꯔꯁꯟ ꯇꯧꯕꯒꯤ ꯆꯦꯒ ꯌꯥꯎꯔꯝꯃꯤꯅ ꯑꯉꯥꯡꯒꯁꯨ ꯂꯧꯊꯣꯛꯑꯕ ꯑꯣꯏꯔꯦꯅ ꯍꯥꯏꯕꯁꯤꯗ ꯍꯩꯃꯥ ꯅꯪ ꯍꯜꯂꯛꯏꯔꯣ ꯍꯣꯏꯅꯦꯍꯦ ꯑꯦꯕꯣꯔꯁꯟ ꯇꯧꯒꯗꯕ ꯃꯤꯗꯅ ꯇꯧꯗ꯭ꯔꯦ ꯃꯤꯔꯣꯟꯒꯗꯕ ꯃꯤꯉꯣꯟꯗꯅ ꯃꯤꯔꯣꯟꯗ꯭ꯔꯦ ꯂꯣꯜꯂꯣꯏꯗꯕ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯅ ꯂꯣꯜꯂꯦꯅ ꯇꯧꯔꯤꯁꯦ ꯅꯪꯗꯤ ꯆꯥꯛꯄꯗ ꯂꯣꯏꯔꯝꯃꯅꯤꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯐꯔꯦ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯤꯅꯕꯨ ꯁꯨꯛ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯅꯆꯥ ꯌꯥꯝ ꯄꯥꯝꯃꯕꯅꯤꯅ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯅ 마지 ꯆꯠꯂꯦꯕꯀꯣ ꯑꯩꯗꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯟꯖꯟꯅꯁꯦꯅ ꯑꯃꯨꯛ ꯃꯄꯥꯝꯗ ꯂꯩꯔꯦꯗꯅ ꯁꯣ ꯂꯥꯛꯇꯅ ꯆꯤꯡꯉꯒ ꯑꯃꯨꯛꯅꯦ ꯅꯝꯁꯤꯜꯂꯒ ꯑꯃꯨꯛ ꯄꯨꯕꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯃꯥꯁꯤꯅ ꯑꯃꯨꯛ ꯆꯠꯂꯦꯗꯅ ꯑꯃꯨꯛ ꯅꯩꯔꯛꯑꯃꯤꯅ ꯑꯃꯨꯛ ꯆꯠꯂꯦꯗꯅ ꯃꯗꯣꯝꯆꯥꯒꯤꯗ ꯑꯃꯨꯛ ꯂꯣꯠꯂꯦꯗꯅ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯤꯡꯕ ꯑꯗꯩ ꯃꯥꯁꯦ ꯂꯣꯠꯄꯐꯧ ꯂꯣꯠꯂꯦ ꯁꯣꯏ ꯁ꯭ꯇꯦ ꯍꯣꯝꯗꯒꯁꯦ ꯆꯪꯗꯅ ꯀꯗꯥꯏꯗ ꯂꯩꯕꯣ ꯈꯪꯍꯟꯗꯕꯤꯗ ꯂꯣꯠꯄꯐꯧ ꯂꯣꯠꯂꯦꯀꯣ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯀꯩꯀꯩꯁꯤꯗꯤ ꯃꯥ ꯂꯣꯏ ꯑꯣꯏꯍꯧꯔꯦꯗꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯔꯝꯈ꯭ꯔꯕ ꯂꯥꯛ 50 ꯍꯨꯝꯐꯨ ꯃꯥꯏ ꯒꯣꯗꯥꯎꯟꯗꯨꯗ ꯒ꯭ꯔꯣꯁꯔꯤ ꯌꯥꯝ ꯆꯥꯎꯅ ꯍꯥꯡꯉꯒ ꯊꯥꯗꯔꯝꯃꯤꯕ ꯅꯨꯄꯤꯗꯣ ꯁꯣꯏ ꯁ꯭ꯇꯦ ꯍꯣꯝꯗ ꯐꯤꯌꯣꯝ ꯑꯃꯒ ꯆꯪꯖꯔꯦꯕꯀꯣ ꯃꯥꯒꯤ ꯋꯥꯈꯟꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯕ ꯃꯥꯁꯦ ꯑꯗꯩ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯒꯣꯗꯥꯎꯟꯁꯤꯗ ꯄꯣꯠ ꯆꯩ ꯊꯥꯗꯕꯁꯦ ꯁꯨꯔꯛꯇꯗꯅ ꯃꯥ ꯂꯣꯏ ꯀꯥꯏꯊꯣꯛꯈꯤꯕ ꯒꯣꯗꯥꯎꯟꯗꯣ ꯊꯝꯃꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯨꯄꯥꯗꯨꯒ ꯑꯣꯏꯍꯧꯔꯦ ꯑꯗꯨꯕꯨ ꯃꯥꯁꯦ ꯀꯜꯂꯛꯇ꯭ꯔꯦꯕ ꯑꯣ ꯐꯔꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯊꯋꯥꯏ ꯍꯤꯡꯍꯧꯔꯤꯁꯤ나 ꯐꯔꯦ ꯄꯩꯁꯥꯗꯤ ꯑꯃꯨꯛ ꯇꯥꯜꯂꯁꯨ ꯌꯥꯏ ꯑꯅ ꯃꯥꯁꯦ ꯁꯣꯏ ꯁ꯭ꯇꯦ ꯍꯣꯝꯁꯦ ꯂꯩꯖꯔꯒꯦꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯂꯩꯔꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯃꯤꯅ ꯄꯨꯈꯤꯕ ꯈꯣꯠꯈꯤꯕꯁꯦ ꯅꯨꯡꯁꯤꯗꯅ ꯃꯥꯅ ꯊꯧꯕꯗ ꯁꯤꯡꯕꯤꯔꯛꯄ ꯈꯣꯠꯄꯁꯤꯅꯅꯦ ꯃꯥꯅ ꯄꯩꯁꯥ ꯈꯤꯇꯪ ꯊꯥꯗꯣꯛꯆꯔ ꯈꯣꯠꯆꯔꯒ ꯅꯣꯡꯃꯩ ꯈꯣꯝꯒꯠꯆꯔ ꯃꯥꯁꯦ ꯂꯣꯟꯅ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯁꯤꯗ ꯃꯥꯁꯦ ꯈꯪꯐꯝ ꯈꯪꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯨꯛ ꯇꯣꯟꯅ ꯁꯨꯛ ꯊꯤꯅ ꯄꯣꯛꯑꯝꯕ ꯃꯄꯣꯛꯁꯤꯕꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤꯗꯒꯤ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯃꯥꯁꯦ ꯃꯣꯏꯔꯥꯡꯗ ꯆꯠꯂ ꯀꯞꯄꯖꯥꯠꯅꯤꯗ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯃꯌꯥꯁꯤꯗꯀꯣ ꯑꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯄ ꯁꯨꯝ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛꯁꯦ ꯁꯨꯝ ꯃꯣꯏ ꯎꯅꯕꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯥꯁꯤꯅꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯃꯥꯁꯨ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯅ ꯁꯨꯝ ꯐꯝꯕꯀꯣ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯨ ꯈꯣꯠꯂꯣꯅ ꯁꯨꯝ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯈꯣꯠꯂꯦꯅ ꯁꯨꯝ ꯇꯧꯗꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯁꯨꯝ ꯈꯪꯅꯔꯦꯗꯅ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯃꯥꯁꯦ ꯊꯦꯝꯕꯤꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯃꯣꯏꯅꯤ ꯋꯥꯔꯤ ꯂꯤꯅꯗꯅ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯒ ꯃꯆꯥ ꯄꯨꯈ꯭ꯔꯦꯀꯣ ꯑꯗ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯏꯃꯨꯡ ꯀꯥꯏꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯌꯨ ꯅꯨꯡ ꯊꯛꯇꯦꯀꯣ ꯍꯥꯏ ꯀꯩꯒꯨꯝꯕ ꯑꯝꯇ ꯆꯥꯗꯦꯕ ꯑꯗꯨꯗ ꯃꯥꯁꯤꯅ ꯏꯕꯥꯅꯤ ꯂꯥꯏꯕꯛ ꯊꯤꯃꯤꯟꯅꯔꯦ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯋꯥꯅ ꯁꯨꯝ ꯂꯩꯅꯗꯣꯏ ꯁꯣꯛꯄꯗꯤ ꯄꯨꯟꯁꯤꯁꯦ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯊꯦꯝꯃꯛꯑꯦꯀꯣ ꯃꯥꯁꯨ ꯌꯥꯖꯗꯦ ꯑꯍꯥꯟꯕꯗ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯊꯦꯝꯅ ꯈꯣꯠꯅ ꯇꯧꯕꯁꯤꯗ ꯉꯋꯥꯏꯒꯤ ꯐꯤꯕꯝ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯩꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯀꯣꯏꯊꯤ ꯊꯤꯔ ꯃꯥꯁꯦ ꯀꯗꯥꯏꯗ ꯂꯩ ꯀꯔꯤꯅ ꯑꯋꯥꯕꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯤꯕꯅꯤꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯔꯣꯝ ꯊꯨꯞꯅ ꯍꯤꯡꯕꯅ ꯐꯅꯤ ꯃꯥꯗꯤ ꯅꯤꯁꯥ ꯄꯁꯥꯁꯨ ꯆꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯁꯨ ꯌꯥꯔꯦꯀꯣ ꯃꯣꯏꯅꯤꯁꯦ ꯂꯧꯅꯔꯦ ꯂꯧꯈꯠ ꯈꯣꯠꯀꯠ ꯇꯧꯗꯅ ꯂꯧꯅꯔꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯌꯨꯝꯁꯦ ꯄꯥꯟꯃꯤꯟꯅꯩ ꯊꯥ 5 ꯇꯔꯨꯛ ꯁꯨꯔꯦ ꯃꯕꯥꯏꯅꯤꯁꯦ ꯂꯧꯅꯕꯁꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯅꯣꯡꯃ ꯃꯕꯥꯏꯅꯤ ꯊꯕꯛ ꯆꯠꯄꯗ ꯃꯥꯏ ꯍꯥꯟꯅꯩ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯀꯣꯟꯕ ꯑꯍꯨꯝꯁꯨꯕ ꯄꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯒꯤ ꯂꯩꯀꯥꯏ ꯃꯤꯒꯁꯦ ꯂꯣꯏ ꯇꯤꯟꯅꯁꯜꯂꯛꯑꯒꯅꯦ ꯃꯥ ꯀꯗꯥꯏ ꯆꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯤꯗꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯤꯅꯤ ꯄꯩꯁꯥ ꯄꯣꯔꯛꯄ꯭ꯔꯥ ꯃꯥꯅ ꯅꯨꯄꯥꯗꯨꯒꯤ ꯀꯔꯤ ꯁꯦꯝꯒꯠꯂꯦ ꯀꯥꯟꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯋꯥꯏ ꯃꯤꯁꯦ ꯂꯣꯏ ꯇꯤꯟꯅꯁꯟꯗꯅ ꯇꯧꯕꯗꯩ ꯃꯥꯁꯦ ꯃꯄꯥꯟꯐꯥꯎ ꯊꯣꯛꯆꯗꯦꯕꯀꯣ ꯅꯣꯡꯃꯗꯤ ꯃꯕꯥꯅꯤꯗ ꯊꯕꯛ ꯆꯠꯄꯁꯤꯗ ꯅꯨꯄꯥꯗꯨꯅ ꯍꯦꯛꯇ ꯉꯥꯏꯔꯝꯃꯒ ꯃꯤ ꯈꯔ ꯅꯦꯛꯑꯝꯃꯒ ꯐꯨꯅꯔꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯒꯀꯣ ꯐꯨꯅꯕꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯠꯇꯣꯛꯎꯔꯦꯕ ꯅꯣꯡꯃꯩꯁꯦꯀꯣ ꯂꯥꯏꯁꯦꯟꯁ ꯒꯟꯁꯦ ꯑꯗꯨꯗꯒꯤ ꯀꯦꯁ ꯄꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯃꯥꯏ ꯅꯨꯄꯥꯁꯤ ꯂꯣꯛꯑꯞ ꯂꯩꯔꯨꯔꯦ ꯑꯗꯩꯗꯤ ꯖꯦꯜ ꯆꯪꯉꯨꯔꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯤꯗꯅꯦ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅ ꯍꯦꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯦꯠꯇꯅ ꯃꯥ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯊꯤꯖꯈ꯭ꯔꯕꯅꯦꯕ ꯃꯥ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯍꯥꯏꯀꯥꯟꯗ ꯃꯥ ꯄꯥꯜꯂꯛꯏꯅꯦꯕ ꯑꯗꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯇꯧꯕꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣꯅ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀோ ꯑꯗꯨꯗ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯤꯅꯤ ꯑꯗꯣ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯊꯣꯛꯂꯒ ꯌꯥꯝ ꯊꯥꯖꯗꯅ ꯉꯥꯡꯈꯩ ꯗꯨꯛ ꯂꯨꯅ ꯇꯧꯔꯝꯕ ꯅꯨꯄꯥꯁꯤꯅꯅꯦ ꯊꯣꯛꯂꯛꯄ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯁꯤꯗ ꯃꯥꯁꯦ ꯅꯩꯈꯠꯂꯛꯄꯅꯦꯕ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯁꯤꯟꯅꯔꯒ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤꯅ ꯂꯣꯏ ꯍꯥꯏꯅꯔꯦ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯥꯗꯨꯒ ꯃꯥꯟꯅꯔꯒ ꯅꯪ ꯅꯨꯄꯥꯗꯨꯒ ꯃꯥꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏ ꯑꯗꯨꯅ ꯅꯪ ꯂꯧꯔꯨꯕꯗꯩ ꯑꯩꯁꯦ ꯃꯥꯡꯉꯦ ꯈꯣꯠꯂꯦ ꯌꯥꯝ ꯊꯥꯖꯗꯕ ꯅꯨꯃꯤꯠꯁꯤ ꯅꯩꯔꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯃꯥꯒ ꯁꯨꯛꯌꯥꯟ ꯌꯥꯅꯗ꯭ꯔꯕ ꯅꯨꯄꯥꯗꯨꯒ ꯃꯥꯟꯅꯔꯒ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯩ ꯄꯩꯁꯥ ꯇꯥꯟꯕꯤꯅꯤ ꯍꯥꯏ ꯀꯥꯟꯅ ꯇꯧꯕꯗꯨꯗꯗꯤ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯀꯅꯥꯝꯇꯗ ꯑꯩ ꯌꯦꯠꯂꯔꯣꯏ ꯑꯅ ꯃꯥꯁꯦ ꯆꯦꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏ ꯁ꯭ꯇꯦ ꯍꯣꯝꯁꯤꯗꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯅꯨꯄꯥ ꯍꯣꯏꯁꯦ ꯀꯧꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯔꯒ ꯃꯅꯦꯝ ꯃꯀꯨꯒꯁꯦ ꯃꯥ ꯆꯠꯈꯤꯕꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯗꯗꯅ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯒꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯃꯥꯅ ꯍꯥꯏꯕꯗ ꯃꯆꯟ
ꯅꯤꯡꯉꯣꯜꯁꯤꯡ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒ ꯂꯣꯏ ꯐꯩ ꯏꯃꯨꯡꯗꯨꯗꯤ ꯌꯥꯝꯅ ꯄꯨꯇꯥꯅ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯈꯜꯂꯦ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗꯤ ꯑꯩ ꯑꯔꯣꯏꯕ ꯌꯨꯝꯕꯥꯟꯁꯨ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯄꯥꯁꯨ ꯅꯤꯁꯥꯁꯨ ꯆꯥꯗꯕꯅ ꯈꯨꯕꯥꯛꯅꯐꯥꯎ ꯁꯦꯠ ꯊꯥꯗꯦ ꯃꯥꯏ ꯃꯌꯨꯝ ꯄꯥꯟꯕꯗꯩꯗꯤ ꯀꯩꯝ ꯅꯩꯗꯦ ꯋꯥꯉꯥꯡ ꯋꯥꯍꯩ ꯑꯃꯐꯥꯎ ꯀꯟꯅ ꯍꯥꯏꯗꯦ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯩꯅ ꯃꯥꯅ ꯃꯌꯨꯝꯒꯁꯦ ꯃꯊꯣꯜ ꯑꯅꯤ ꯑꯍꯨꯝ ꯁꯥꯔꯝꯃꯕꯖꯥꯠꯅꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯗ ꯀꯥꯔꯒꯁꯦ ꯑꯇꯥꯡꯕ ꯂꯩꯗꯅ ꯒꯥꯔꯤ ꯃꯆꯥꯒꯁꯦ ꯃꯥꯅ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯃꯥꯏ ꯗꯨꯀꯥꯟ ꯊꯣꯛꯅꯕꯒꯤ ꯂꯩꯗꯅꯀꯣ ꯅꯨꯄꯥꯗꯨꯅ ꯂꯣꯏ ꯑꯣꯏꯍꯧꯔꯦꯗꯅ ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥ ꯌꯨꯝ ꯕꯤꯜꯗꯤꯡ ꯑꯗꯩ ꯀꯥꯔ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯒ ꯄꯩꯁꯥ ꯂꯣꯏ ꯂꯥꯛꯑꯕꯅꯤ ꯂꯥꯛ 50-60ꯒꯤ ꯄꯣꯠ ꯂꯩꯍꯧꯔꯤꯕ ꯗꯨꯀꯥꯟ ꯂꯣꯏ ꯍꯨꯟꯗꯣꯛꯑꯒ ꯂꯥꯛꯑꯕꯅꯤ ꯑꯩ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯑꯣꯠ ꯅꯩꯕꯁꯤꯗꯤ ꯑꯩ ꯈꯥꯡꯉꯝꯗꯦ ꯑꯗꯨꯅ ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯛꯄ ꯈꯣꯠꯄ ꯁꯨꯝꯕꯗꯗꯤ ꯇꯧꯕꯤꯒꯅꯨ ꯅꯪꯅ ꯌꯨ ꯊꯛꯇꯕ ꯅꯤꯁꯥ ꯆꯥꯗꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯁꯥꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯃꯤꯔꯛ ꯇꯤꯟꯅ ꯅꯪꯅ ꯈꯤꯇꯪ ꯋꯥꯈꯜ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯕꯗꯨꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯃꯔꯨꯝ ꯑꯃ ꯊꯨꯞꯄꯒ ꯑꯩꯈꯣꯏ ꯅꯍꯥꯁꯦ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯗ꯭ꯔꯒꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯦ ꯈꯥꯡꯉꯝꯗꯕꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕꯗꯩ ꯅꯨꯄꯤ ꯀꯣꯔꯛꯄ ꯁꯨꯝꯕꯁꯤꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯂꯩꯇ ꯂꯥꯏꯔꯗꯤ ꯁꯨꯝꯃꯤꯟꯅꯁꯤ ꯅꯣꯝꯃꯤꯟꯅꯁꯦꯅ ꯃꯥ ꯑꯗꯨꯝ ꯍꯥꯏꯖꯩ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯗꯁꯨ ꯑꯗꯨꯒ ꯊꯥꯖꯗꯅ ꯑꯗꯨꯃꯥꯏꯅ ꯅꯩꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯋꯥꯔꯧꯖꯕ ꯑꯗ ꯅꯨꯄꯥꯗꯨꯅꯁꯨ ꯑꯃꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯆꯠꯂꯁꯤ ꯏꯃꯥ ꯍꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯃꯐꯥꯎ ꯆꯥꯟꯅꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯌꯥꯝ ꯀꯟꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯃꯥꯅ ꯍꯥꯏꯖꯔꯒ ꯃꯥꯏ ꯅꯨꯄꯤꯁꯤ ꯄꯨꯈꯤꯕꯅꯦꯕ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯝꯃꯦꯕꯀோ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯗ ꯁꯣꯔꯤ ꯁ꯭ꯇꯦ ꯍꯣꯝꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯩ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯁꯦ ꯁꯤꯔꯒ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯁꯔꯒꯗ ꯍꯤꯡꯉꯕꯅꯦꯅ ꯑꯩ ꯏꯁꯥꯁꯦ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯅ ꯍꯤꯡꯕꯅꯦꯅ ꯑꯩ ꯈꯟꯖꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯅꯃꯥꯏ ꯉꯥꯛꯀꯦ ꯆꯠꯀꯦ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯆꯠꯂꯤꯕꯁꯤꯗꯤ ꯑꯔꯣꯏꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛ ꯑꯩꯅ ꯊꯥꯡꯗꯣꯔꯛꯄ ꯈꯣꯡꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅꯤ ꯑꯃꯨꯛ ꯊꯥꯡꯖꯜꯂꯣꯏ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯗ ꯇꯨꯃꯤꯟꯅ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯑꯩ ꯂꯩꯅꯤ ꯑꯅ ꯃꯥꯁꯤꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯂꯥꯟꯗ ꯎꯄꯥꯏ ꯂꯩꯇꯕꯗꯩ ꯅꯍꯥ ꯑꯣꯏꯕꯅꯤ나 ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯉꯒ ꯐꯒꯗ꯭ꯔꯅ ꯈꯪꯍꯧꯗꯕ ꯅꯨꯄꯥꯁꯦ 3 ꯁꯨꯖꯟꯈ꯭ꯔꯦꯗꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦꯀꯣ ꯑꯗ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯑꯩꯅ ꯈꯪꯖꯔꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯣ ꯁꯤꯗꯒꯤ ꯊꯧꯅꯥ ꯂꯧꯖꯔꯒ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒ ꯁꯝꯅꯖꯔꯒ ꯁꯤꯅ ꯉꯥꯛꯂꯧ ꯑꯣꯏꯖꯔꯒ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯗꯅ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯕ ꯌꯥꯔꯝꯕꯅꯤ ꯑꯗꯣ ꯏꯆꯦ ꯍꯣꯏꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕꯤꯔꯒ ꯃꯊꯪ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟꯅ ꯀꯥꯏꯈ꯭ꯔꯕꯗ ꯌꯨꯝꯕꯥꯟꯁꯦ ꯑꯗꯨꯝ ꯈꯔ ꯈꯛꯇꯅꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯑꯋꯥꯕ ꯍꯦꯛꯇ ꯑꯣꯏ ꯑꯗꯨꯅ ꯃꯆꯥꯗꯤ ꯌꯣꯛꯆꯅꯤꯡꯕ ꯌꯨꯝꯗꯤ ꯄꯥꯅꯤꯡꯗꯕ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔ ꯑꯃꯅ ꯑꯃꯨꯛ ꯑꯩꯅ ꯃꯇꯝꯗꯨꯗ ꯂꯥꯡꯈꯤꯕ ꯃꯩꯁꯥꯗꯣ ꯂꯥꯡꯉꯒ ꯉꯁꯤ ꯍꯤꯡꯉꯤꯕ ꯅꯨꯄꯤꯈꯩꯁꯦ ꯊꯧꯅꯥ ꯑꯣꯏꯕꯤꯌꯨ ꯏꯆꯦꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯣꯏꯁꯦ ꯏꯆꯦꯍꯣꯏ ꯃꯔꯨꯝ ꯊꯨꯞꯅ ꯃꯆꯥꯒꯤꯗꯃꯛ ꯍꯤꯡꯕ ꯉꯝꯅꯕ ꯑꯃꯅ ꯅꯌꯨꯝ ꯄꯥꯜꯂꯣ ꯈꯣꯠꯂꯣ ꯏꯟꯁꯤꯟꯕ ꯃꯌꯥꯝꯁꯦ ꯁꯤ ꯏꯟꯁꯤꯟꯗꯅ ꯅꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯣ ꯑꯩꯈꯣꯏ ꯂꯩꯔꯤꯅ ꯏꯆꯦꯍꯣꯏꯅ ꯃꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨꯅ ꯃꯥꯅ ꯁꯤꯒꯤꯗꯃꯛꯇ ꯃꯥꯏ ꯋꯥꯔꯤꯁꯦ ꯌꯨꯝꯕꯥꯜ ꯑꯍꯨꯝꯃꯛ ꯅꯨꯄꯤ ꯑꯃꯅ ꯁꯨꯕꯒ ꯍꯥꯏꯁꯦ ꯐꯖꯕ ꯅꯠꯇꯦꯕꯀꯣ ꯄꯥꯝꯖꯗꯅ ꯑꯣꯏꯈꯤꯕꯅꯦꯕ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅꯉꯁꯤ ꯃꯌꯨꯝ ꯄꯥꯟꯕ 3 ꯁꯨꯔꯦ 4 ꯁꯨꯔꯦꯅ ꯁꯨꯝꯕ ꯅꯨꯄꯤ ꯅꯍꯥꯁꯦ ꯄꯩꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯩꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯀꯥꯏꯅꯔꯒ ꯂꯩꯔꯤꯕ ꯏꯅꯥꯎꯁꯤꯡ ꯏꯆꯦꯁꯤꯡꯗ ꯑꯩ ꯁꯤ ꯂꯤꯔꯒꯅꯦ ꯃꯤꯠꯅꯥꯀꯣꯡ ꯑꯣꯏꯅꯔꯒ ꯑꯩꯈꯣꯏꯁꯨ ꯂꯩꯖꯔꯤꯕꯀꯣ ꯑꯗꯨꯅ ꯅꯨꯄꯥ ꯅꯍꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯨꯝꯗꯤ ꯄꯥꯅꯤꯡꯗꯕ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯆꯒꯦ ꯏꯆꯥꯒꯤꯗꯃꯛꯄꯨ ꯍꯤꯡꯒꯦ ꯍꯥꯏꯔꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯀꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯂꯤꯖꯕꯅꯦꯕ ꯇꯉꯥꯏꯃꯛ ꯐꯗꯅ ꯂꯤꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯒꯤꯗꯃꯛ ꯃꯃꯥ ꯀꯌꯥ ꯀꯜꯍꯧꯅꯕ ꯂꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯑꯩꯈꯣই ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯏꯄ꯭ꯋꯥ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯈꯛ ꯂꯧꯔꯒ ꯃꯣꯏ ꯌꯥꯅꯔꯒ ꯅꯨꯃꯤꯠ ꯑꯃꯇꯗ ꯆꯦꯜꯂꯒ ꯅꯨꯃꯤꯠ ꯑꯃꯇꯗ ꯂꯨꯍꯣꯡꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯤꯗ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯦꯒꯤ ꯃꯣꯠ ꯑꯝꯇ ꯊꯝꯕꯤꯌꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤꯗꯅꯦ ꯃꯤ ꯑꯃꯗ ꯍꯨꯟꯕ ꯌꯣꯟꯕ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯨꯟꯕ ꯌꯣꯟꯗꯕ ꯃꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯅꯦ ꯁꯤꯗꯩꯁꯤꯗ ꯊꯣꯛꯂꯛꯏꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯉꯛꯑꯦꯕ ꯁꯤꯁꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯒꯤꯀꯣ ꯃꯤ ꯑꯇꯩꯒ ꯃꯣꯏꯒꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯃꯣꯏꯒꯤꯅ ꯃꯣꯏ ꯌꯥꯅꯔꯒ ꯌꯥꯝ ꯐꯖꯅ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯔꯦ ꯑꯩꯅꯁꯨ ꯅꯨꯡꯁꯤꯔꯦ ꯅꯪꯅꯁꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯒ ꯃꯣꯏꯒꯤ나 ꯌꯥꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯅꯈꯤꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯃꯌꯨꯝ ꯃꯀꯩ ꯅꯨꯡꯉꯥꯏꯗꯅ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ 50 ꯄꯤꯕ ꯐꯤ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯨꯔꯒ ꯍꯣꯔꯦꯟ ꯑꯃ ꯍꯣꯡꯒꯦ ꯍꯥꯏꯔꯁꯨ ꯂꯣꯏ ꯉꯝꯃꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯑꯣꯏꯔꯦꯕ ꯑꯗꯣ ꯁꯣꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯅꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯄ ꯍꯧꯅꯔꯛꯑꯦꯕꯀꯣ ꯅꯨꯄꯤꯁꯦ ꯑꯅꯤ ꯂꯣꯜꯂꯒ ꯃꯣꯏꯒꯤꯗꯤ ꯑꯅꯤ ꯂꯣꯜꯂꯤꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯗꯨꯗꯤ ꯍꯥꯏꯔꯦ ꯃꯤꯒꯤꯗꯤ ꯑꯗꯨꯒꯤꯁꯨ ꯑꯇꯣꯝꯕꯤꯒꯤꯁꯨ ꯑꯍꯟꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯉꯝꯃꯤ ꯅꯪ ꯑꯗꯨ ꯉꯝꯃꯕ꯭ꯔꯥ ꯃꯤꯗꯤ ꯃꯌꯨꯝꯗꯣ ꯀꯣꯟꯅꯨꯡꯗꯧ ꯁꯥꯏ ꯅꯪꯗꯤ ꯑꯗꯨ ꯉꯝꯃꯕ꯭ꯔꯥꯅ ꯁꯣꯝꯗ ꯍꯧꯅꯔꯦ ꯍꯥꯏꯕ ꯑꯗꯩ ꯃꯤꯒꯤ ꯀꯩꯅꯣꯁꯤꯗ ꯍꯧꯖꯤꯛꯁꯦ ꯏꯃꯨꯡ ꯀꯌꯥ ꯀꯣ ꯁꯤꯗ ꯍꯧꯈꯤꯕꯗꯒꯤ ꯍꯧꯔꯒꯅꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅ ꯅꯨꯄꯤ ꯂꯣꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗ ꯈꯥꯏꯅꯔꯒ ꯆꯠꯄꯁꯨ ꯉꯝꯗ ꯃꯆꯥ ꯃꯌꯥꯝꯁꯤꯒꯀꯣ
Imphal area gi degi koi Manipur gi mafam kaya da ina kaya khun ba thabak ka chaung tawba adum yaitong phamdong ba ju oi ba kaya ama mai nupi kaya ama mami dei mapi kang da no je pause lenari ba ngak ta ne ba dai mu kaino ama ju lai sabi yung khak su yam phone tawre ba khoi da ko ma ga matam sang na nungsin na jar ko nupa ju atopa nupi im ju koi ra nang ju nungsi ma ju nungsi khoi moi ge dumai na moi ju dum tawri du ni ado khoi ju dumai pulap siala je pulap honga je na ma onda gri ta ado ai di ai gi nungsi ba mingon da oi gi ba yaroi adu tawroi na khana re ba moi je aduna sumaina ma taw tam na ra ga ne ismana loli du di mana loli du di na ado moi gi dumai na mi khudi mo loi nungsi na udi yaroi ba adu maina sumaina ma taw tam na ra ko da awa ba nupa laitaba nupa na di yamna awaba oi ba nupi ani lon ba ja ama khaki hona ba ngam da ba adai loi pian thok na ba ha kana su ngam na ba na te ba dai ngasi bau da khoi gi isona piram ba da nupi ma nupa ma na pungba je sem da na lai hak tak tagi leira abam ne ba aduna adugi matang da di adum isai sana wa khan mun na khan biu sina phai sina phatte ha je adum mi na tawe na ina khun ba dai mi yana adun tawe na lai rabam na tawru ba da di yam thina awaba oi ba dai moi jiga khena bam khak ai hai ja ge ko sigi matang ji da khoi mi je sira kan da maming chalo hai ba mi je apha da maming chalo hai ba phatta da maming chalo hai ba nupi lom da maming chalo hai ba makhan ne ba ko ada moi gi duna moi je mabani nupi ma khak mana lo ma de ma maming chalo ba ani lo de maming cha thokre ba moi gi na nupi lom da chalo hai ba du oi ram ne ba aduga mu aina sidai da pramalam khak pi ge ko moi je pha bra phatta bra hai ba ne ba mayam jin nai nari ba po se ko biju ga ro san ga handa hong gre ko lo hong ba lemdra phajadra moi ni naga silai bagi masagi ipan ga sat pa poyeng ga piba adai kanogi mi atopagi film star pune sori gi masanu pi gi lohong ba sat pa poyeng ga piba ajadra moi ni khaka satana lemdra biju do adumaina rosan do lemdra mai ma puroi bane na moi ni khat sat pa do adai asom da moi hum salak pa dana mi ga jina asija han dunia asija tom bi dunia asija ni lom yeng na ri ne ba kumai ama oiraga yeng na rai ne ba ko aduna rosan ga biju ga gi lem baduna phajabra ani lo laga moi hungi maming sabana phajabra aduna mayam na dum isai jana khanbi ro bako si hai charai lo ya machum bani haibadi akhoi ojana thambiri ba se nga side gi liri ba wari sing sida akhoina lokshin ba ya ba lokshin biraga haibadi akhoi isa na sumi haibase mingau dagi hauraga akhoi mingse manadabnina akhoi apamba pamdaba haibase leibanina apamba pamdaba akhoina khanba matam da su ko ja haibdi yaroidaba apamba khanba sida akhoina control to hom thopra haina khanje aduga yaroidaba da akhoina niba haibase su akhoi ge dharma natabra haina khanje aduga akhoi gi ipom media na paring nai na chatha jariba akhoi crime diary singsidagi tabiriba akhoi gi ojana yamwana semga sagat laga akhoi gi thokliba akhoi gi manipur da leiriba irang akhoi gi phatraba akhoi gi tawhaidraba akhoi gi ngakpi ba yadraba kaya ama thokliba sina akhoi da mit nakung oiraga akhoi na tholakadaba kaya ama akhoi na sem saraga akhoi na phataba du ngak thokna bagi akhoi gi pandam du da mayam si isa na gyan taminaraga isa gi apamba pamdaba isa gi akhoi gi channel launchat haiba masulai akhoi gi society haiba masulai akhoi culture haiba masulai yaba yadaba mayam ama lebasi hena khangbiraga yamna nungai yai phaba punsi ama punsi marel ama pumna mak hingminasi haibisi thamjage aduga akhoi crime diaries na puthok chariba episode mapal sujarakle asidai sida mayam support toriba singbusu akhoina aduki mati kanaba se lohonjaningi amadi kanaba lobagi mathakta akhoi crime diaries yengbiriba singna akhoi message ma'am se sandokpiraga afaba society amadi akhoina gyan tahanba yaba akhoi semdokpa yaba akhoina ngangna saknaba yaba healthy society ma purakpada mayam su mateng pangminasi haibse thamjaraga ngasi gi oinadi ojabu hanana thaga chabaga loina epo media gi crime diaries episode 9 yengbiriba pumna makpu kanena ba ya thangni jari pinaberesi